ꯏꯃꯣꯏꯅꯨ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯒꯤꯗꯃꯛ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯌꯦꯅꯤꯡꯊꯥꯅ ꯀꯗꯣꯝꯗ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯈꯨꯠ ꯊꯥꯕꯤꯔꯛꯄ ꯂꯪꯒꯅꯔ ꯊꯤꯌꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯒꯦ꯫ ꯂꯪꯒꯅꯔ ꯊꯤꯌꯥꯝꯒꯤ ꯌꯦꯅꯤꯡꯊꯥꯅ ꯀꯗꯣꯝꯗ ꯑꯍꯥꯟꯕ ꯇꯥꯡꯀꯛ꯫ ꯄꯨꯟꯁꯤꯒꯤ ꯐꯖꯕ ꯔꯤꯇꯨꯅ ꯃꯃꯤ ꯁꯝꯂꯛꯂꯕꯗ ꯀꯔꯝꯅꯗꯤ ꯃꯣꯃꯣꯟ ꯅꯣꯛꯂꯨꯅꯤ꯫ ꯅꯤꯡꯊꯤꯖꯔꯕꯤ ꯃꯥꯏꯊꯣꯡꯗ ꯈꯣꯡꯆꯠ ꯃꯥꯒꯤ ꯇꯨꯡ ꯏꯟꯅ ꯄꯨꯔꯛꯀꯗꯕ ꯃꯍꯧꯁꯥꯒꯤ ꯔꯤꯇꯨ ꯑꯗꯨꯁꯨ ꯅꯥꯊꯩꯗꯨꯅ ꯄꯨꯈ꯭ꯔꯦ꯫ ꯄꯨꯟꯁꯤꯒꯤ ꯁꯩꯍꯧꯗ ꯃꯇꯣꯝꯇ ꯈꯪꯍꯧꯗꯅ ꯍꯨꯝꯂꯛꯄ ꯃꯥꯂꯪꯕꯅ꯫ ꯅꯣꯡ ꯆꯨꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯏꯃꯝ ꯃꯝꯕ ꯑꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯀꯥꯔꯛꯂꯤꯕ ꯅꯣꯡ ꯄꯨꯕ ꯂꯩꯆꯤꯜ ꯑꯗꯨꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯈꯤꯇꯪ ꯃꯝꯁꯤꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡ ꯃꯆꯤꯟ ꯀꯟꯕꯤ ꯈꯔ ꯑꯗꯨꯅ ꯀꯔꯤꯕꯨ ꯊꯦꯡꯅꯔꯤꯕ ꯍꯧꯅꯗꯨꯅ ꯌꯨꯝ ꯑꯃꯗ ꯂꯥꯛꯏ꯫ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯥꯎꯔꯤ꯫ ꯍꯣ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯣꯛꯇꯕꯤ ꯂꯩꯕ ꯌꯥꯔꯣꯏꯌꯦ꯫ ꯅꯔꯝꯆꯠ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯒ ꯂꯩꯀꯥꯏ ꯆꯦꯟꯊꯅꯕ ꯇꯧꯒꯅꯨꯅꯦ ꯋꯥꯔꯛꯇꯕꯤ꯫ ꯊꯣꯔꯥꯎ ꯂꯥꯎ ꯃꯄꯥꯜꯗ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯕ ꯂꯝꯆꯠ ꯑꯗꯣ ꯋꯥꯔꯛꯄꯤꯒꯦꯅꯦ꯫ ꯇꯥꯗꯕ꯭ꯔꯣ? ꯍꯩ ꯂꯣꯠꯄꯅꯒ ꯀꯥꯟꯅꯔꯣꯏ, ꯌꯥꯝ ꯊꯨꯅ ꯊꯣꯛꯂꯛꯎ꯫ ꯑꯗꯨꯛ ꯊꯤꯅ ꯍꯥꯏꯔꯤꯕ ꯑꯀꯟꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯕꯨ ꯇꯥꯗꯕ꯭ꯔꯥ ꯈꯪꯗꯦ꯫ ꯏꯃꯨꯡ ꯑꯗꯨꯗꯒꯤ ꯋꯥꯍꯩ ꯃꯆꯦꯠ ꯑꯃ ꯈꯨꯝꯂꯛꯇꯦ꯫ ꯎꯠꯂꯤꯕ ꯃꯑꯣꯡ ꯑꯗꯨꯅ ꯍꯦꯟꯅ ꯁꯥꯎꯅꯕ ꯃꯆꯥꯛ ꯑꯃ ꯑꯣꯏꯗꯨꯅ ꯃꯌꯥꯝ ꯑꯗꯨ ꯏꯃꯨꯡꯗ ꯄꯨꯟꯅ ꯆꯪꯗꯨꯅ ꯃꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯏꯃꯨꯡ ꯑꯗꯨꯗ ꯃꯤ ꯑꯃ ꯐꯥꯎꯕ ꯂꯩꯔꯝꯗꯦ꯫ ꯃꯧ ꯅꯍꯥ ꯑꯃꯅ ꯂꯩꯔꯝꯗ꯭ꯔꯦ ꯀꯅꯥꯕꯨꯁꯨ ꯀꯗꯥꯏꯗꯕꯨ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗꯦ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯐꯥꯗꯨꯅ ꯋꯥꯔꯛꯇꯕ ꯌꯥꯗꯕꯅꯤ꯫ ꯃꯌꯥꯝ ꯐꯪꯅꯕ ꯊꯤꯁꯦ, ꯐꯪꯅꯕ ꯊꯤꯁꯦ꯫ ꯋꯥ ꯑꯗꯨꯕꯨ ꯌꯥꯅꯤꯡꯕ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯁꯨ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯑꯣꯛꯇꯕꯤ ꯃꯤꯡꯊꯣꯜ ꯄꯤꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯊꯤꯕ ꯍꯧꯈꯤꯔꯝꯃꯤ꯫ ꯈꯨꯜ ꯂꯩꯀꯥꯏ ꯂꯩꯔꯛ ꯈꯨꯜꯂꯛ ꯈꯨꯗꯤꯡ ꯊꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕ ꯂꯩꯇꯦ꯫ ꯅꯨꯄꯤ ꯑꯃꯅ ꯉꯁꯤ ꯐꯥꯎꯕ ꯈꯔ ꯌꯦꯡꯉꯁꯤ꯫ ꯃꯈꯣꯏꯅ ꯂꯣꯠꯀꯤ ꯌꯥꯎꯅ ꯂꯣꯠꯂꯕꯅꯤꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯣꯠꯄ ꯉꯝꯒꯅꯤꯒꯦ? ꯃꯌꯥꯝ ꯀꯔꯤꯒꯨꯝꯕ ꯇꯁꯦꯡꯅ ꯃꯈꯣꯏꯅꯅꯦ ꯃꯌꯥꯝꯗ ꯈꯨꯜ ꯑꯁꯤꯗ ꯂꯥꯜꯂꯦ ꯍꯥꯏꯅ ꯆꯪꯖꯔꯛꯇꯕ ꯇꯥꯔꯕꯗꯤ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤ ꯃꯩ ꯊꯥꯁꯤ꯫ ꯐꯠꯇꯕ ꯃꯤ ꯌꯣꯛꯇꯨꯅ ꯊꯝꯕ ꯍꯧꯅꯗꯦ꯫ ꯃꯣꯏꯅ ꯆꯠꯄ ꯂꯤꯆꯠ ꯁꯣꯏꯗꯅ ꯂꯧꯅꯔꯛꯄ ꯇꯥꯏ꯫ ꯉꯁꯤ ꯉꯔꯥꯡ ꯈꯛ ꯅꯠꯇꯦ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯤ꯫ ꯋꯥꯐꯝ ꯑꯁꯤꯗꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯅ ꯌꯥꯅꯔꯝꯃꯤ꯫ ꯀꯔꯤꯒꯤꯗꯤ ꯈꯪꯉꯣꯏ, ꯀꯔꯤꯒꯤꯗꯤ ꯇꯥꯔꯣꯏ, ꯂꯥꯞꯅ ꯆꯠꯄ ꯅꯠꯇꯦ, ꯅꯛꯅ ꯂꯣꯠꯄꯁꯨ ꯅꯠꯇꯦ, ꯍꯩꯅ ꯁꯤꯡꯅ ꯃꯐꯝ ꯑꯃꯗ ꯂꯩꯕ ꯈꯛꯇꯅꯤ꯫ ꯈꯖꯤꯛ ꯆꯦꯛꯁꯤꯜꯍꯧꯗꯕ ꯃꯤꯀꯨꯞ ꯑꯃꯗ ꯁꯣꯏꯈꯤꯕꯅꯤ ꯃꯆꯥ ꯑꯣꯏꯔꯤꯕꯤ ꯃꯥꯒꯤ ꯈꯣꯡꯊꯥꯡ, ꯃꯥꯒꯤ ꯂꯝꯆꯠ꯫ ꯏꯟꯈꯠꯂꯛꯄ ꯃꯇꯝꯒꯤ ꯅꯤꯡꯊꯤꯖꯕꯗ, ꯏꯟꯈꯠꯂꯛꯄ ꯃꯇꯝꯒꯤ ꯐꯥꯊꯕ ꯉꯝꯗꯕ ꯏꯟꯗ꯭ꯔꯤꯒꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕ, ꯑꯄꯥꯝ ꯄꯥꯝꯗꯕ ꯑꯗꯨꯅ ꯑꯁꯤꯒꯨꯝꯂꯕ ꯃꯤꯀꯨꯞ ꯑꯁꯤ ꯑꯣꯏꯍꯟꯈꯤꯕꯅꯤ꯫ ꯀꯅꯥ ꯈꯪꯗꯕ ꯈꯨꯜꯒꯤ ꯃꯆꯤ ꯑꯃꯗ ꯃꯁꯥꯒꯤ ꯑꯔꯥꯟꯕꯗꯨꯕꯨ ꯌꯥꯖꯗꯨꯅ ꯍꯤꯡꯗꯕꯗꯤ ꯌꯥꯗꯦ꯫ ꯑꯗꯨꯅ ꯃꯃꯥ ꯑꯣꯏꯔꯤꯕꯤꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯌꯦꯡꯅ ꯄꯤ ꯊꯥꯡꯕ ꯃꯤꯠꯌꯦꯡ ꯑꯗꯨꯅ ꯃꯁꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯤ, ꯑꯩꯅ ꯇꯧꯒꯅꯨ ꯍꯥꯏꯕꯗꯨꯗ ꯅꯪꯅ ꯇꯧꯔꯝꯗ꯭ꯔꯕꯗꯤ ꯉꯁꯤ ꯏꯃꯥ ꯏꯆꯥꯅ ꯃꯤꯔꯣꯠ ꯑꯃꯒꯨꯝ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕꯁꯤ ꯇꯧꯔꯝꯂꯣꯏꯀꯣ? ꯏꯕꯦꯝꯃ, ꯅꯪꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯆꯦꯛꯁꯤꯟꯗꯦ꯫ ꯀꯔꯤꯒꯤꯅꯣ ꯏꯆꯥꯅ ꯑꯁꯨꯛ ꯋꯥꯈꯜ ꯊꯦꯜꯂꯤꯕ ꯑꯁꯤꯕꯨ? ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯃꯆꯥꯅꯨꯄꯤ ꯄꯣꯛꯄꯗ ꯂꯦꯝꯖꯐꯝ ꯂꯩꯇꯦ ꯍꯥꯏꯕꯗꯣ ꯀꯔꯤꯒꯤ ꯅꯪꯅ ꯆꯨꯝꯍꯟꯒꯦ ꯍꯣꯠꯅꯔꯤ? ꯃꯆꯥ ꯑꯣꯏꯔꯤꯕꯤꯗꯨꯁꯨ ꯀꯞꯂꯤ ꯇꯁꯦꯡꯅ꯫ ꯃꯃꯥꯅ ꯆꯩꯔꯛꯄ ꯃꯤꯆꯩ ꯑꯁꯤꯅ ꯅꯠꯇꯦ ꯃꯍꯥꯛꯅ ꯀꯞꯂꯤꯕ, ꯃꯃꯥꯡꯊꯛ ꯑꯗꯨꯗ ꯇꯧꯈꯤꯕ ꯃꯥꯒꯤ ꯑꯁꯣꯏꯕ ꯑꯗꯨꯅꯅꯤ ꯃꯍꯥꯛꯅ ꯀꯞꯂꯤꯕ꯫ ꯑꯁꯣꯏꯕ ꯑꯃ ꯇꯧꯕꯒꯤ ꯐꯜ ꯐꯪꯗ꯭ꯔꯤꯉꯩ ꯇꯧꯒꯅꯨ ꯍꯥꯏꯕꯗ ꯇꯥꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯆꯠꯄꯨ ꯑꯣꯏꯔꯤꯗ꯭ꯔꯥ? ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯆꯍꯤ 13ꯃꯨꯛ ꯑꯣꯏꯔꯒꯅꯤ, ꯄꯤꯛꯇ ꯄꯤꯛꯂꯤꯕ ꯑꯃꯗꯤ ꯅꯠꯇ꯭ꯔꯦ꯫ ꯃꯃꯥ ꯑꯗꯨꯗ ꯌꯦꯡ ꯀꯞꯄꯗꯨꯕꯨ ꯇꯣꯛꯇꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕꯁꯤ ꯀꯔꯤꯅꯣ? ꯏꯃꯥ, ꯑꯩ ꯏꯁꯥꯅ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯈꯪꯏ, ꯑꯗꯨꯕꯨ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯍꯥꯏꯔꯕꯁꯨ ꯃꯌꯥꯝ ꯑꯁꯤꯅ ꯏꯃꯥ ꯏꯆꯥꯕꯨ ꯉꯥꯛꯄꯤꯔꯣꯏ꯫ ꯏꯃꯥ, ꯑꯗꯨꯕꯨ ꯄꯥꯕꯅ ꯊꯝꯂꯝꯕ ꯌꯨꯝ, ꯑꯕꯣꯛ ꯑꯗꯨꯅ ꯀꯗꯥꯏꯗ, ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯤ? ꯏꯃꯥ, ꯄꯨꯝꯅꯃꯛ ꯑꯁꯤ ꯍꯥꯟꯅꯗꯤ ꯈꯪꯗꯕ꯭ꯔꯣ ꯅꯪ? ꯍꯧꯖꯤꯛ ꯈꯛꯇꯗ ꯚꯥꯞ ꯇꯥꯔꯛꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯕꯣꯛꯇꯤ ꯑꯩꯅ ꯅꯣꯏ ꯃꯥꯃꯒꯤ ꯌꯨꯝꯗ ꯊꯩꯗꯣꯛꯇꯨꯅ ꯊꯝꯈ꯭ꯔꯦ, ꯀꯩꯁꯨ ꯈꯜꯂꯨꯅꯨ꯫ ꯍꯧꯖꯤꯛ ꯅꯪꯒꯤ ꯈꯜꯂꯨ, ꯏꯃꯥꯁꯨ ꯀꯗꯥꯏꯗꯅꯣꯃ ꯆꯠꯈꯤꯕ ꯌꯥꯏ꯫ ꯁꯦ
ꯅꯨꯄꯥꯗꯨ ꯀꯧ ꯑꯗꯨꯒ ꯅꯪꯁꯦ ꯇꯨꯃꯤꯟ ꯂꯩꯁꯤꯟꯕ ꯌꯥꯕ ꯃꯇꯝ ꯑꯣꯏꯗ꯭ꯔꯤ ꯏꯕꯦꯝꯃ ꯃꯃꯥꯒꯤ ꯋꯥ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛ ꯃꯥꯒ ꯈꯪꯅꯖꯕ ꯅꯨꯄꯥ ꯑꯗꯨꯗ ꯐꯣꯟ ꯇꯧꯗꯨꯅ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯩ ꯃꯆꯥ ꯑꯗꯨꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯃꯨꯟꯅ ꯇꯥꯏ ꯃꯤꯅꯠꯁ ꯈꯔꯒꯤ ꯇꯨꯡꯗ ꯋꯥꯔꯤ ꯁꯥꯕ ꯂꯣꯏꯔꯒ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯂꯧꯕ ꯂꯥꯛꯂꯅꯤ ꯍꯥꯏ ꯑꯩ ꯂꯣꯏꯁꯤꯟꯗꯨꯅ ꯉꯥꯏꯔꯝꯃꯣ ꯍꯥꯏꯅ ꯍꯥꯏꯔꯛꯂꯦ ꯑꯋꯥꯕ ꯃꯔꯛ ꯑꯗꯨꯗ ꯃꯣꯃꯣꯟ ꯈꯖꯤꯛ ꯇꯧꯖꯩ ꯃꯆꯥꯒꯤ ꯋꯥ ꯑꯗꯨꯕꯨ ꯇꯥꯔꯒ ꯍꯔꯥꯎꯖꯩ ꯃꯃꯥꯗꯨꯁꯨ ꯋꯥꯍꯩ ꯁꯪꯕ ꯑꯃꯒꯨꯝ ꯐꯔꯦꯗꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯇꯗꯤ ꯅꯪ ꯆꯠꯈ꯭ꯔꯣ ꯏꯃꯥꯒꯤ ꯑꯕꯣꯛꯀꯤ ꯀꯩꯁꯨ ꯍꯦꯟꯅ ꯈꯜꯂꯅꯨ ꯏꯕꯦꯝꯃ ꯅꯪꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯌꯨꯝꯗ ꯃꯧ ꯑꯣꯏꯕꯗꯨꯅꯤ ꯏꯃꯥꯅ ꯄꯥꯝꯗ꯭ꯔꯤꯕꯁꯤ ꯈꯪꯂꯦꯗꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯑꯋꯥꯕ ꯈꯔ ꯀꯣꯛꯂꯛꯄꯒꯨꯝ ꯃꯥꯏꯊꯣꯡ ꯃꯀꯥꯗꯨ ꯂꯥꯝꯖꯩ ꯑꯁꯨꯝ ꯇꯧꯅ ꯅꯨꯡꯁꯤꯅꯕꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯂꯧꯕ ꯂꯥꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯃꯆꯥꯒꯤ ꯈꯟꯕꯗ ꯋꯥꯖꯔꯕꯤ ꯃꯃꯥꯗꯨ ꯃꯆꯥꯒꯤ ꯇꯁꯦꯡꯕ ꯇꯥꯡꯗꯥꯡꯕ ꯑꯃ ꯈꯪꯕꯁꯤꯗ ꯋꯥꯏ ꯑꯃ ꯁꯪꯏ ꯅꯦ ꯇꯥꯕꯒꯤ ꯁꯣꯔ ꯑꯃ ꯇꯞꯅ ꯍꯣꯟꯗꯣꯛꯇꯨꯅ ꯃꯤꯔꯛ ꯅꯔꯛ ꯌꯦꯡꯗꯨꯅ ꯃꯈꯣꯏꯒꯤ ꯑꯃꯟꯕ ꯌꯨꯝ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯆꯪꯈꯤꯔꯝꯃꯤ ꯅꯨꯄꯥ ꯑꯗꯨꯅ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯅꯨꯡꯁꯤꯅ ꯇꯞꯅ ꯇꯞꯅ ꯅꯥꯟꯊꯕꯤꯗꯨꯅ ꯊꯦꯝꯕꯣꯏ ꯀꯔꯤꯕꯣꯏ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯤ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯁꯦ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯅꯤ ꯑꯩ ꯅꯪꯕꯨ ꯀꯩꯗꯧꯅꯨꯡꯗ ꯊꯥꯗꯣꯛꯂꯣꯏ ꯑꯩꯕꯨ ꯊꯥꯖꯧ ꯃꯌꯥꯝꯅ ꯄꯉꯥꯡꯗ ꯉꯥꯡꯕꯒꯤ ꯋꯥꯅꯤ ꯑꯗꯨꯗ ꯊꯕꯛ ꯂꯩꯇꯕ ꯃꯈꯣꯏ ꯈꯔꯅ ꯊꯥꯖꯗꯨꯅ ꯅꯪꯉꯣꯟꯗ ꯑꯣꯛꯇꯕꯤ ꯃꯤꯡꯊꯣꯜ ꯄꯤꯕꯒꯤ ꯋꯥꯅꯤ ꯅꯪ ꯑꯣꯛꯇꯕꯤꯗꯤ ꯅꯠꯇꯦꯗꯅ ꯁꯤ ꯃꯔꯝ ꯃꯣꯛꯄꯅꯤ ꯑꯩ ꯑꯃꯨꯛ ꯂꯥꯛꯀꯦ ꯉꯁꯤꯒꯤꯗꯤ ꯅꯪ ꯌꯨꯝꯗ ꯑꯃꯨꯛ ꯊꯤꯜꯂꯝꯃꯒꯦ ꯅꯨꯄꯤ ꯃꯆꯥꯗꯨ ꯅꯨꯄꯥꯗꯨꯗ ꯁꯥꯎꯅ ꯌꯦꯡꯉꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯁꯨ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡ ꯅꯥꯔꯛ ꯃꯣꯡꯁꯣꯡ ꯃꯤ ꯄꯥꯛꯅ ꯂꯥꯛꯑꯣꯏꯗꯕ ꯃꯐꯝ ꯑꯃꯗꯅꯤ ꯑꯉꯥꯡ ꯑꯣꯏꯕꯒ ꯀꯩꯒ ꯅꯨꯡꯁꯤꯕꯗ ꯉꯥꯎꯗꯨꯅ ꯅꯨꯄꯤ ꯃꯆꯥꯗꯨꯁꯨ ꯂꯥꯛꯂꯤꯕꯅꯤ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯑꯗꯨꯕꯨ ꯇꯥꯔꯒ ꯅꯨꯄꯤ ꯃꯆꯥꯗꯨ ꯅꯨꯄꯥꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯈꯨꯝꯃꯤ ꯀꯩꯅꯣ ꯍꯥꯏꯔꯤꯕꯗꯨꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯑꯩꯁꯦ ꯑꯉꯥꯡ ꯃꯆꯥ ꯅꯠꯇ꯭ꯔꯦ ꯆꯍꯤꯗ ꯑꯉꯥꯡ ꯑꯣꯏꯔꯕꯁꯨ ꯑꯩ ꯑꯍꯜ ꯑꯃꯒꯨꯝ ꯇꯧꯔꯕꯅꯤ ꯅꯪꯅ ꯍꯥꯏꯕ ꯏꯟꯗꯨꯅ ꯅꯪꯕꯨ ꯅꯨꯡꯁꯤꯗꯨꯅ ꯑꯩꯅ ꯅꯪꯉꯣꯟꯗ ꯑꯩꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯁꯤꯟꯅꯔꯤꯕꯅꯤ ꯑꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯑꯩꯒꯤ ꯈꯣꯏꯁꯤ ꯈꯥꯗ ꯅꯪꯒꯤ ꯑꯩꯒꯤ ꯏꯆꯥ ꯃꯔꯨ ꯍꯨꯟꯕ ꯍꯧꯔꯕꯅꯤ ꯌꯥꯔꯣꯏ ꯑꯩ ꯉꯁꯤ ꯅꯪꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯀꯅꯤ ꯑꯩꯕꯨ ꯑꯃꯨꯛ ꯊꯅꯝꯗꯨꯅ ꯆꯠꯂꯒꯦ ꯍꯥꯏꯅ ꯈꯜꯂꯨ ꯑꯩ ꯂꯩꯍꯧꯕ ꯁꯨꯛꯉꯝ ꯉꯝꯃꯣꯏ ꯑꯩ ꯅꯪꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯀꯅꯤ ꯊꯦꯝꯅꯧꯗꯨꯅ ꯅꯨꯄꯤ ꯃꯆꯥꯗꯨꯗ ꯍꯥꯏꯔꯝꯕꯅꯤ ꯑꯗꯨꯕꯨ ꯌꯥꯔꯔꯣꯏ ꯍꯥꯏꯕꯃꯛ ꯈꯪꯂꯕꯅ ꯅꯨꯄꯥꯗꯨ ꯈꯪꯍꯧꯗꯅ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯈꯧꯔꯤꯗꯨ ꯃꯈꯨꯠ ꯑꯆꯧꯕ ꯑꯅꯤꯗꯨꯅ ꯁꯠ ꯃꯦꯠꯈꯤ ꯑꯁꯨꯝꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯅ ꯁꯦꯝ ꯁꯥꯍꯧꯗꯕ ꯅꯨꯄꯤ ꯃꯆꯥꯗꯨꯗꯤ ꯂꯥꯎꯕꯁꯨ ꯉꯝꯗ ꯅꯨꯄꯥꯗꯨꯒꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯂꯧꯊꯣꯛꯅꯕ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯑꯣꯟꯊꯣꯛꯄ ꯍꯥꯏꯗꯨꯅꯤ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯂꯣꯏꯔꯣ ꯍꯥꯏꯅ ꯇꯝꯂꯝꯕꯒꯨꯝ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯇꯥꯈꯤ ꯅꯨꯄꯥꯗꯨ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯇꯣꯟ ꯑꯗꯨꯋꯥꯏꯗ ꯁꯣꯔ ꯍꯣꯜꯂꯤꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯁꯣꯔ ꯍꯣꯟꯕꯒꯤ ꯁꯃꯤꯜ ꯑꯃꯠꯇ ꯐꯪꯗ꯭ꯔꯕꯗ ꯅꯨꯄꯤꯗꯨꯗ ꯍꯟꯅ ꯌꯦꯡꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯇꯁꯦꯡꯅ ꯅꯨꯄꯤ ꯑꯁꯤ ꯁꯤꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯉꯥꯏꯍꯥꯛ ꯑꯁꯤꯒꯤ ꯋꯥꯈꯜ ꯃꯥꯡꯂꯤꯕ꯭ꯔꯥ ꯈꯪꯗꯦ ꯅꯨꯄꯥꯗꯨꯅꯁꯨ ꯍꯟꯅ ꯌꯦꯡꯂꯝꯗꯦ ꯑꯗꯨꯒ ꯑꯃꯨꯛ ꯌꯨꯝꯗ ꯆꯪꯈꯤꯕ ꯃꯃꯥꯗꯨꯅ ꯀꯔꯝ ꯇꯧꯈ꯭ꯔꯕ꯭ꯔꯥ ꯋꯥꯍꯪꯅꯤ ꯋꯥꯍꯪ ꯄꯥꯎꯈꯨꯝ ꯑꯗꯨꯅ ꯀꯅꯥꯅ ꯄꯤꯒꯅꯤ ꯄꯨꯟꯁꯤ ꯏꯆꯦꯜ ꯑꯀꯟꯕ ꯂꯦꯞꯄ ꯂꯩꯇꯕ ꯃꯥꯂꯦꯝꯒꯤ ꯈꯣꯡꯆꯠ ꯍꯧꯈꯤ ꯂꯣꯏꯈꯤꯅꯤ ꯄꯨꯟꯁꯤ ꯇꯥꯡꯀꯛ ꯃꯈꯜ ꯃꯊꯦꯜ ꯀꯌꯥ ꯑꯃ ꯂꯣꯏꯁꯤꯟꯗꯨꯅ ꯊꯝꯈꯤꯗꯕ ꯀꯌꯥ ꯆꯥꯛꯅ ꯂꯣꯏꯈꯤꯕ ꯋꯥꯔꯤꯅ ꯀꯌꯥ ꯑꯃ ꯅꯨꯡꯁꯤꯅ ꯂꯥꯞꯅꯕ ꯀꯌా ꯄꯥꯝꯖꯅ ꯐꯪꯗꯕ ꯀꯌా ꯄꯦꯟꯊꯣꯛꯄꯒꯤ ꯂꯩꯇꯦꯡꯅ ꯃꯥꯏꯊꯣꯡꯗ ꯊꯣꯜ ꯄꯦꯟꯊꯣꯛꯄꯒꯤ ꯃꯤꯅꯣꯛ ꯆꯠꯂꯤ ꯑꯩꯒꯤ ꯍꯥꯏꯕ ꯑꯔꯣꯏꯕꯗꯨꯅ ꯇꯝꯗ꯭ꯔꯤꯕ ꯐꯥꯎꯕ ꯍꯛꯆꯥꯡ ꯃꯍꯥꯛꯅ ꯇꯪꯒꯣꯏ ꯑꯣꯟꯗ꯭ꯔꯤ ꯐꯥꯎꯕ ꯊꯋꯥꯏ ꯃꯍꯥꯛꯅ ꯄꯣꯊꯥꯗ꯭ꯔꯤ ꯐꯥꯎꯕ ꯆꯍꯤ 15ꯒꯤ ꯃꯇꯨꯡꯗꯅꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯅꯣꯝꯕ ꯆꯠꯅꯔꯨꯕ ꯀꯌꯥ ꯑꯗꯨ ꯈꯨꯜ ꯑꯗꯨꯒꯤ ꯂꯝꯕꯤꯁꯨ ꯊꯣꯛꯄꯗ ꯐꯝꯂꯤꯕ ꯍꯣꯇꯦꯜ ꯃꯆꯥ ꯑꯗꯨꯗ ꯃꯍꯩ ꯄꯣꯊꯥꯅꯕ ꯑꯣꯏꯅ ꯆꯪꯅꯔꯛꯇꯨꯅ ꯌꯣꯜꯂꯤꯕꯗꯨꯕꯨ ꯆꯥꯕ ꯊꯛꯄ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯑꯃ ꯇꯧꯅꯩ ꯃꯃꯥ ꯑꯗꯨꯅ ꯇꯧꯔꯤꯕꯗꯨ ꯃꯆꯥꯅꯨꯄꯤꯗꯨꯅ ꯃꯇꯦꯡ ꯇꯧꯕꯤ ꯃꯃꯥ ꯃꯆꯥꯈꯛ ꯇꯔꯛ ꯂꯩꯕꯅꯤ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯇꯧꯅꯔꯤꯕꯅꯤ ꯍꯣꯇꯦꯜ ꯃꯅꯨꯡ ꯑꯗꯨꯗ ꯑꯍꯜ ꯑꯃꯒꯤ ꯆꯥꯅꯕꯗꯨ ꯃꯦꯂꯩ ꯁꯅꯥ ꯑꯗꯨꯅ ꯇꯞꯅ ꯄꯤꯔꯝꯗꯨꯅ ꯃꯃꯥꯕꯨ ꯇꯥꯅꯕ ꯃꯑꯣꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯃꯥ ꯑꯩ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯔꯨꯒꯦ ꯅꯨꯃꯤꯠ ꯇꯥꯗꯧꯔꯦ ꯑꯃꯨꯛ ꯊꯦꯡꯈ꯭ꯔꯅꯤ
Mainak aduda maisa marak aduda bora hauduna leiribi memsadu masada sat yenglaktuna. Hoi, salo sa tawzarur. Melay sanado, mamagi paukum tarabada imunglubda sangki. Mahak na sangkri haiba makanglabada ahal nubi amana memsadu butana ba maong dahairai. Unthok na pay haiba memsa masanubi asi masak asinaga ing lauriba. Laikaya asida leiriba laisabi masasing asiga kak manade. Wahado da memsadu nukmi tawna kumi. Khangdre deise kari haigadaba piklingay maning thumdrabi aigi isani. Mama leiri haibigi asadani mama ama oina aini hingliba sisu. Mani memsa taibang asida leiriba mama mapaoiba singna hotnariba mayamse isagi damakni. Namana sa khak ngairi haidana nungaitaba kaisu hek tawrunuko aikhoi mayam amasu leiri. Hoi ise mayam leiri haibagi ima isa yum asida sauthokna leiba ngamlibani. Maduga natrabadi ngasigi samas asida ima isa khak leiba haibase wadawriba. Waridong hek makhata na sanaduna mahi amuk hanki. Numid aduna tarakpana hotel adusu loirakli. Nong madugi apang paisado kaya sugi haidana pagsidudagi lauthokduna thiduna leiri memsado. Imungi thabain khang loisinduna taha melay adu amuk mamagi manak aduda thoklagduna nakal oirap phamthaduna. Chengdi lei insang thongnaba leite ima. Machana hairaklibudu taraga memsado tapna khumi. Nang sairiba mayamse kabak loisinba hauram. Ai hayeng ayuki pose leiboina isang adusu leiraklagi. Amambasidane nang salano. Asumna thabak khuding mama masa makoi ani sintok sinsin tauba ma oibana mamagi wa aduda yaduna melay aduna thabak adubu tawhawi aduga mama aduna tukalomda satki. Melay aduna hotel adubu loisinduna leiringai aduda karomdagino khangdana matanu reidu sat phausilagduna hai. Bema wabana loiramani hotel ki thabak amuk taw yungi mu hona phi amuk sa sibana hamna tar nangama nayum pandringaida. Ingak na yengi melay adu tawramba thabak adu toktuna nuregi wahai aduda. Melay sana nokmi tawna phana maputhokduna nurei adubu phamhalli aduga. Nangnamu kai chatluiba swaida mu phaujilaisina. Phi hauba imaga chatlubani aina nangna nakta haipet changamgena. Ado bazar karam kan chasi haino haidi langma phel leitre khara thuba pami. As thuba gidi aisu pami ni bem. Aina sarise loiragumni mathang iyong ama haunaba langamta leitre aigi. Adudi hayeng chalasiro hekta. Nurei paisa amta leite haiba nang nongnini leiraga sasi. Hoi si phar horen phone da phaunarasi. Adudi aisu muk chalage thabak jinbi aigi tasya udabu koirena changlakpanida. Khat-khatna nureidu melay wa makha tadana chatki. Hotel gi thongjil aduda melay sanadu leptuna mataduna chatkibudubu yengduna lehawi. Imphal mayon maktada natte adubu khara nakna leiba oirami. Jekpalna ikoi sinba yum amani thangnaba kana amana kauna ngangnaba natte. Yamna wangba asawa yum sa amanatte adubu yengmada yamna phajaba amadi oirami. Sumang thelo asa yam nali. Mamang sanggoy amasu leirami. Yum asi kana amagi yum nate. Soraisam mega amadi soraisam ongbi madabigi makoigi imungni. Masanupa tamnganba amadi masanupi lili yamna nungaina awat apa leitana leiba imung amani. Hausi madabi asi professor oiduna Manipur University de leiri. Aduga masanupi lili asina handloomgi maitegi pizol da base tauba asoba business entrepreneur tauduna sinmi kaya mathabak piri. Laisabi oirabasu duhong khongdong bagi oinadi sabsari. Adubu imung asi lili mana paigak paina puri bani. Nungaiba imung ama oirabasu awatpa amadi asumak lay haiduni. Kuiri makhoi pupukpa mapaduna taibang thadokduna chatkib. Numidangi matamni Madabidu saksangaduda chakumpa nabi tumbi eduga cha ising thongduna leiri. Madabidu tapna hairi tumbi duna tari haiba makhangmana insangadu semna. Isa nupasi tumbi mama aina yam luna sana tawi mapang masak khanghaudedana
Haina isanupi noi mayamgi nasi aribi asi masimadi mapada nauti sawi adunani aina isanupagi yamna waribasi. Tombi adu noktuna ima amaromdadi ikoi sese lirakpagi mayum palaningbagi wani adubu amaromda yam pamoi mana yum thadokuna satkidoisi adubudi oiba adubu aidine masi mayum palo haibani mana toriba thabakse mayum makai palabagi tungda asumak tawba yai haibanida sumdraina hairisibo. Makoina asumna ngangnaduna leiringai Lilidu thabak halakpagi dress aduga kisana duda sanglai aduga masu dining chair duda tapna phamthai magi haunabi mama ubada isau tawbidu tawrai. Ima nangaina haibadu tawrabra imagi ngasi hayeng tawdang leibagi thabakto tawgunu hairaga ekhoi bem halaklabadi tawraklani magi haunabi se imungse nang hek leitabag isik heksi nang hek laba loire muktoiba karino nangna tawrabra haibabo. Tasengna pro hek saksai Lilidu mamagi wadubu taraga mamasi mana haiba wa ama kauduna tawdre haiba aduna mamada sauna yengduna tawramani nang yaunabito aina kai haigima tasadu pasakta thiduga wari saw haiba natro pabungi usobado hayeng hangsi khak ngairabani adu nangnaba yumna tholona hayo yumse nupa leiba natima ima hek pema aidi kari aruba waga maluri aduga haisune university satluye bema ho ima husik naupada tawrake ima si kaubani ahal goirakpaga kariga thabak mayamse kok ngaure. Lili do magi haunabi phet tawduna magi rumlomda satki masagi mataw aduda madabi do tapna soli tawri siengune masya karino haiba aina haidi kharadi henmalli nupini isau yamna langmasi imong nungai bangamdi haibani masi soiduna ne thokpa tare ko masi aisi magi khanbada wari asi haina tumina phamliba tombi duda mu onsilaktuna tombiya ima ada leiba toina bunga duda wari amukta sagi ko nangsang isingsi tawro ko hoima madabi do magi rumlumda satki tombi asi leisabi masa amani Lili do kanda leiba arapa khungangdagini ing tapi haidana nungsiduna miroga leitabaga haidana madabi aduna yumda thammibani haina madabi du magi rumlumda laktuna masanupa du call tawrami adu call du pairakte anirak taw adubu paiba kauba leite karaida mu sekrabanu khangde asibo thokna gangnaba waida hi sani sa asumna khanduna leirigai duda khutta paidum leiriba phone adu call back lakle taha phone nakongda thamduna atom nangbu karaida salurage adu kyamna tawbudu paidribudu bo tabro imagi tamganba phone adu tagi tamganbana iruzaba sangubani ma adu tahawje kai leirage nangbu thabak yam sinbro punga imaga waringi hak sana siya bro tamganbadu noksai aduga mamagi waduda narubu wa maleramgadu mali magisi ayu imaita madabi noktuna Adaina te bungo nangdo yumda thoklo haiba tamgan badu mamagi wadu butaraga akauba ma kudaga du ningsing na buhonai mama na maram leitana yumda lao hairak tawba natte masadu na tumina leikhibaduda madabi du hanjin na masadu bu kauri atomba nganba tabro atomba karino ni masibo tamgan ba khumlakte mamana kauribadu magi thokpa matawduna tumina sumak laikhirami Korong nong na wangbara pantaw ipana maheli pantaw nangbu nungsiba pantaw nangbu ahenba kumza kaya yam khare pantaw saktam uraktaba adubu pantaw nangi nungsiba machet ama tadri najaigi maphamdagi kauzaningi nungsina najaina adubu phangde phanghandri mapok asimagidi mani
Mamana kauba tapna tai karigidi taroi adubu sonthangnana tai. Karigi ningsing bahai baduna luching duna laikhidraba mapa adu second khra ningsing bani. Ikui kuitringai dani mamana mangonda mapagi thagi usopki wafam hawdok lambadu tasengna. Madabidu tapna hanjina mukso masanupa adubu kaurami. Atomba tabrani karino ni nangbo. Wakal set oiraktuna tamngan badu mamana hanglibadu khumi. Dayima day. Imana nangonda phone tawraklibase atay nate atomba napabongi usop adu kuidri. Isagi asinbadugi khalagadi lakhaningdri adubu yumse miro leiba nate nangna suhena khanglibaduni. Ticket kaknaba selado ai nangonda tharaklagi aduga nang laknaba tawro naselili isau tawbada yadre. Pawasi nangonda piyo haidana. Tamngan ba nukmi tawi mamagi wa taraga masini isau tawi haibadu ngayhak aduda mitta urakbani. Ai fanaba loina silamduna ai laknaba tawduini ma. Pabunggibu yaudaba yabrani kaigi noina duk langtaknaribanu. Madabi masagi wa aduda mabukning yamna penjaba oirami. Aduni paisado tharaknaba ai tawge adudi masu thamage nangsu pathajaro. Mama masa anidu asi hainaduna phone adu thamkhirami. Tamnganba hauzik mapalamda net exam clear oiduna GRF haurabagi tungda research scholar oiduna lairibani. Lairik laisu yamna lingba misak amani. Mama lukrabina yoklakpa ama oirabasu mahagidamak mama asina ningba thunghandaba amata lairakte. Phaigak phaina maning makha tawhali. Sel pairakpa macha ama oirabasu napal haiba ama tasengna mangonda loinarakte. Misam amagum yam chamni hinglakpa punsi mahing ama oirami tasengna hairabada. Phone aduna thamkhrabada tamnganba mataw singkhai room amatada lairiba adugi manakta lai. Study table aduda phamduna lairik tawramba singkhai adu tamnganbada mitpham thamduna. Imphal chatkada boiradi halakpada nasana khangna posi miyamda puduna halakada. Potik pasat poina khalabo nangi wakhalda aina Manipur thokani ka haibasa. Ongnuda nangbo phana koirabani aina soibu miro masaningisi handak timda sasi kedoge. Nangna sabda tawragani sirai tanglak kari tawsige di khangdene pangsasa lairik laisu khara yeng tawdana leine ha nupi imta sukoyo. Chingkhai matawgi waduda noktuna khumi. Nangi dubo sabina mama noknariba haiduro ha ito nangi koibro nupi do. Tamngan ba nukmi tawna. Ay di handag setpada soidana Manipur dagi koirani. Malem sin batong na salasu ito. Iko'y may tay ningol dagi hena phazaba nupi leite ko. Adubudi British na phawba may tay nupi da ngawbagi wari may ama lairibaduni. Ado wari su wari. Nangayse nupi amamamdi koiba yabra haina khali ko. Nang koiba koidaba ay di masoidana koirani. Thayi na iham pamzaba nupi mlewi. Secondary matamda pulakpa. Madu ukidaba kuiri ma muktang unaba phangbasini aini surda hairibasi. Ita auna ngawba pamzaba nupi haibase araiba nupi do iramoi ko. Tawro nang nabu ngamni hairagadi aigidi full support ne. Full support ngaktani ita auna tawba thabakta. Ado law asoi phau thusi roomda leibasi yangwari kainum sarusi. Pakhangani du asi hainaduna manak nakpa cafe amada satki. Maning makha tamlaba Manipur gi climate ni tagadaba matamda tadraba nong suningba matamda suraba nong ni. Aduna ahing nong yaya duda akak araw tawduna nong adu kanna hekta surami. Lairaba yum aduda nong tare haiduna nongay na tumbayaba nate mama memsa adu tumliba masanupi aduba hugdoi. Sana melaya chakum nong yuramlani yum yay sulu ina yuramlani hagalo may sumudkri amukta nong yasi. Melay sana tandi yam tal adubu tawdaba yadaba amani haina khanduna tapna hawgatuna phone plus adu thanduna amamba marak aduda mama masani du lakminai haibaga tawbaga yuriba nong mayam adu chen duna loina yasili yumyai aduda bartin adu pareng hek lairi asumna loiramduna tumthanaba haiduna mama masani du phamungda sanglakli waruba oibana memsa adu asumak tumthaki adubu matang kaina mikap thokpa ama oibana melay sana adudi sat hekta tumthau haiba yadri. Nakal amadamu on amadamu siyap tawduna lairi.
ꯐꯣꯟ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯑꯃꯨꯛ ꯌꯦꯡꯉꯤ ꯄꯨꯡ ꯑꯃ ꯈꯔ ꯍꯦꯜꯂꯦ ꯑꯍꯤꯡ ꯅꯣꯡꯌꯥꯏꯅꯤ ꯅꯣꯡ ꯉꯥꯜꯂꯝꯗꯥꯏ ꯑꯣꯏꯔꯒꯗꯤ ꯍꯧꯒꯠꯂꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯟꯕ ꯑꯃ ꯑꯣꯏꯕꯅ ꯐꯣꯟꯗꯨ ꯄꯨꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯀꯌꯥ ꯍꯩꯇꯦ ꯃꯍꯥꯛ ꯀ꯭ꯂꯥꯁ 10 ꯐꯥꯎꯕ ꯈꯛ ꯇꯝꯃꯤ ꯑꯗꯨꯕꯨ ꯏꯕ ꯄꯥꯕ ꯈꯔ ꯍꯩꯕꯅ ꯐꯣꯟ ꯃꯦꯠꯄ ꯐꯥꯎꯕꯗꯤ ꯇꯁꯦꯡꯅ ꯍꯩꯍꯧꯏ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯈꯥꯛꯂꯛꯄ ꯅꯣꯡ ꯑꯗꯨꯅ ꯐꯣꯟ ꯄꯨꯊꯣꯛꯇꯨꯅ ꯃꯦꯠꯄꯗꯨꯁꯨ ꯀꯤꯔꯝꯃꯤ ꯑꯗꯨꯅ ꯅꯥꯀꯜ ꯑꯗꯨꯗ ꯐꯣꯟ ꯑꯗꯨ ꯊꯝꯈꯤ ꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯇꯨꯝꯊꯅꯕ ꯑꯃꯨꯛ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯦ ꯋꯥꯔꯦ ꯇꯁꯦꯡꯅ ꯑꯗꯨꯕꯨ ꯑꯣꯏꯔꯤ ꯑꯁꯤꯒꯨꯝꯕ ꯇꯥꯂꯛ ꯃꯇꯝ ꯑꯆꯤꯛꯄ ꯄꯨꯡꯐꯝ ꯑꯁꯤꯅ ꯃꯍꯥꯛ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯅ ꯑꯃꯨꯛ ꯅꯤꯡꯁꯤꯡꯍꯟꯕ ꯃꯤꯂꯩꯁꯅ ꯑꯆꯤꯛꯄ ꯑꯍꯤꯡ ꯃꯤꯁꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯈꯔ ꯃꯇꯣꯝꯇ ꯅꯤꯡꯁꯤꯡꯕ ꯍꯥꯏꯗꯨꯅ ꯀꯥꯏꯍꯧꯗꯨꯅ ꯅꯤꯡꯁꯤꯡꯗꯨꯅ ꯃꯄꯤ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯁꯤꯟꯊꯔꯛꯂꯤ ꯇꯅꯤꯛ ꯇꯅꯤꯛꯂꯤ ꯃꯕꯨꯛꯅꯤꯡ ꯑꯗꯨ ꯄꯦꯟꯗꯕ ꯂꯤꯁꯤꯡ ꯂꯣꯠꯁꯤꯟꯗꯨꯅ ꯍꯤꯡꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯍꯤꯡꯂꯤꯕꯤꯅꯤ ꯇꯁꯦꯡꯅ ꯀꯅꯥ ꯑꯃꯒꯤ ꯑꯁꯥꯗ ꯅꯠꯇꯦ ꯃꯍꯥꯛꯅ ꯍꯤꯡꯂꯤꯕꯁꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯁꯤꯒꯤꯅꯤ ꯑꯗꯨꯒ ꯇꯞꯂꯞ ꯑꯃꯨꯛ ꯆꯦꯞꯇꯨꯅ ꯏꯁꯤꯁꯤꯅ ꯇꯨꯝꯂꯤꯕ ꯃꯃꯥꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯃꯕꯨꯛꯅꯤꯡ ꯑꯗꯨꯗ ꯇꯅꯤꯛ ꯇꯅꯤꯛ ꯃꯔꯣꯜ ꯂꯣꯟꯖꯩ ꯏꯃꯥ ꯀꯩꯒꯤꯅꯣ ꯅꯪꯁꯦ ꯅꯆꯥ ꯑꯩꯅ ꯑꯁꯨꯛ ꯅꯨꯡꯁꯤꯔꯤꯕ ꯑꯁꯨꯛ ꯐꯠꯇꯕꯤ ꯅꯆꯥ ꯑꯩꯁꯦ ꯀꯩꯒꯤꯅꯣ ꯅꯪꯅ ꯍꯤꯡꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯀꯣꯟꯁꯤꯟꯗꯨꯅ ꯊꯝꯕꯤꯔꯤꯕ ꯑꯩ ꯑꯃ ꯍꯤꯡꯕꯅ 이마부수 한번이 아이네 이마부 이카이피로 고만번이 아두부 까이기 낭나 이부 사우집 아이부 인톡집 까이기도 눅시다 이마 낭세 어떡나 마차이기니 하이나 까야도 와서리바 낭니 미눅시에 두네 히엔두나 미녹 미사 마락다 나자이나 ꯊꯧꯅꯥ ꯂꯩꯅ ꯍꯤꯡꯈꯤꯕꯅꯤꯀꯣ ꯏꯃꯥ ꯑꯁꯤ ꯍꯥꯏꯅ ꯅꯥꯒꯜ ꯑꯗꯨꯗ ꯑꯃꯨꯛ ꯆꯦꯞ ꯋꯥꯈꯜ ꯑꯗꯨꯗ ꯍꯥꯏꯔꯤ ꯑꯗꯨ ꯀꯟꯕ꯭ꯔꯥ ꯑꯗꯨ ꯉꯥꯎ ꯑꯣꯏꯔꯦꯀꯣ ꯏꯟꯈꯠꯂꯛꯄꯒꯤ ꯅꯨꯡꯁꯤꯠ ꯑꯗꯣ ꯅꯨꯡꯁꯤꯕ ꯀꯔꯤꯅꯣꯁꯨ ꯅꯪꯅ ꯏꯐꯝꯗ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯄꯤꯔꯝ ꯑꯗꯨꯒ ꯅꯪꯉꯣꯟꯗ ꯂꯥꯏꯅꯤꯡ ꯑꯣꯏꯔꯦ ꯍꯥꯏꯔꯕ ꯃꯇꯝꯗ ꯑꯩꯕꯨ ꯑꯃꯨꯛ ꯏꯟꯊꯣꯛꯇꯨꯅ ꯊꯝꯕꯤꯔꯝꯕ ꯐꯠꯇꯦꯗ ꯅꯪꯁꯦ ꯑꯗꯨꯕꯨ ꯊꯃꯣꯏ ꯑꯁꯤꯅ ꯋꯥꯈꯜ ꯑꯁꯤꯅ ꯅꯪꯇꯕꯨ ꯍꯪꯂꯤ ꯅꯪꯕꯨ ꯑꯃꯨꯛꯇꯗꯤ ꯎꯅꯧ ꯍꯥꯏꯅ ꯍꯥꯏꯔꯤꯌꯦ ꯑꯍꯤꯡ ꯑꯗꯨꯗ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯈꯜꯂꯣꯏꯗꯕ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯆꯣꯏꯔꯣꯜꯒꯨꯝ ꯆꯤꯝꯕꯥꯜ ꯑꯗꯨꯗ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯅꯒ ꯑꯁꯨꯝ ꯊꯦꯡꯂꯛꯄꯒ ꯃꯍꯥꯛꯁꯨ ꯑꯁꯨꯃꯛ ꯇꯨꯝꯊꯈꯤꯔꯝꯃꯤ ꯊꯪꯅꯕꯒꯤ ꯑꯌꯨꯛ ꯑꯗꯨꯅꯤ ꯉꯔꯥꯡ ꯑꯍꯤꯡ ꯃꯇꯝ ꯀꯥꯏꯅ ꯅꯣꯡ ꯇꯥꯈꯤꯕ ꯑꯃ ꯑꯣꯏꯕꯅ ꯉꯁꯤꯗꯤ ꯑꯇꯤꯌꯥꯗꯨ ꯏꯁꯦꯡ ꯁꯦꯡꯗꯦ ꯋꯦꯗꯔ ꯑꯗꯨ ꯊꯕꯛ ꯇꯧꯗꯅ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯇꯨꯅ ꯂꯩꯅꯤꯡꯕ ꯃꯇꯝ ꯑꯗꯨꯅꯤ ꯑꯌꯨꯛ ꯄꯨꯡ 9 ꯇꯥꯔꯦ ꯑꯗꯨꯕꯨ ꯂꯤꯂꯤꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯇꯦ ꯉꯁꯥꯏꯗꯒꯤ ꯍꯧꯗꯣꯛꯄ ꯌꯥꯕ ꯀꯌꯥ ꯑꯃ ꯍꯧꯗꯣꯛꯂꯤ ꯑꯗꯨꯕꯨ ꯃꯋꯥ ꯂꯧꯗ꯭ꯔꯤ ꯃꯃꯥ ꯏꯕꯦꯝꯃ ꯃꯥꯙꯕꯤ ꯑꯗꯨ ꯁꯧ ꯇꯧꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯂꯥꯛꯂꯦ ꯇꯍꯥ ꯂꯣꯟꯗꯨꯅ ꯂꯩꯔꯤꯕ ꯊꯣꯡꯅꯥꯎ ꯑꯗꯨ ꯁꯠ ꯍꯥꯡꯉꯤ ꯑꯗꯨꯒ ꯊꯕꯛ ꯑꯃ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯇꯨꯝꯕ ꯆꯥꯕ ꯃꯇꯝ ꯅꯥꯏꯗ꯭ꯔꯕꯗꯤ ꯀꯔꯝ ꯇꯧꯅꯤ ꯐꯅ ꯐꯠꯇ꯭ꯔꯕꯁꯨ ꯅꯪꯁꯦ ꯂꯩꯁꯥꯕꯤꯅꯤ ꯍꯌꯦꯡ ꯅꯌꯨꯝꯅ ꯀꯩ ꯑꯃ ꯄꯥꯜꯂꯕ ꯃꯇꯝꯗ ꯀꯝꯗꯧꯅꯤ ꯍꯥ ꯍꯩ ꯑꯆꯧꯕꯤ ꯃꯥꯒꯤ ꯂꯤꯂꯤ ꯍꯧꯒꯠꯂꯣ ꯊꯦꯡꯉꯦ ꯍꯥꯏ ꯋꯥꯅꯤ ꯅꯪꯕꯣ ꯃꯃꯥꯒꯤ ꯏꯁꯧ ꯇꯧꯅ ꯍꯧꯗꯣꯔꯛꯄ ꯑꯁꯤꯗ ꯂꯤꯂꯤ ꯌꯥꯝ ꯍꯩꯅꯤꯡꯗꯅ ꯐꯩꯖꯨꯞ ꯑꯗꯨ ꯍꯥꯏꯗꯣꯔꯛꯇꯨꯅ ꯌꯥꯝ ꯇꯟꯅ ꯍꯧꯒꯠꯂꯤ ꯃꯀꯣꯛ ꯃꯔꯨꯗꯨ ꯏꯐꯥ ꯐꯥꯅ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩ ꯃꯥꯙꯕꯤ ꯆꯪꯁꯤꯟꯗꯨꯅ ꯃꯁꯥꯒꯤ ꯐꯃꯨꯡ ꯃꯁꯤꯗꯨꯗ ꯐꯝꯊꯩ ꯂꯤꯂꯤ ꯇꯞꯅ ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯃꯤꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯗꯤ ꯅꯪ ꯌꯧꯅꯕꯤꯁꯦ ꯍꯦꯛꯇ ꯇꯧꯔꯛꯄ ꯇꯧꯗ꯭ꯔꯕꯗꯤ ꯀꯩꯅꯣ ꯍꯥ ꯊꯕꯛ ꯃꯇꯝ ꯇꯥꯔꯛꯇꯧꯔꯦ ꯃꯗꯨꯗꯩꯗꯨꯗ ꯍꯧꯒꯠꯐꯝ ꯊꯣꯛꯄ ꯃꯇꯥꯒꯨꯝ ꯍꯧꯒꯠꯇꯨꯅ ꯂꯣꯏꯁꯤꯟꯗꯨꯅ ꯆꯠꯈ꯭ꯔꯅꯤ ꯍꯜꯂꯛꯂꯦ ꯋꯥꯔꯦ ꯍꯥꯏꯗꯅ ꯆꯥꯛ ꯆꯥꯗꯨꯅ ꯇꯨꯝꯈ꯭ꯔꯅꯤ ꯌꯨꯝꯁꯤꯒꯤ ꯋꯥꯔꯤꯗꯤ ꯀꯗꯥꯏꯗꯅꯣ ꯍꯥ ꯌꯥꯎꯗꯦ ꯋꯥꯔꯤ ꯁꯥꯕ ꯄꯨꯟꯕ ꯑꯃꯠꯇ ꯌꯨꯝꯁꯤꯗ ꯂꯩꯇꯥꯅ ꯅꯪ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕꯅꯤ ꯌꯨꯝꯁꯦ ꯃꯗꯨꯅꯗꯤ ꯆꯥꯎꯈꯠꯄ ꯍꯧꯅꯗꯦꯀꯣ ꯃꯃꯥ ꯑꯣꯏꯔꯤꯕꯤ ꯑꯗꯨꯅ ꯃꯆꯥꯗꯨꯗ ꯅꯨꯡꯁꯤ ꯃꯤꯁꯩ ꯆꯩꯅ ꯋꯥꯈꯜ ꯑꯗꯨ ꯇꯥꯟꯅꯕ ꯃꯑꯣꯡꯗ ꯍꯥꯏꯔꯤꯕꯅꯤ ꯃꯃꯥꯅ ꯍꯥꯏꯔꯛꯄꯗꯣ ꯂꯧꯁꯤꯟꯕ ꯉꯝꯃꯤ ꯂꯤꯂꯤ ꯑꯗꯨꯅ ꯇꯞꯅ ꯀꯩ ꯃꯇꯥꯡꯒꯤꯅꯣ ꯏꯃꯥꯅ ꯋꯥ ꯈꯟꯅꯕ ꯄꯥꯝꯃꯤꯁꯦ ꯄꯥꯕꯨꯡꯒꯤ ꯎꯁꯣꯞꯀꯤ ꯑꯣꯏꯔꯒꯗꯤ ꯅꯆꯥ ꯑꯩꯅ ꯂꯣꯏꯅ ꯐꯅꯕ ꯁꯤꯜꯂꯕꯅꯤ ꯏꯃꯥꯅ ꯊꯣꯏꯅ ꯋꯥꯔꯅꯨ ꯅꯆꯥ ꯑꯩꯅ ꯂꯩꯔꯤꯁꯦ ꯏꯃꯥꯒꯤꯗꯃꯛꯅꯤ ꯃꯥꯙꯕꯤ ꯄꯦꯟꯖꯩ ꯇꯁꯦꯡꯅ ꯑꯁꯤꯒꯨꯝꯕ ꯃꯆꯥꯒꯤ ꯋꯥ ꯇꯥꯔꯒ ꯁꯥꯎꯒꯦ ꯇꯧꯕꯗꯣ ꯍꯦꯛꯇ ꯉꯝꯗꯦ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯐꯩ ꯅꯪꯅꯕꯨ ꯑꯗꯨꯝꯅ ꯂꯣꯏꯅ ꯁꯤꯟꯕ ꯑꯣꯏꯔꯒꯗꯤ ꯅꯧꯄꯥꯗꯨꯁꯨ ꯄꯥꯎ ꯐꯥꯎꯅꯔꯦ
masu laknaba tawge hairakle. Imung asi mina ikai khumnaba ma oiribanina hekta tajup tawbudusu imana pamdaba tawrisi aduginida. Yumgi bar mayamse aina loina pui haibadudi nati. Adubu lairiba condition asid ai sekta yumse thadokpa ngamte. Chahidi sumsum hapai. Aikoi atombase masagi sinpham ama khanglabadi nupi thiraga yumse mana yengsinna leiba yaraban. Imanasu mangonda hairabani. Lairik ado sum tamduna leiranu lan thum watpa nati. Masa masu phawbana saba loiru. Aduna ainadi professor ado oina ba ai tawrage hairabani. Yade haiduna sum leiba yarui. Magi damak ekoina kaisu watlan manati ma. Yumse miro leiti. Matang matamna yadragadi tawba tabani ma. Hoi. Hayeng mana yumda thoklakpaduda hek khanaba haibaduni. Nang aina pangangang bataraga tok tawribani. Natrabadi. Ado nang sune thiengki batari hawgalu. Cha ising thonghorabani. Aisu chanaba amukta thawrang tawrukige. Masada wafam kharasi hairamduna kadudagi thokirami. Lili ado tuminna tumba hawgalakbaga kaiga mangduna ingaw-ngawna lehawi. Ayuk cha ising toknaba matam aduaini. Ngasidi ngarang nong khara takibaduna maram oiduna hotel phamdri. Aduna mama masa anidu sak adusungan na sarami. Chakhum aduda puna leiri mama masa anidu amuksu khat nureidu lakli makoida. Memsa nureibu yengna. Sak saba nangnaba lakbraisu lakta nangamay bema. Nurei nukmi. Mabo aikoi isu lehauri. Adaina milayda bazar salurasi hagina laini. Thabak tawdana yumda sum leibase wai. Noida haina hotel asima phambanina khara pharamgani. Noiga ikhoiga kharadi khenaidana nurei nangni na khanglibadun. Aikhoini hingliba punsi mahingasi. Ho awabu warigane amta tokhoi mabo kanadi dupia nangi langleina paisado ai puthok piragi. Aikhoini sathoklurasi kona nang leira matamda seldo amuk piroba. Asuk phasana hairaba wa asida karamna ngamoi tale haiduna marai tawgani aduna yabada tarami. Melaisana tapna pung kaya doida sasi haino karangana satuna ngana laksinure. Hoini ai nangi loire hairaga kaisu tawramdabado tawnuko adudi aisu satlage horen thengnarasi ngainada bibema imabo ai amuk saleko. Nurei asi hairamduna amuk satkri memcha masanupida mon sinduna. Ngasi hotel phamdringai sida khara sathoklur aingonda paisa khara leibani asi puro. Nureina khara tawbaga yumgi pose khara su hek leiro. Hoi haiduna yana khirami. Matam maduna sumsatki aduna bazar sanaba haiduna loisilami. Isam samna leizabi kahena kesinbada haizadabi melei sana aduni. Aduna makeup ado yam samna tawdaba yadi haibagum chamtakna kerami. Atay nupigum matamgi dressing style tawramdi melei sana adudi. Thabak chalamdai aduda phanek green color da pink na mapan piktak na hakpa maseli. Grey color gi tops amane masamatuna setliba phijet aduga sanagadaba maongda style tawrami. Yamna ingna phazarami. Loisinbaduna loirabada melei sana adu mamagi manakta laktuna. Ima ai salukige. Hoi ningthina salukoi bema. Hoi haina samna pakhuma duma piramduna mahak thongala domda laktuna mata nure adubu ngaiduna leirami. Minutes khara ngairaba tungda nure adu laklami. Satmina gadoriba anisi yamna ona tainaba ma oirami. Nure asina matam asigi dress da ngaubi amani. Nure mileida yengna. Aina khongrau sil aduga nangna phanek adum naire tawrisi lausase yam luna tinaba malani ubada. Aidi sigumba sini hena pamjay adugini matam siga khara susinaba ma watlebudi khangi. As yari bem phazabadi nangni hili aingonagidi yamna. Asumna ngangnaduna makhoi anido haunaduna imphalomda posai leiba laklami. Bazar manung akoibaduda khara chatluri makhoigi leiba lakpa posai khara du leirami. Miyamarak aduda nurei aduna mata adugi makhut adubu seksinna yanbirami nurei tapna. Kainum sarusiro. Kaiba sadui aidi kem saningdi. Lao kaithela sigi mathakse asida yerum bora phongphong sabado charusi. Bazar laklaga kaigumumta sadabase aidi ekta nungai jadeb. Hoisi lao.
Lakminaba makaubanina Melaysana tali haikidri hoi haiduna punna kaithel asawaromda laklami gam aduga ahangba mafam ama yengduna tapna phamthai ine aduna bema kaisa sigya ine saaniga irum boraduga piro haifam thokpa kharasi haikhraga akoi anidi wari saduna lai Melaysana si thokibadaidi lang leirasi aduga halasi chapsarani hoi pangtheng thengna leibasu nungai roiba asapot adusu piraktuna leisabi masa anidu hauba hautaba chaminai minutes kharagi tungda loirabada makhoi anidu mafam adudagi lang yonba dukalumda laktuna lang adu leirami loiraga yumda hallage haina posei mayam aduga loinana thoraklami mafam adudagi wari yam sarambadu sakhidri arumbaduna henkibana makoina sumna auto parking tamna gam satlingai duda tunglomdagi lumlum lauba nupa amagi khonjelna nurei natro mabu kaurakpaduda leisabi anidu chatlambadu sap lepi aduga tung onthokna yenglei ngakpana loire tasengna leptuna leiramliba misak adubu ubada yamna thajadana thengnaba misak amani nongmata asumna thengnagani haina khalludi nupi adugi yamna ngakpa mataw adubu uraga nupa adu nokmi tawi lambigi matai aduda thaijinduna lei ngaihak adudi hoimai amata hainade nurei yam thajadaba mataw uttuna aya yam thajade haiba aisu thajade nungairiba natro nangbo kamdoriba nurei adu nupa adugi wahang adugi pakhum oina hoi haibagum makuk adu nomi Melaysana adudi anauba mi ma thengnabaga masagi khara wa ngangdabaga tumina leirami lukthaduna magi mataw aduda nupadusu Melaysana mangonda lona tumin sat yengi Haumin kaminarakpa matamda thengnakiba arup mapang haibasi kauba ngamoi tasengna mani mikup aduda thengnariba misak asi adai kana amanate nurei magina secondary matamda pulakpa magi classmate ama aduga amuk Melaysana mahakina khulaikai amatada laiminaduna sensongduna sana minarakpa misak amani mahaki mingna puwangba adubu mikup asidadi amana amabu ikhangda khangnai adubu mikup asida khangdaba saduna leiribani tasengna kari marambu leiriba nurei puangbu bu yengna nangdi nungairiba natro puangba Melaysana mangona thamlamba mityeng adu nurei da sat onsilaktuna hoi nungairi nurei tapna makha tai noidi leirik hairakpa minina thabai khang masa toirabasu phanglamani Aidi hausiknya phi sar leire nupai tomte yaubani isi haire mayum pankre aduna imana kana hotnadana ai thabak masa ma tawri kai thabak no tawri do hospital amada surgeon oidun leiri thengnari se yamnadi nungai adubu matanga massage tawri se kainom sasisu pungsi thenglei ado kaw tu sina agi best friend agi ta Melaysana Puang bado asum hairaklabasi nokmi tawna Melaysana do onsinduna aigi mingna puang ba hoi haibagum Melaysana do makok tamak nomi chinba lana wahi amadi hairakte puang ba tapna makha tai thengsu thengi hairabanina hoi kona muk sana baibaduni nurei nokning banate adubu nokphet tawduna ado nang mobile number piro puangba kaisu hena khaluba tawdana magi number ado asumna wari watai ngahak tawduna taha pinaraga amuk chatnarami nurei asina puangba sibu yamna nungsijarakpa yamna pamjarakpa amu oirami adubu inkhalakpa matam adu oirubana phongdoknarabasu oithokidi haiduni adubu kanada poknabi ithilno haibadi loina khangnaramni Pakhanga dusu hankre leisabi maza ani dusu makhogi parking da laktuna yumlom da halakli matam maduna satkibana lepa leitana numidang wairam oisinkre
ꯈꯨꯜꯒꯤ ꯂꯝꯈꯥꯏ ꯑꯗꯨꯗꯒꯤ ꯋꯥꯔꯤ ꯁꯥꯅ ꯁꯥꯅ ꯕꯖꯥꯔ ꯍꯜꯂꯛꯄ ꯑꯅꯤꯗꯨ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯃꯤꯂꯩ ꯁꯅꯥ ꯇꯞꯅ, "ꯍꯧꯖꯤꯛ ꯅꯪꯒ ꯋꯥꯔꯤ ꯁꯥꯅꯔꯛꯄ ꯃꯤꯗꯨꯕꯨ ꯀꯅꯥꯅꯣ?" "ꯑꯗꯨꯕꯨꯔꯣ, ꯊꯥꯏꯅ ꯁꯦꯀꯦꯟꯗꯔꯤꯗ ꯄꯨꯜꯂꯛꯄ ꯃꯤꯁꯛꯅꯤ꯫ ꯑꯩꯅ ꯌꯥꯝ ꯉꯥꯎꯔꯛꯄ꯫ ꯃꯥꯗꯣ ꯈꯤꯇꯪ ꯂꯥꯞꯄ ꯈꯨꯜ ꯑꯃꯗꯒꯤꯅꯤ꯫ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯊꯦꯡꯅꯔꯤꯅꯤ ꯉꯁꯤ꯫ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯑꯗꯨꯝ ꯐꯖꯔꯝꯃꯤ꯫ ꯃꯥꯗꯣ ꯅꯪꯅꯁꯨ ꯃꯥ ꯈꯪꯕ꯭ꯔꯣ?" ꯈꯪꯍꯪ ꯍꯪꯂꯛꯄ ꯋꯥꯍꯪ ꯑꯗꯨꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯔꯥ ꯂꯥꯟꯖꯔꯕꯤ ꯑꯃꯒꯨꯝ꯫ ꯑꯗꯨꯕꯨ ꯍꯩꯅ ꯁꯤꯡꯅ ꯂꯣꯠꯁꯤꯟꯗꯨꯅ ꯇꯞꯅ ꯈꯨꯝꯃꯤ, "ꯀꯩꯗꯩꯅꯣ ꯈꯪꯗꯦ꯫ ꯈꯪꯅꯔꯒꯗꯤ ꯀꯧꯅꯔꯣꯏꯗ꯭ꯔꯣ?" "ꯈꯪꯗꯦ ꯏꯕꯦꯝ, ꯑꯩꯗꯤ ꯌꯥꯝ ꯉꯥꯎꯋꯦ ꯍꯥꯏꯕ꯫ ꯃꯄꯨ ꯄꯥꯜꯂꯝꯃꯗ꯭ꯔꯥ ꯈꯪꯗꯦ, ꯏꯔꯥꯡ ꯗꯨꯝ ꯍꯧꯖꯤꯟꯒꯦ." "ꯑꯁ ꯅꯪꯁꯨꯕ, ꯅꯪꯒꯤ ꯈꯪꯅꯕ ꯅꯨꯄꯥ ꯂꯩꯔꯤꯗꯨꯕꯨ ꯇꯧꯅꯨ ꯑꯗꯨꯒꯨꯝꯕ ꯊꯕꯛꯇꯣ꯫ ꯏꯕꯦꯝꯃ, ꯃꯇꯝꯁꯤꯒꯤ ꯆꯠꯅꯕꯤꯅꯦ꯫ ꯁꯥꯏꯠ ꯑꯃ ꯊꯝꯕ ꯍꯥꯏꯕꯁꯦ ꯈꯪꯉꯕꯣ?" "ꯑꯩ ꯅꯨꯄꯥ ꯈꯪꯍꯟꯕ ꯌꯥꯕ ꯅꯠꯇꯦ꯫ ꯅꯨꯄꯤ ꯑꯩꯈꯣꯏꯗꯤ ꯍꯩꯅ ꯁꯤꯡꯅ ꯅꯨꯄꯥꯁꯦ ꯃꯌꯥꯝ ꯀꯣꯏꯔꯒ ꯑꯐꯕ ꯑꯃ ꯈꯜꯂꯒ ꯂꯩꯒꯗꯕ꯫ ꯑꯩꯅ ꯍꯧꯖꯤꯛ ꯈꯪꯅꯔꯤꯕ ꯅꯨꯄꯥꯁꯤꯅꯅꯦ, ꯆꯝꯐꯨꯠ, ꯃꯇꯝꯒꯤ ꯏꯔꯥꯡ ꯈꯪꯕ ꯅꯠꯇꯦ꯫ ꯒ꯭ꯌꯥꯟ ꯈꯨꯠꯇꯥ ꯑꯃ, ꯃꯌꯨꯝꯁꯨ ꯀꯥ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ꯫ ꯑꯗ ꯅꯨꯡꯁꯤꯈꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯅ." ꯃꯤꯂꯩ ꯁꯅꯥ ꯅꯨꯔꯩꯒꯤ ꯋꯥ ꯑꯗꯨ ꯇꯥꯅꯤꯡꯕ ꯑꯃ ꯑꯣꯏꯔꯛꯇ꯭ꯔꯦ꯫ ꯑꯗꯨꯕꯨ ꯇꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯀꯔꯝ ꯍꯥꯏꯒꯅꯤ? ꯑꯗꯨꯅ ꯇꯞꯅ, "ꯑꯩꯗꯤ ꯅꯨꯡꯁꯤꯅꯕ ꯀꯥꯏꯁꯦ ꯌꯥꯝ ꯀꯤꯖꯔꯦ ꯏꯇꯥ꯫ ꯑꯗꯨꯅ ꯑꯩꯒꯤ ꯋꯥꯗꯤ ꯐꯩ ꯈꯟꯕ ꯈꯛ ꯇꯧ, ꯐꯠꯇꯕ ꯊꯕꯛꯇꯤ ꯇꯧꯒꯅꯨ." "ꯍꯣꯏ ꯃꯤ, ꯑꯩꯁꯨ ꯈꯪꯉꯤ꯫ ꯁꯨꯝ ꯃꯁꯛ ꯐꯖꯕꯗꯨꯗ ꯀꯣꯏꯔꯒ ꯃꯤꯃꯥꯡꯗ ꯂꯦꯟꯅꯒꯦ ꯈꯟꯕ." ꯊꯑꯣꯏꯅ ꯋꯥ ꯑꯗꯨ ꯇꯥꯁꯤꯜꯂꯨꯕ ꯑꯃ ꯇꯧꯗ꯭ꯔꯦ꯫ ꯇꯁꯦꯡꯅ ꯇꯥꯅꯤꯡꯕ ꯄꯣꯛꯇꯦ꯫ ꯋꯥꯔꯤ ꯁꯥꯅ ꯁꯥꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯌꯨꯝꯁꯨ ꯌꯧꯅꯔꯦ꯫ ꯃꯃꯥ ꯃꯦꯝꯆꯥ ꯑꯗꯨ ꯉꯁꯤꯗꯤ ꯍꯣꯇꯦꯜ ꯐꯝꯂꯝꯗ꯭ꯔꯦ꯫ ꯑꯗꯨꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯅꯨꯃꯤꯗꯥꯡ ꯊꯣꯡꯅꯕ ꯍꯥꯏꯗꯨꯅ ꯑꯦꯟꯁꯥꯡ ꯃꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯋꯥꯅ ꯍꯜꯂꯛꯄꯗꯨꯕꯨ ꯎꯔꯒ ꯇꯞꯅ, "ꯏꯆꯥ ꯋꯥꯔꯝꯂꯅꯤ ꯇꯧꯔꯤꯁꯦ꯫ ꯄꯣꯠꯆꯩ ꯑꯗꯨ ꯁꯤꯗ ꯊꯅꯝꯂꯣ, ꯑꯩ ꯄꯨꯁꯤꯟꯕꯤꯔꯒꯦ꯫ ꯕꯦꯝꯃ, ꯅꯪ ꯄꯣꯊꯥꯔꯣ, ꯋꯥꯕꯅ ꯂꯣꯏꯔꯅꯤ꯫ ꯅꯪ ꯀꯥ ꯍꯦꯟꯅ ꯋꯥꯍꯟꯕ ꯌꯥꯕ ꯅꯠꯇꯦꯀꯣ, ꯅꯁꯥꯗꯣ ꯑꯃꯨꯛ ꯁꯣꯟꯊꯈꯤꯅꯤ." ꯃꯤꯂꯩ ꯁꯅꯥ ꯇꯞꯅ, "ꯏꯃꯥꯅ ꯍꯥꯏꯕ ꯄꯣꯠꯆꯩꯗꯣ ꯂꯩꯔꯛꯂꯕꯅꯤ, ꯈꯔ ꯌꯦꯡꯉꯨ, ꯑꯩ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦ." ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯃꯥꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯂꯦ꯫ ꯔꯨꯝ ꯑꯗꯨꯗ ꯁꯦꯠꯂꯨ ꯆꯥꯔꯨꯕ ꯃꯐꯤ ꯑꯗꯨ ꯐꯥꯎꯕ ꯍꯣꯡꯗꯅ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯊꯔꯝꯃꯤ꯫ ꯃꯁꯥꯗꯨ ꯋꯥꯕꯒꯤ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯑꯃꯨꯛ ꯍꯣꯟꯗꯣꯛꯆꯩ꯫ ꯑꯗꯨꯒ ꯃꯃꯤꯠ ꯑꯅꯤꯗꯨ ꯆꯦꯠꯅ ꯎꯏꯁꯤꯟꯗꯨꯅ ꯄꯣꯊꯥꯔꯝꯃꯤ꯫ ꯀꯨꯏꯅ ꯁꯥꯡꯅ ꯈꯜꯂꯨꯗ꯭ꯔꯕ ꯋꯥꯔꯤ ꯑꯃ, ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯒꯦ ꯅꯤꯡꯂꯕ ꯋꯥꯔꯤ ꯑꯃ ꯉꯁꯤꯗꯤ ꯅꯧꯍꯧꯅꯅ ꯑꯃꯨꯛ ꯅꯤꯡꯁꯤꯡꯅꯕ ꯃꯆꯥꯛ ꯑꯃ ꯑꯣꯏꯔꯗꯨꯅ ꯇꯞꯅ ꯇꯞꯅ ꯅꯤꯡꯁꯤꯡꯂꯛꯂꯤ ꯇꯁꯦꯡꯅ꯫ ꯃꯤꯂꯩ ꯁꯅꯥ ꯇꯞꯅ ꯅꯨꯡꯉꯥꯏꯇꯅ ꯆꯤꯝꯕꯥꯜ ꯑꯗꯨꯗ, "ꯅꯨꯡꯁꯤꯗ, ꯑꯩꯒꯤ ꯏꯈꯨꯜ ꯑꯗꯣ, ꯑꯩꯒꯤ ꯄꯥꯕꯅ ꯊꯝꯂꯝꯕ ꯃꯜꯂꯕ ꯌꯨꯝꯖꯥꯎ ꯑꯗꯣ, ꯈꯨꯜꯒꯤ ꯂꯝꯄꯥꯛꯇ, ꯂꯧꯕꯨꯛꯇ ꯍꯧꯃꯤꯟꯅꯔꯛꯄ ꯀꯌꯥꯗꯨꯅ ꯀꯔꯝ ꯇꯧꯔꯝꯒꯅꯤ? ꯍꯦ ꯅꯤꯡꯁꯤꯡꯕ ꯀꯧꯕ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯐꯠꯇꯦꯗ꯫ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯕꯨ ꯋꯥꯍꯜꯂꯤꯕ? ꯃꯇꯝ ꯀꯧꯕꯤ ꯏꯃꯥꯑꯣ, ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯁꯨꯝ ꯂꯦꯞꯇꯅ ꯆꯠꯇꯨꯅ ꯄꯨꯟꯁꯤꯒꯤ ꯃꯍꯥꯎ ꯑꯁꯤꯕꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯍꯥꯎ ꯈꯪꯍꯜꯂꯤꯕ? ꯅꯨꯡꯉꯥꯏꯕꯅꯤꯗ ꯑꯗꯨꯉꯩ ꯏꯟꯈꯠꯂꯛꯄ ꯃꯇꯝꯒꯤ ꯂꯥꯡꯕꯗꯣ." "ꯍꯌꯦꯡꯋꯥꯏ ꯑꯍꯜꯗ ꯂꯩꯔꯒ ꯀꯌꯥꯝ ꯅꯨꯡꯉꯥꯏꯗꯣꯏꯅꯣ? ꯑꯍꯜ ꯍꯥꯏꯁꯤꯗꯤ ꯅꯉꯣꯟꯗꯒꯤ ꯍꯥꯟꯅ ꯁꯤꯗꯣꯏꯅꯤ꯫ ꯑꯗꯨꯅ ꯀꯨꯏꯅ ꯍꯤꯡꯃꯤꯟꯅꯕ ꯌꯥꯕ, ꯆꯍꯤ ꯂꯦꯡ ꯃꯥꯟꯅꯕ ꯑꯩꯈꯣꯏꯅꯤ ꯑꯣꯏꯅ ꯀꯣꯏꯅꯁꯦꯕ." ꯋꯥꯍꯩ ꯈꯔꯁꯤ ꯎꯋꯥꯡꯕꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯨꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯄꯅꯤ ꯃꯤꯂꯩ ꯁꯅꯥꯗꯣ꯫ ꯃꯤꯂꯩ ꯁꯅꯥꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯑꯗꯨꯒ ꯃꯃꯤꯠ ꯐꯩꯅ ꯌꯦꯡꯉꯤ ꯄꯨꯋꯥꯡꯕꯗ꯫ ꯑꯗꯨꯒ ꯁꯥꯎꯔꯞ ꯇꯧꯅ, "ꯅꯪꯒꯤ ꯅꯊꯧ ꯀꯩ ꯂꯩꯒꯦ? ꯑꯩꯅ ꯑꯍꯜ ꯑꯃꯒ ꯅꯨꯡꯁꯤꯅꯕꯒ? ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯕꯨ ꯍꯥꯟꯅ ꯄꯣꯛꯄꯅ ꯍꯥꯟꯅ ꯁꯤꯒꯅꯤ ꯍꯥꯏꯕ ꯑꯃ ꯂꯩꯕ꯭ꯔꯣ? ꯇꯝꯕ ꯉꯝꯕ ꯅꯠꯇꯦ, ꯆꯠꯂꯣ꯫ ꯅꯪꯅ ꯑꯩꯉꯣꯟꯗ ꯃꯣꯏꯊꯦꯝ ꯇꯧꯔꯁꯨ ꯑꯩꯅ ꯄꯪꯊꯒꯗꯕ ꯂꯩꯇꯦ, ꯈꯪꯉꯕ? ꯑꯗꯨꯒ ꯑꯩꯈꯣꯏꯕꯨ ꯂꯨꯅ ꯆꯥꯅ ꯇꯧꯒꯗꯕꯗꯤ ꯑꯍꯜꯅ ꯍꯦꯜꯂꯤ ꯏꯕꯨꯡꯉꯣ꯫ ꯑꯗꯨꯅꯅꯤ ꯑꯩꯅ ꯑꯍꯜ ꯑꯃꯒ ꯇꯞ ꯇꯥꯏ ꯅꯨꯡꯁꯤꯅꯔꯤꯁꯦ." "ꯍꯥꯏꯅꯨꯗ ꯃꯤꯂꯩ, ꯍꯌꯦꯡ ꯃꯇꯝ ꯑꯃꯗ ꯅꯪ ꯁꯣꯏꯗꯅ ꯅꯤꯡꯉꯝꯗꯕ ꯂꯥꯛꯀꯅꯤ꯫ ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯕꯁꯤꯁꯨ ꯑꯆꯝꯕ ꯅꯠꯇꯦ, ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯅꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯅꯠꯇꯦ, ꯃꯨꯟꯅ ꯈꯜꯂꯨ꯫ ꯆꯍꯤ ꯃꯥꯟꯅꯔꯒꯁꯨ ꯅꯪꯁꯦ ꯑꯩꯅ ꯊꯥꯗꯍꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪ ꯑꯩꯒ ꯅꯨꯡꯁꯤꯅꯔꯒꯗꯤ ꯂꯥꯏꯔꯤꯛꯁꯦ ꯄꯨꯟꯅ ꯁꯥꯡꯅ ꯇꯝꯃꯤꯟꯅꯕ ꯌꯥꯗꯣꯏꯅꯤ꯫ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯍꯟꯅꯤꯡꯉꯤ." "ꯍꯣꯏ, ꯑꯩꯈꯣꯏꯗꯤ ꯑꯩꯒꯤ ꯅꯨꯄꯥꯅ ꯑꯩꯕꯨ ꯂꯨꯅ ꯆꯥꯅ ꯇꯧꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯍꯟꯒꯦ ꯍꯥꯏꯌꯦ꯫ ꯑꯗꯨꯅ ꯑꯩ ꯊꯕꯛ ꯑꯝꯇ ꯇꯧꯗ꯭ꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯅꯪꯗꯨ ꯂꯥꯏꯔꯤꯛ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯃꯁꯛ ꯊꯣꯛꯄ ꯃꯤ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯧ꯫
ꯃꯦꯂꯩꯁꯅꯥ ꯑꯗꯨꯒꯤ ꯋꯥꯍꯩ ꯈꯔꯗꯨ ꯄꯨꯋꯥꯡꯕ ꯇꯁꯦꯡꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯊꯃꯣꯏ ꯑꯗꯨꯗ ꯆꯩꯅꯥ ꯈꯖꯤꯛ ꯄꯣꯛꯄꯒꯨꯝ ꯇꯧꯏ꯫ ꯑꯗꯨꯕꯨ ꯄꯦꯟꯊꯣꯛꯄꯒꯤ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯇꯨꯅ ꯇꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯔꯒꯕꯨ ꯑꯩꯅ ꯀꯩ ꯑꯃꯨꯛ ꯍꯥꯏꯔꯨꯕ ꯉꯝꯗꯣꯏꯅꯣ? ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯀꯩꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯨꯅ ꯅꯪꯕꯨ ꯃꯤꯔꯥꯏꯔꯕ ꯃꯇꯝ ꯑꯗꯨꯗ ꯅꯪ ꯑꯩꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯋꯥꯍꯩ ꯑꯃꯈꯛꯇ ꯑꯣꯏꯔꯕꯁꯨ ꯅꯪ ꯑꯩꯉꯣꯟꯗꯗꯤ ꯍꯥꯏꯔꯛꯎ꯫ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯩ ꯅꯪꯒꯤꯗꯃꯛ ꯂꯦꯞꯀꯦ꯫ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯅꯨꯡꯁꯤꯖꯕ ꯊꯃꯣꯏ ꯑꯁꯤꯅ ꯈꯣꯏꯗꯥꯖꯕ ꯃꯤꯁꯛ ꯑꯗꯣ ꯅꯪꯅꯤ꯫ ꯑꯁꯨꯛ ꯐꯖꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩ ꯃꯌꯥꯝ ꯑꯁꯤꯗ ꯀꯔꯤ ꯑꯍꯦꯟꯕ ꯁꯥꯎꯅꯤꯡꯕ ꯑꯃ ꯌꯥꯎꯔꯕꯅꯣ ꯈꯪꯗꯦ ꯃꯦꯂꯩ ꯑꯗꯨ ꯄꯨꯋꯥꯡꯕꯗꯨꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯍꯦꯟꯅ ꯆꯪꯁꯤꯟꯗꯨꯅ ꯌꯥꯝ ꯂꯤꯡꯅ ꯍꯥꯏꯕꯤꯒꯤ ꯇꯥꯖꯧ ꯏꯕꯨꯡꯉꯣ, ꯑꯩꯒꯤ ꯅꯨꯡꯁꯤꯅꯔꯤꯕ ꯃꯤꯁꯛ ꯑꯁꯤꯅ ꯑꯩꯕꯨ ꯊꯥꯗꯣꯛꯄ, ꯑꯩꯕꯨ ꯏꯟꯊꯣꯔꯛꯄ ꯍꯥꯏꯕꯁꯦ ꯑꯣꯏꯊꯣꯛꯇ꯭ꯔꯕꯅꯤ ꯈꯪꯉꯤꯗꯅ꯫ ꯑꯗꯨꯒ ꯀꯩꯗꯧꯅꯨꯡꯗ ꯑꯩꯕꯨ ꯉꯥꯏꯌꯨ, ꯑꯩ ꯍꯥꯏꯔꯣꯏ꯫ ꯑꯩ ꯑꯃ ꯅꯪꯒꯤ ꯑꯣꯏꯕ ꯐꯪꯕ ꯍꯥꯏꯕꯁꯦ ꯈꯔ ꯋꯥꯅ ꯊꯣꯛꯀꯅꯤ꯫ ꯑꯗꯨꯅ ꯑꯩꯒꯤ ꯋꯥꯈꯜꯗ ꯅꯪꯅ ꯉꯥꯎꯗꯨꯅ ꯈꯜꯂꯣꯏꯗꯕ ꯀꯌꯥ ꯑꯃ ꯈꯟꯗꯨꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯅꯪ ꯑꯇꯣꯞꯄ ꯑꯃ ꯌꯦꯡꯕꯅ ꯐꯒꯅꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯑꯩꯉꯣꯟꯗ ꯌꯦꯠꯀꯦ ꯍꯥꯏꯅꯁꯨ ꯅꯪ ꯈꯟꯒꯅꯨ꯫ ꯋꯥꯍꯩ ꯈꯔ ꯑꯁꯤ ꯀꯟꯅ ꯍꯥꯏꯔꯝꯗꯨꯅ ꯃꯦꯂꯩꯁꯅ ꯅꯨꯄꯥ ꯑꯗꯨꯗ ꯃꯤꯠꯆꯤꯅ ꯍꯟꯅ ꯌꯦꯡꯗꯅ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯆꯠꯈꯤ꯫ ꯅꯤꯡꯉꯝꯗꯕ ꯊꯃꯣꯏ ꯄꯨꯗꯨꯅ ꯁꯣꯛꯊꯔꯕ ꯍꯛꯆꯥꯡ ꯑꯗꯨꯒ ꯏꯔꯣꯏꯅꯅ ꯆꯠꯈꯤꯕꯤ ꯄꯥꯝꯖꯕꯤ ꯈꯣꯏꯗꯥꯖꯕꯤ ꯃꯍꯥꯛꯄꯨ ꯌꯦꯡꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯍꯧꯏ꯫ ꯊꯃꯣꯏ ꯃꯍꯥꯛꯅ ꯀꯥꯏꯕꯕꯨ ꯃꯈꯣꯜ ꯊꯣꯛꯄ꯭ꯔꯥ? ꯊꯣꯛꯇꯦ꯫ ꯑꯗꯨꯕꯨ ꯃꯤꯠ ꯑꯁꯤꯅꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯐꯥꯎꯔꯛꯂꯤꯕ ꯏꯊꯤꯜ ꯀꯌꯥ ꯑꯗꯨ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯑꯣꯏꯅ ꯐꯥꯎꯔꯛꯂꯤ꯫ ꯇꯅꯤꯛ ꯇꯅꯤꯛꯄ ꯈꯣꯟꯖꯦꯜꯗ ꯇꯞꯅ ꯑꯁꯨꯝꯅ ꯍꯥꯏ꯫ ꯃꯤꯀꯨꯞ ꯑꯁꯤꯗ ꯅꯪꯅ ꯑꯩꯕꯨ ꯅꯥꯊꯩꯗꯨꯅ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯩꯔꯝꯂꯕꯁꯨ ꯑꯩ ꯅꯪꯕꯨ ꯋꯥꯔꯧꯔꯣꯏ ꯃꯦꯂꯩ꯫ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯅꯨꯡꯁꯤ ꯏꯊꯤꯜ ꯄꯣꯛꯄꯁꯦ ꯅꯪꯅꯤ꯫ ꯑꯗꯨꯒ ꯃꯄꯣꯛ ꯑꯁꯤꯅ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯀꯣꯛꯎ ꯍꯥꯏꯕ ꯌꯥꯒꯗꯕ ꯃꯥꯟꯗꯦ꯫ ꯅꯪꯅ ꯂꯝꯂꯥꯟꯕ ꯀꯅꯥ ꯑꯃꯒꯤ ꯑꯣꯏꯔꯕꯁꯨ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯅꯪꯒꯤ ꯃꯃꯤꯗ ꯉꯥꯎꯖꯕ ꯍꯥꯏꯕꯗꯣ ꯑꯩ ꯑꯣꯏꯒꯦꯀꯣ꯫ ꯄ꯭ꯔꯦꯖꯦꯟ ꯇꯥꯏꯝ ꯍꯧꯈꯤꯕ ꯄꯨꯟꯁꯤꯒꯤ ꯍꯜꯂꯛꯂꯔꯣꯏꯗꯕ ꯇꯥꯡꯀꯛ ꯑꯁꯤꯅ ꯅꯧꯍꯧꯅꯅ ꯃꯍꯥꯛꯄꯨ ꯏꯀꯥꯏꯕꯒꯤ ꯀꯣꯝꯗ ꯇꯞꯅ ꯇꯞꯅ ꯆꯤꯡꯊꯔꯛꯄꯒꯨꯝ ꯊꯣꯛꯂꯤ꯫ ꯃꯦꯂꯩꯁꯅ ꯋꯥꯈꯜ ꯑꯗꯨꯗ ꯄꯨꯟꯁꯤꯁꯦ ꯑꯁꯨꯝꯅ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯈꯪꯗꯦ, ꯊꯥꯖꯕꯁꯨ ꯂꯩꯇꯦ, ꯑꯗꯨꯕꯨ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯏꯊꯥ ꯍꯦꯛ ꯊꯥꯖꯗꯅ ꯊꯦꯡꯅꯔꯦ꯫ ꯃꯥꯕꯨ ꯑꯩꯒꯤ ꯋꯥꯈꯜ ꯈꯜꯂꯝꯈꯤꯗ꯭ꯔꯥ? ꯈꯜꯂꯝꯗꯕꯁꯨ ꯑꯣꯏꯁꯅꯨ꯫ ꯑꯩꯗꯤ ꯍꯤꯡꯂꯤꯕ ꯍꯥꯏꯕꯗꯨꯅꯤ, ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯗ꯭ꯔꯦ ꯍꯥꯏꯕ ꯑꯩ ꯏꯁꯥꯅ ꯈꯪꯏ꯫ ꯍꯦ ꯏꯁꯣꯔ, ꯍꯧꯈꯤꯕ ꯀꯌꯥꯗ ꯊꯦꯡꯅꯈꯤꯕ ꯑꯩꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯀꯌꯥꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯍꯟꯕꯤꯔꯅꯨꯀꯣ꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯑꯗꯨ ꯎꯪꯗꯨꯅ ꯇꯔꯪ ꯑꯃꯗ ꯂꯩꯔꯤꯉꯩ ꯑꯗꯨꯗ ꯃꯃꯥ ꯑꯗꯨ ꯂꯥꯛꯂꯤ꯫ ꯃꯦꯝꯆꯥ ꯃꯆꯥ ꯑꯗꯨꯅ ꯎꯪꯗꯨꯅ ꯂꯩꯕꯗꯨꯕꯨ ꯎꯔꯒ, ꯋꯥꯔꯕ꯭ꯔꯥ ꯌꯥꯝꯅ ꯃꯤ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯆꯠꯂꯨꯕꯒꯤ? ꯄꯣꯊꯥꯎ ꯄꯣꯊꯥꯎ, ꯏꯃꯥ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯅ ꯇꯧꯒꯦꯁꯦ꯫ ꯃꯦꯂꯩꯁꯅ ꯃꯃꯥꯒꯤ ꯋꯥꯍꯩ ꯑꯗꯨꯕꯨ ꯇꯥꯔꯒ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯃꯦꯝꯆꯥ ꯑꯗꯨ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧ ꯑꯗꯨꯝꯅ ꯃꯥꯏ ꯑꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯏꯝꯐꯥꯜꯗꯒꯤ ꯃꯅꯨꯡ ꯈꯔ ꯆꯪꯅ ꯂꯩꯕ ꯂꯝ ꯑꯃꯅꯤ꯫ ꯈꯨꯜ ꯑꯁꯤꯗꯗꯤ ꯊꯥꯏꯅꯒꯨꯝ ꯉꯁꯤꯁꯨ ꯈꯨꯜꯒꯤ ꯄꯥꯈꯪ ꯂꯩꯁꯥ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤꯗ ꯏꯔꯨꯖꯕ ꯑꯗꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯅ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯅꯔꯤ꯫ ꯄꯨꯋꯥꯡꯕꯗꯣ ꯉꯁꯤ ꯊꯕꯛ ꯍꯜꯂꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯡ ꯃꯈꯨꯠ ꯍꯥꯝꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯄꯨꯈ꯭ꯔꯤꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯇꯥꯎ ꯈꯔꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯃꯥꯟꯅꯕ ꯑꯃꯅ, ꯑꯩꯈꯣꯏ ꯏꯇꯧ ꯄꯨꯋꯥꯡꯕ ꯍꯣꯏꯗꯤ ꯊꯕꯛ ꯃꯆꯥ ꯑꯃ ꯇꯧꯔꯕꯅꯤꯅ ꯍꯤꯡꯕꯁꯦ ꯈꯤꯇꯪ ꯂꯥꯏꯅ ꯍꯤꯡꯕ ꯌꯥꯔꯅꯤ, ꯑꯩꯈꯣꯏꯗꯤ ꯌꯥꯗ꯭ꯔꯦꯍꯦ꯫ ꯄꯨꯋꯥꯡꯕ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯏ ꯋꯥꯍꯩ ꯑꯗꯨꯕꯨ ꯇꯥꯔꯒ꯫ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨꯗ ꯇꯞꯅ ꯐꯝꯊꯔꯛꯏ꯫ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯄꯨꯟꯅ ꯄꯨꯟꯅ ꯇꯝꯁꯤ ꯍꯥꯏꯔꯤꯉꯩꯗꯗꯤ ꯌꯥꯗꯦ, ꯅꯣꯏ ꯑꯃ ꯅꯧꯔꯤ ꯈꯔ ꯀꯥꯞ, ꯃꯤꯒꯤ ꯍꯩ ꯈꯔ ꯍꯨꯔꯥꯟ, ꯌꯦꯟ ꯈꯔ ꯀꯥꯎꯅ ꯑꯗꯨꯝ ꯂꯩꯈꯤꯕꯗꯥꯏꯅꯦ, ꯑꯗꯨꯒꯤ ꯃꯍꯩꯅꯤ ꯉꯁꯤ ꯐꯪꯉꯤꯁꯤ꯫ ꯃꯇꯥꯎ ꯑꯃꯅ, ꯆꯨꯝꯃꯤ ꯏꯇꯥꯎ ꯅꯪ ꯍꯥꯏꯗꯣ, ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯂꯥꯏꯕꯛ ꯑꯁꯤꯗ ꯑꯁꯨꯝꯅ ꯇꯧꯔꯨꯔꯣ ꯍꯥꯏꯗꯅ ꯇꯝꯂꯛꯄ ꯑꯃ ꯑꯣꯏꯕꯒꯤꯅꯤ꯫ ꯂꯥꯏꯕꯛꯅꯕꯨ ꯐꯔꯒꯗꯤ ꯏꯇꯥꯎ ꯆꯥ ꯌꯣꯟꯕ ꯑꯃꯁꯨ ꯃꯤꯅꯤꯁꯇꯔ ꯍꯦꯛꯇ ꯑꯣꯏꯔꯤꯕꯗꯨꯅꯤ ꯋꯥꯔꯤꯕꯣꯕ꯫ ꯄꯨꯋꯥꯡꯕ ꯇꯞꯅ, ꯑꯗꯣ ꯀꯩꯅꯣꯝꯇ ꯍꯪꯒꯦ, ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯃꯄꯥꯟ ꯂꯝꯗ ꯂꯩꯔꯨꯕꯅꯤꯅ ꯈꯪꯗ꯭ꯔꯦ ꯇꯁꯦꯡꯅ꯫ ꯊꯥꯏꯅ ꯑꯩꯈꯣꯏ ꯈꯨꯜꯗ ꯂꯩꯔꯝꯕꯤ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯃꯥꯟꯅꯕꯤ ꯃꯦꯂꯩꯁꯅꯥ ꯍꯥꯏꯕꯗꯣ꯫ ꯋꯥ ꯑꯁꯤ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯅꯨꯄꯥ ꯑꯃꯅ ꯁꯠ ꯈꯨꯝꯃꯤ꯫ ꯑꯁ
ꯅꯪꯁꯨ ꯑꯇꯣꯞꯄꯅꯤ ꯑꯗꯨꯕꯨ ꯋꯥꯍꯪꯅꯦ ꯅꯍꯪꯂꯤꯕꯗꯨꯕꯨ ꯀꯩꯒꯤꯅꯣ ꯑꯗꯨꯅ ꯍꯦꯟꯅ ꯉꯛꯈ꯭ꯔꯦ ꯀꯨꯏꯔꯦ ꯀꯩꯅꯣ ꯃꯥꯗꯤ ꯁꯤꯈꯤꯕ ꯃꯃꯥ ꯍꯣꯏ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨꯁꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯕꯅꯤ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯁꯤꯈ꯭ꯔꯕꯗꯨꯕꯨ ꯑꯃꯨꯛ ꯍꯪꯂꯤꯕꯗꯨꯕꯨ ꯍꯥ ꯄꯨꯋꯥꯡꯕ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯁꯤꯅ ꯉꯁꯤ ꯃꯥꯅ ꯊꯦꯡꯅꯔꯛꯄꯗꯨꯒ ꯀꯣꯛ ꯉꯥꯎꯔꯤ ꯑꯗꯨꯕꯨ ꯁꯤꯝꯕꯥ ꯂꯥꯟꯅ ꯊꯦꯡꯅꯔꯛꯂꯦ ꯍꯥꯏꯕꯗꯨ ꯍꯥꯏꯔꯔꯣꯏ ꯀꯔꯤꯒꯨꯝꯕ ꯑꯃ ꯁꯣꯏꯗꯅ ꯂꯩꯔꯦ ꯈꯟꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯦ ꯋꯥꯗꯨ ꯑꯃꯨꯛ ꯊꯩꯗꯣꯛꯇꯨꯅ ꯇꯞꯅ ꯈꯨꯝꯃꯤ ꯑꯁ ꯀꯩꯁꯨ ꯇꯧꯗꯦꯗ ꯊꯥꯏꯅ ꯑꯩꯈꯣꯏ ꯀ꯭ꯂꯥꯁ ꯃꯥꯟꯅꯔꯛꯄꯗꯨꯗ ꯁꯨꯝ ꯍꯪꯕꯅꯤ ꯑꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏ ꯂꯦꯡꯒꯥꯒꯤ ꯂꯩꯁꯥꯕꯤ ꯈꯔ ꯂꯥꯛꯍꯧꯕ ꯑꯗꯨꯗ ꯁꯨꯝ ꯍꯪꯉꯤꯕꯅꯤ ꯃꯥꯒꯨꯝꯕꯤ ꯑꯃꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯅꯗꯦ ꯃꯥꯅ ꯁꯤꯈ꯭ꯔꯤꯗꯣ ꯂꯦꯝꯖꯐꯝ ꯂꯩꯇꯦ ꯅꯣꯔꯣꯛꯀꯤ ꯀꯣꯝꯗꯅꯤ ꯃꯥꯅ ꯂꯩꯔꯝꯗꯣꯏꯁꯦ ꯃꯥ ꯄꯥꯞꯀꯤ ꯃꯁꯛꯅꯤ ꯋꯥꯔꯤ ꯑꯗꯨ ꯑꯃꯗꯒꯤ ꯑꯃ ꯁꯨꯝ ꯁꯥꯟꯅꯗꯨꯅ ꯏꯔꯨꯖꯕ ꯌꯥꯎ ꯈꯣꯡ ꯈꯨꯠ ꯍꯥꯝꯕ ꯌꯥꯎ ꯇꯧꯏ ꯑꯗꯨꯕꯨ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩ ꯑꯃ ꯑꯣꯏꯔꯕꯁꯨ ꯑꯀꯣꯟꯕꯒꯤ ꯃꯇꯥꯋꯠꯇꯨꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩ ꯑꯗꯨ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯄꯨꯋꯥꯡꯕ ꯃꯉꯣꯟꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯄꯣꯛꯆꯍꯧꯏ ꯍꯌꯦꯡꯗꯤ ꯌꯨꯝꯗ ꯍꯜꯂꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯑꯦꯄꯥꯔꯠꯃꯦꯟ ꯑꯗꯨꯗ ꯆꯤꯀꯟ ꯊꯣꯡꯗꯨꯅ ꯍꯧꯕ ꯍꯧꯇꯕ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯤ ꯆꯤꯡꯈꯩ ꯇꯞꯅ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯆꯠꯂꯁꯨ ꯌꯥꯕꯗꯨꯗ ꯄ꯭ꯔꯦꯞ ꯆꯠꯅꯕ ꯇꯧ ꯏꯇꯣꯝꯇ ꯂꯩꯍꯧꯕ ꯍꯥꯏꯕꯁꯦ ꯍꯦꯛꯇ ꯅꯨꯡꯉꯥꯏꯇꯦ ꯏꯃꯥꯅꯕꯨꯗꯤ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯊꯣꯛꯂꯣꯅ ꯍꯥꯏꯕꯅꯤ ꯑꯗꯨꯗ ꯑꯩꯅ ꯁꯔꯄ꯭ꯔꯥꯏꯖ ꯇꯧꯔꯒꯦ ꯇꯧꯕ ꯏꯃꯥꯗꯣ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯒꯗꯕꯅꯣ ꯁꯠ ꯑꯗꯨꯝ ꯂꯥꯛꯇꯧ ꯂꯩꯔꯦ ꯄꯣꯠꯆꯩ ꯂꯧꯕ ꯆꯠꯄꯅꯦ ꯍꯥꯏꯅ ꯈꯜꯂꯨ ꯀꯩꯗꯧꯒꯦ ꯑꯗꯣ ꯑꯩꯁꯨ ꯌꯨꯝꯗꯩꯗꯤ ꯏꯃꯥꯅ ꯍꯜꯂꯛꯑꯣꯅ ꯍꯥꯏꯔꯕꯅꯤ ꯃꯅꯤꯄꯨꯔꯗ ꯑꯣꯖꯥ ꯑꯣꯏꯅꯕ ꯍꯥꯏꯗꯅ ꯑꯗꯨꯒ ꯅꯨꯄꯤ ꯊꯤꯅꯕ ꯀꯟꯅꯁꯨ ꯍꯥꯏ ꯅꯪꯅꯁꯨ ꯍꯦꯟꯅ ꯈꯪꯉꯤꯕꯗꯨꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯃꯤꯔꯣꯜ ꯂꯩꯇꯦꯗꯅ ꯏꯇꯥꯎ ꯅꯪ ꯑꯩ ꯆꯞ ꯃꯥꯟꯅꯩ ꯀꯩꯗꯧꯔꯒꯦ ꯑꯗꯣ ꯃꯅꯤꯄꯨꯔ ꯊꯣꯛꯂꯤꯉꯩꯗꯨꯗ ꯅꯨꯄꯤ ꯑꯃ ꯈꯟꯒꯦ ꯈꯜꯍꯧꯔꯣ ꯊꯥꯏꯅ ꯁꯦꯀꯦꯟꯗ꯭ꯔꯤ ꯃꯇꯝꯗ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯕ ꯅꯨꯄꯤ ꯑꯃꯗꯤ ꯂꯩꯔꯤ ꯑꯗꯨ ꯑꯣꯏꯅ ꯂꯨꯃꯨꯕ ꯇꯥꯔꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯩꯅ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯗ ꯐꯥꯎꯈꯤꯕ ꯏꯊꯤꯜ ꯑꯗꯨꯒꯨꯝ ꯉꯁꯤ ꯐꯥꯎꯕ ꯑꯇꯣꯞꯄ ꯑꯃꯗ ꯐꯥꯎ ꯍꯥꯏꯕ ꯌꯥꯗꯦ ꯑꯗꯨꯗꯤ ꯅꯪ ꯅꯨꯄꯤꯗꯨꯗ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯦ ꯅꯠꯇ꯭ꯔꯣ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯛꯀꯅꯤꯁꯨ ꯍꯥꯏꯔꯦ ꯑꯗꯨꯗꯤ ꯌꯥꯔꯦ ꯅꯨꯄꯤꯗꯣ ꯀꯣꯏꯊꯤ ꯊꯤꯗꯧꯁꯨ ꯂꯩꯇꯦ ꯃꯅꯥꯛ ꯆꯪꯗꯨꯅ ꯄ꯭ꯔꯄꯣꯁ ꯇꯧꯔꯨ ꯀꯩꯅꯣ ꯃꯥꯁꯨ ꯍꯧꯖꯤꯛꯇꯤ ꯆꯍꯤ ꯌꯥꯝꯃꯝꯃꯅꯤ ꯑꯩꯈꯣꯏ ꯐꯥꯎꯕ ꯌꯥꯝꯃꯤ ꯈꯪꯗꯦ ꯌꯨꯝꯗ ꯌꯧꯕꯒ ꯋꯥꯈꯜ ꯑꯁꯤ ꯃꯨꯟꯅ ꯈꯟꯗꯨꯅ ꯀꯩꯅ ꯐꯩ ꯍꯥꯏꯕꯗꯣ ꯌꯦꯡꯂꯒꯦ ꯇꯥꯎ ꯏꯃꯥꯅꯗꯤ ꯃꯥꯅ ꯄꯥꯝꯖꯕ ꯃꯃꯧ ꯈꯟꯒꯦ ꯍꯥꯏ ꯑꯗꯒꯤ ꯑꯩꯒꯤ ꯏꯆꯦ ꯑꯔꯤꯕꯤ ꯃꯧꯄ꯭ꯋꯥꯏꯒꯤ ꯋꯥꯖꯔꯛꯂꯕꯤ ꯑꯃꯁꯨ ꯂꯩꯔꯤ ꯑꯩꯅꯁꯨ ꯃꯥ ꯂꯩ ꯍꯥꯏꯗꯅꯁꯨ ꯈꯔ ꯀꯣꯝꯃꯤꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥꯟꯅꯁꯨ ꯑꯩ ꯅꯨꯄꯤ ꯊꯤꯔꯅꯤ ꯇꯥꯎ ꯑꯁ ꯑꯗꯨ ꯍꯥꯏꯔꯒ ꯅꯣꯏ ꯆꯦꯗꯨꯁꯨ ꯆꯍꯤꯗꯤ ꯐꯖꯔꯝꯃꯅꯤ ꯍꯥ ꯐꯔꯦ ꯑꯗꯨ ꯏꯇꯥꯎ ꯏꯟꯁꯥꯡꯁꯨ ꯃꯨꯜꯂꯛꯂꯤ ꯃꯇꯝꯁꯨ ꯊꯦꯡꯉꯤ ꯅꯪꯁꯨ ꯈꯔ ꯄꯣꯊꯥꯅꯕ ꯇꯧꯔꯣ ꯍꯌꯦꯡꯗꯤ ꯑꯃꯨꯛ ꯋꯥꯗꯣꯏꯅꯤ ꯑꯗꯨꯒ ꯅꯪꯅ ꯄꯥꯝꯖꯕ ꯅꯨꯄꯤ ꯊꯤꯕ ꯆꯠꯇꯅꯅꯦ ꯄ꯭ꯔꯄꯣꯁ ꯇꯧꯕ ꯑꯣꯏꯔꯒꯁꯨ ꯃꯥꯏ ꯄꯥꯛꯆꯔꯣꯏ ꯏꯇꯥꯎ ꯄꯥꯈꯪ ꯑꯅꯤꯗꯨ ꯑꯁꯤ ꯍꯥꯏꯅ ꯆꯥꯛ ꯑꯗꯨ ꯆꯥꯅꯕ ꯇꯧꯈꯤ ꯊꯃꯣꯏꯅ ꯁꯦꯡꯅ ꯅꯨꯡꯁꯤꯈꯤꯕ ꯃꯤꯁꯛ ꯈꯨꯗꯤꯡ ꯋꯥꯈꯜ ꯑꯁꯤꯗ ꯅꯩꯁꯤꯟꯗꯨꯅ ꯃꯨꯚ ꯑꯣꯟ ꯇꯧꯕ ꯉꯝꯗ꯭ꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯃꯤꯑꯣꯏ ꯑꯃꯈꯛꯇꯗ ꯇꯧꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯁꯤ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯗ ꯄꯣꯛꯄ ꯏꯍꯨꯜ ꯑꯃ ꯑꯣꯏꯔꯤꯗ꯭ꯔꯥ ꯅꯨꯃꯤꯗꯥꯡ ꯃꯇꯝꯅꯤ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯅ ꯍꯣꯇꯦꯜ ꯐꯝꯗꯣꯏꯅꯤ ꯑꯗꯨꯅ ꯃꯦꯂꯩ ꯁꯅꯥ ꯑꯗꯨꯅ ꯆꯥꯛ ꯑꯗꯨ ꯊꯣꯡꯈꯤ ꯑꯗꯨꯒ ꯃꯃꯥ ꯑꯗꯨꯅ ꯇꯧꯕ ꯌꯥꯕ ꯀꯔꯤ ꯀꯔꯤꯅꯣ ꯇꯧꯔꯤ ꯃꯦꯝꯆꯥ ꯊꯕꯛ ꯑꯗꯨ ꯇꯧꯅ ꯇꯧꯅ ꯉꯥꯡꯕꯁꯨ ꯂꯦꯞꯇꯦ ꯅꯪꯅ ꯄꯤꯛꯂꯤꯉꯩ ꯅꯄꯥꯅ ꯍꯤꯡꯂꯤꯉꯩꯗꯗꯤ ꯑꯩꯒꯤ ꯏꯇꯦꯡꯁꯦ ꯌꯥꯝ ꯇꯧꯕꯤꯕꯅꯤ ꯅꯨꯡꯁꯤ ꯃꯇꯝ ꯑꯗꯨ ꯇꯁꯦꯡꯅ ꯑꯗꯨꯅ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯒꯗꯕ ꯋꯥꯗꯤ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯆꯦꯛꯁꯤꯟꯅ ꯇꯧ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯨ ꯃꯇꯝ ꯑꯁꯤ ꯌꯥꯝꯅ ꯐꯠꯇ꯭ꯔꯕꯅꯤ ꯊꯥꯏꯅꯒꯤ ꯃꯇꯝꯒꯨꯝ ꯏꯁꯝ ꯁꯝꯅ ꯂꯩꯊꯣꯛꯄ ꯌꯥꯕ ꯑꯣꯏꯗ꯭ꯔꯕꯅꯤ ꯃꯦꯂꯩꯁꯅ ꯃꯃꯥꯒꯤ ꯋꯥ ꯑꯗꯨꯕꯨ ꯇꯥꯔꯒ ꯉꯁꯥꯏꯗꯒꯤ ꯍꯥꯏꯁꯤ ꯀꯗꯥꯏ ꯍꯥꯏꯔꯣꯏ ꯀꯗꯥꯏ ꯇꯧꯗꯨꯅ ꯂꯩꯔꯝꯕꯗꯨ ꯐꯨꯝꯗꯨꯅ ꯊꯝꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯅ ꯃꯃꯥꯗ ꯌꯦꯡꯂꯛꯇꯨꯅ ꯇꯞꯅ ꯑꯗꯨ ꯍꯥꯏꯔꯒ ꯏꯃꯥ ꯉꯁꯥꯏ ꯀꯩꯊꯦꯜꯗ ꯊꯥꯏꯅꯒꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯀ꯭ꯂꯥꯁ 10 ꯑꯗꯨꯋꯥꯏꯗ ꯄꯨꯜꯂꯛꯄ ꯑꯃ ꯊꯦꯡꯅꯩ ꯋꯥꯍꯩ ꯑꯗꯨ ꯇꯥꯔꯒ ꯃꯦꯝꯆꯥ ꯑꯗꯨ ꯇꯧꯔꯝꯕ ꯊꯕꯛ ꯑꯗꯨ ꯂꯦꯞꯇꯨꯅ ꯃꯆꯥꯗꯨꯗ ꯈꯪꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯒ ꯑꯗꯨꯗꯤ ꯏꯃꯥꯒꯤ ꯋꯥꯈꯜ ꯑꯁꯤꯗ ꯈꯜꯂꯤꯕꯁꯤ ꯆꯨꯝꯗꯣꯏꯔꯥ ꯕꯦꯝꯃ ꯍꯥꯏꯌꯨ ꯑꯩꯅ ꯈꯪꯕ ꯃꯤꯁꯛ ꯑꯣꯏꯗꯣꯏꯔꯣ ꯃꯃꯥꯒꯤ ꯋꯥꯍꯪ ꯑꯗꯨꯗ ꯍꯣꯏ ꯆꯨꯝꯃꯤ ꯍꯥꯏꯕꯒꯨꯝ ꯃꯦꯂꯩꯁꯅꯥ ꯑꯗꯨ ꯃꯃꯥꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩ ꯃꯦꯝꯆꯥ ꯄꯥꯈꯠꯄ ꯑꯃ ꯉꯥꯏꯍꯥꯛ ꯑꯗꯨꯗ ꯄꯣꯛꯆꯩ ꯍꯥꯏꯐꯝ ꯈꯪꯗꯕ ꯏꯍꯨꯜ ꯑꯃ ꯄꯣꯛꯂꯛꯇꯨꯅ ꯃꯁꯥ ꯑꯗꯨ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯩ ꯇꯁꯦꯡꯅ
ꯂꯣꯏꯅ ꯇꯤꯟꯅꯔꯝꯕ ꯀꯌꯥꯗꯒꯤ ꯂꯥꯞꯅ ꯂꯩꯈꯤꯕ ꯍꯥꯏꯕꯁꯤ ꯃꯔꯝ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯂꯩꯐꯝ ꯊꯣꯛꯏ꯫ ꯂꯨꯅ ꯆꯥꯟꯅ ꯂꯣꯏꯅꯕꯁꯦ ꯀꯩꯗꯧꯅꯨꯡꯗ ꯂꯥꯞꯊꯣꯛꯅꯕ ꯄꯥꯝꯗꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ꯫ ꯑꯁꯤꯕ ꯍꯥꯏꯕꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯀꯤꯖꯕ ꯋꯥꯍꯩꯅꯤ꯫ ꯀꯔꯤꯒꯤꯅꯣ ꯀꯤꯔꯤꯕ? ꯁꯤꯕꯗꯨ ꯀꯤꯕ ꯅꯠꯇꯦ, ꯀꯔꯤꯕꯨꯅꯣ? ꯇꯥꯏꯕꯪꯄꯥꯜꯗ ꯂꯣꯏꯅ ꯇꯤꯟꯅ ꯑꯩꯒꯤꯅꯤ ꯍꯥꯏꯅ ꯂꯩꯔꯝꯕ ꯀꯌꯥ ꯑꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯅꯤ ꯍꯥꯏꯕꯒꯤꯅꯤ ꯀꯤꯕꯅꯤ ꯇꯁꯦꯡꯅ꯫ ꯃꯦꯝꯆꯥ, ꯃꯁꯥꯒꯤ ꯋꯥ ꯑꯗꯨꯕꯨ ꯇꯥꯔꯒ ꯃꯁꯥꯗꯣ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯑꯃꯗꯤ ꯄꯣꯛꯆꯩ ꯇꯁꯦꯡꯅ꯫ ꯃꯔꯝꯗꯤ ꯃꯁꯥ ꯅꯤꯡꯉꯣꯜ ꯑꯁꯤ ꯁꯤꯈ꯭ꯔ ꯍꯥꯏꯅ ꯂꯩꯔꯤꯕꯅꯤ ꯃꯤꯑꯣꯏ ꯈꯔꯒꯤ ꯃꯐꯝꯗ꯫ ꯃꯔꯛ ꯑꯁꯤꯗ ꯃꯥꯒ ꯂꯣꯏꯅꯔꯛꯄ ꯍꯧꯃꯤꯟ ꯀꯥꯃꯤꯟꯅꯔꯛꯄ ꯀꯌꯥꯗꯒꯤꯁꯨ ꯑꯃꯅꯤ꯫ ꯑꯗꯨꯅ ꯐꯤꯚꯝ ꯑꯁꯤꯃꯗꯤ ꯌꯥꯝꯅ ꯂꯨꯔꯝꯃꯤ꯫ ꯃꯦꯂꯩꯁꯅ ꯃꯃꯥꯒꯤ ꯃꯐꯝꯗ ꯋꯥꯗꯣ ꯍꯥꯏꯈꯩ ꯍꯥꯏꯗꯣꯛꯂꯨꯔꯦ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯇꯣꯝꯇ ꯀꯩꯒꯤ ꯍꯥꯏꯔꯨꯕꯅꯣ ꯍꯥꯏꯅ ꯇꯛꯁꯤ ꯁꯣꯜꯂꯤ꯫ ꯃꯦꯝꯆꯥ ꯁꯥꯎꯅꯤꯡꯕ ꯀꯌꯥ ꯑꯗꯨꯕꯨ ꯇꯞꯅ ꯐꯥꯊꯗꯨꯅ, ꯅꯪꯅ ꯃꯤꯁꯛ ꯑꯗꯨꯕꯨ ꯍꯥꯟꯅ ꯎꯕ ꯑꯣꯏꯔꯒꯗꯤ ꯅꯪꯕꯨ ꯃꯤ ꯑꯗꯨꯅ ꯅꯪꯅꯤ ꯍꯥꯏꯕ ꯈꯪꯈꯤꯗꯅꯕ ꯍꯥꯏꯗꯅ ꯄꯥꯝꯕꯩ ꯑꯃ ꯇꯧꯕ ꯌꯥꯗ꯭ꯔꯣ? ꯍꯧꯖꯤꯛꯇꯤ ꯇꯞꯅ ꯇꯞꯅ ꯃꯍꯩ ꯈꯪꯅꯔꯛꯄ ꯇꯥꯔꯦꯃꯤ ꯅꯪꯕꯨ꯫ ꯃꯥ ꯊꯦꯡꯅꯒꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯔꯨꯗꯦ ꯏꯃꯥ꯫ ꯆꯨꯝꯗ꯭ꯔꯤꯡ ꯆꯠꯂꯤꯉꯩ ꯇꯨꯡꯂꯣꯝꯗꯒꯤ ꯀꯧꯔꯛꯄꯅꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯕ ꯃꯇꯧ ꯑꯗꯨꯗ ꯑꯩꯕꯨ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯑꯁ, ꯑꯣꯟꯊꯣꯛꯅ ꯍꯦꯛ ꯃꯊꯥ ꯁꯥꯔꯦ ꯇꯧꯔꯤꯁꯦ꯫ ꯈꯜꯂꯨꯔꯅꯨꯗ ꯏꯃꯥ, ꯀꯩꯁꯨ ꯂꯩꯀꯥꯏ ꯀꯣꯏꯕ ꯂꯥꯡꯕ ꯇꯧꯕ ꯃꯤ ꯑꯃ ꯅꯠꯇꯦ꯫ ꯏꯃꯥ ꯀꯅꯥꯗꯁꯨ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯣꯏ ꯑꯩꯅ ꯈꯜꯂꯤ꯫ ꯑꯗꯣꯝꯅ ꯐꯅ ꯐꯅ ꯈꯜꯂꯨꯕꯒꯤ ꯅꯠꯇ꯭ꯔꯣ ꯉꯁꯤ ꯏꯃꯥ ꯏꯆꯥꯅ ꯂꯩꯈꯥ ꯇꯥꯗꯨꯅ ꯍꯤꯡꯗꯕ ꯌꯥꯗꯦ ꯈꯟꯗꯨꯅ ꯍꯤꯡꯂꯤꯕꯁꯦ? ꯍꯥ? ꯅꯪ ꯍꯌꯦꯡꯗꯒꯤ ꯀꯩꯁꯨ ꯆꯠꯄꯤꯔꯅꯨ ꯕꯦꯝꯃ, ꯏꯃꯥꯁꯤ ꯅꯨꯡꯉꯥꯏꯐꯝ ꯑꯃ ꯈꯪꯗꯦ ꯇꯁꯦꯡꯅ꯫ ꯑꯗꯨꯕꯨꯗꯤ ꯏꯃꯥ, ꯀꯌꯥꯝ ꯀꯨꯏꯅ ꯂꯣꯠꯄ ꯌꯥꯗꯣꯏꯅꯣ? ꯌꯥꯗ꯭ꯔꯒꯅ ꯏꯃꯥ ꯆꯄꯨꯅ ꯍꯦꯛ ꯁꯤꯈꯤꯕ ꯍꯥꯏꯕꯗꯨꯅꯤ ꯏꯃꯥ꯫ ꯃꯇꯨꯡꯗꯒꯤꯗꯤ ꯈꯔ ꯍꯦꯛ ꯆꯦꯛꯁꯤꯟꯅ ꯆꯠꯂꯣ ꯏꯕꯦꯝꯃ꯫ ꯈꯨꯗꯤ ꯑꯃꯨꯛ ꯊꯤꯈ꯭ꯔꯦ ꯍꯥꯏꯕ ꯑꯃ ꯈꯪꯂꯕꯗꯤ ꯅꯪ ꯆꯦꯛꯁꯤꯟꯅ ꯆꯠꯄ ꯍꯥꯏꯕꯁꯤ ꯍꯧꯅꯁꯥꯅꯤ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯆꯥꯛ ꯊꯣꯡꯂꯤꯕ ꯇꯧꯔꯝꯂꯤꯕ ꯊꯕꯛ ꯑꯗꯣꯝꯗ ꯑꯃꯨꯛ ꯃꯥꯏ ꯑꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂꯒ ꯇꯨꯝꯕ ꯆꯪꯂꯛꯂꯦ꯫ ꯑꯗꯨꯕꯨ ꯄꯨꯋꯥꯡꯕ ꯇꯨꯝꯊꯧ ꯍꯥꯏꯕ ꯑꯃ ꯌꯥꯗꯦ ꯇꯁꯦꯡꯅ꯫ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯈꯟꯗꯨꯅ ꯂꯩꯕꯒꯤ꯫ ꯁꯤꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯩꯅꯔꯤꯕ ꯑꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯥꯕꯨ ꯀꯔꯤꯒꯤ ꯈꯪꯗꯕ ꯑꯃ ꯁꯥꯗꯨꯅ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕꯅꯣ? ꯋꯥꯔꯤ ꯈꯔꯗꯤ ꯂꯩꯐꯝ ꯊꯣꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯗ ꯍꯪꯂꯨꯒꯅꯤ? ꯃꯁꯤꯅ ꯑꯃ ꯑꯣꯏꯔꯒ ꯃꯤꯀꯨꯞ ꯑꯁꯤ ꯐꯥꯎꯕ ꯃꯍꯥꯛꯅ ꯇꯁꯦꯡꯅ ꯃꯇꯝ ꯑꯃꯗ ꯄꯣꯛꯈꯤꯕ ꯅꯨꯡꯁꯤꯕꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯣꯛꯄ ꯂꯩꯇꯦ꯫ ꯅꯨꯡꯁꯤꯕꯗꯨꯅ ꯂꯨꯆꯤꯡ ꯑꯣꯏꯗꯨꯅ ꯅꯨꯡꯁꯤꯕꯤ ꯃꯍꯥꯛꯀꯤ ꯃꯔꯝꯗꯤ ꯇꯁꯦꯡꯅ ꯈꯪꯅꯤꯡꯕ ꯍꯦꯜꯂꯛꯏ꯫ ꯇꯞꯂꯞ ꯆꯤꯝꯕꯥꯜ ꯑꯗꯨꯗ ꯑꯁꯨꯝꯅ ꯁꯣꯜꯂꯤ, ꯅꯪꯒꯤ ꯄꯨꯟꯁꯤ ꯑꯗꯨꯗ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤ ꯍꯥꯏꯕ ꯑꯩ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯃꯦꯂꯩ, ꯑꯩꯒꯤ ꯊꯃꯣꯏꯅꯨꯡꯗ ꯅꯪꯒꯤ ꯃꯃꯤ ꯆꯥꯎꯅ ꯉꯁꯤ ꯐꯥꯎꯕ ꯀꯣꯛꯇꯅ ꯂꯩꯔꯤ꯫ ꯑꯩ ꯅꯪꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯡꯁꯤꯔꯤ꯫ ꯑꯗꯨꯅ ꯑꯩꯅ ꯑꯉꯝꯕ ꯀꯌా ꯇꯧꯗꯨꯅ ꯅꯪꯒꯤ ꯈꯣꯡꯒꯨꯜ ꯂꯤꯒꯅꯤ꯫ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯅꯕ ꯑꯩꯅ ꯍꯣꯠꯅꯒꯅꯤ꯫ ꯃꯗꯨꯗ ꯊꯣꯛꯂꯛꯄ ꯈꯨꯗꯤꯡ ꯑꯩꯅ ꯉꯝꯅꯕ ꯊꯦꯡꯅꯒꯅꯤ꯫ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯁꯦ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯅꯤ ꯍꯥꯏꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯀꯅꯤ꯫ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯕ ꯇꯥꯏ? ꯋꯥꯈꯜ ꯑꯗꯨ ꯉꯥꯏꯍꯥꯛ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯌꯥꯝꯅ ꯃꯨꯟꯅ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯦꯂꯩ ꯁꯅꯥ ꯑꯁꯤꯒꯤ ꯋꯥꯔꯤ ꯋꯥꯈꯣꯡ ꯈꯪꯕ ꯍꯥꯏꯕꯁꯤ ꯅꯨꯔꯩ ꯅꯠꯇꯅ ꯀꯅꯥ ꯂꯩꯇꯦ꯫ ꯅꯨꯔꯩ ꯑꯗꯨꯒ ꯑꯃꯨꯛ ꯑꯣꯟꯁꯤꯟꯅꯒꯅꯤ ꯈꯟꯕꯗ ꯃꯁꯥꯗ ꯌꯥꯝꯅ ꯇꯟꯕ ꯑꯃꯗꯤ ꯑꯣꯏꯔꯝꯃꯤ꯫ ꯊꯥꯏꯅ ꯄꯣꯛꯄ ꯏꯍꯨꯜ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩ ꯏꯁꯥꯃꯛ ꯀꯣꯛꯄ ꯉꯝꯗꯦ꯫ ꯑꯗꯨꯗꯤ ꯃꯥꯗꯤ ꯃꯇꯝ ꯑꯃꯗ ꯑꯩꯉꯣꯟꯗ ꯐꯥꯎꯈꯤꯕꯗꯣ ꯀꯣꯛꯂꯝꯒꯗ꯭ꯔꯥ? ꯑꯩꯅ ꯃꯉꯣꯟꯗ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯩ, ꯃꯅꯥꯛ ꯅꯛꯅꯕ ꯍꯣꯠꯅꯩ ꯍꯥꯏꯗꯅ ꯃꯥꯅ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯈꯜꯍꯟꯅꯤꯡꯗꯕ ꯋꯥꯈꯜ ꯀꯌꯥꯃꯨꯛ ꯈꯜꯂꯛꯂꯕꯗꯤ ꯀꯝꯗꯧꯅꯤ? ꯋꯥꯈꯜ ꯑꯗꯨ ꯇꯔꯦꯠ ꯇꯔꯥ ꯊꯣꯛꯅ ꯇꯤꯟ ꯌꯣꯠꯊꯗꯨꯅ ꯌꯥꯝꯅ ꯃꯨꯟꯅ ꯈꯟꯗꯨꯅ ꯂꯩ꯫ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯌꯥꯝꯅ ꯂꯨꯕ ꯈꯣꯡꯊꯥꯡ ꯑꯃ ꯊꯥꯡꯗꯧ ꯃꯉꯥꯏꯔꯦ ꯇꯧꯔꯤꯕꯁꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯋꯥꯈꯜ ꯑꯗꯨ ꯆꯔꯥꯡꯅꯗꯨꯅ ꯇꯧꯐꯝ ꯈꯪꯗꯅ ꯂꯩꯔꯤꯉꯩ ꯑꯁꯤꯗ ꯃꯄꯥ ꯏꯕꯨꯡꯉꯣ ꯆꯥꯎꯔꯦꯜ ꯑꯗꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ꯫ ꯍꯩ ꯕꯨꯡꯉꯣ, ꯇꯨꯝꯂꯕ꯭ꯔꯥ ꯅꯪꯕꯨ? ꯇꯨꯝꯗ꯭ꯔꯤ ꯕꯥꯕꯥ꯫ ꯇꯨꯝꯅꯕ ꯇꯧꯔꯣꯗꯅ, ꯊꯦꯡꯉꯦ꯫ ꯍꯌꯦꯡꯗꯤ ꯑꯃꯨꯛ ꯉꯟꯅ ꯊꯕꯛ ꯆꯠꯀꯦ ꯍꯥꯏꯔꯔꯅꯤ꯫ ꯅꯪ ꯑꯃ ꯊꯕꯛꯅ ꯍꯦꯟꯅ ꯃꯥꯏ ꯑꯣꯟꯁꯤꯟꯕꯁꯨ ꯐꯠꯇꯦꯀꯣ꯫ ꯃꯇꯥꯡ ꯃꯇꯝ ꯑꯃ ꯌꯦꯡꯗꯨꯅ ꯇꯧ꯫ ꯆꯥꯎꯔꯦꯜ ꯑꯗꯨ ꯋꯥꯍꯩ ꯈꯔꯁꯤ ꯃꯄꯥꯗ ꯍꯥꯏꯅ ꯐꯃꯨꯡ ꯃꯁꯤꯗꯨꯗ ꯇꯞꯅ ꯐꯝꯊꯔꯛꯂꯤ꯫
ꯑꯗꯨꯒ ꯋꯥꯗꯨ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ. ꯉꯁꯤꯗꯤ ꯏꯄꯥ ꯅꯪꯉꯣꯟꯗ ꯋꯥ ꯈꯔ ꯍꯥꯏꯒꯦ. ꯅꯪ ꯉꯁꯤ ꯑꯉꯥꯡ ꯅꯠꯇ꯭ꯔꯤꯕꯀꯣ. ꯆꯍꯤ ꯃꯄꯨꯡ ꯐꯥꯔꯦ. ꯂꯨꯍꯣꯡ ꯀꯩꯍꯣꯡꯕꯒꯤ ꯋꯥ ꯑꯃ ꯏꯁꯥꯗ ꯑꯩꯅ ꯍꯧꯗꯣꯛꯀꯦ ꯈꯜꯂꯛꯄ ꯀꯨꯏꯔꯦ. ꯑꯗꯨꯕꯨ ꯃꯇꯥꯡ ꯆꯥꯗꯦ. ꯍꯧꯖꯤꯛꯇꯤ ꯅꯪ ꯃꯄꯨꯡ ꯐꯥꯕ ꯃꯤ ꯑꯃ ꯑꯣꯏꯔꯦ. ꯃꯇꯤꯛ ꯆꯥꯔꯦ. ꯌꯨꯝꯁꯤꯅ ꯃꯤ ꯂꯩꯇꯕ. ꯏꯄꯥꯗꯤ ꯃꯧ ꯄꯥꯝꯃꯦꯀꯣ ꯏꯕꯨꯡꯉꯣ. ꯅꯃꯥ ꯌꯥꯎꯗꯅ ꯑꯩꯅ ꯅꯪꯕꯨ ꯁꯦꯝꯃꯛꯄꯁꯤ ꯅꯪ ꯚꯥꯞ ꯇꯥꯎꯀꯣ. ꯑꯁ ꯑꯩꯈꯣꯏ ꯄꯥꯕꯁꯤꯁꯨ ꯕꯦꯔꯥꯅꯤ. ꯑꯩꯅ ꯊꯕꯛ ꯄꯨꯔꯛꯂꯤꯕꯁꯦ ꯉꯔꯥꯡ ꯅꯍꯥꯟꯗ ꯉꯥꯏ. ꯃꯇꯝ ꯈꯔꯗꯤ ꯂꯩꯈꯤꯁꯤ ꯀꯩ. ꯁꯦꯜ ꯇꯥꯟꯕ ꯌꯥꯕ ꯈꯔ ꯇꯥꯟꯈꯤꯒꯦ. ꯌꯨꯝ ꯅꯨꯡ ꯁꯦꯝꯗꯅ ꯂꯩꯕ ꯌꯥꯕ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯂꯩꯁꯤꯟꯗꯅ ꯂꯩꯈꯤꯒꯦ. ꯍꯣꯏ ꯑꯗꯨꯁꯨ ꯆꯨꯝꯃꯤ. ꯅꯠꯇ꯭ꯔꯕꯗꯤ ꯑꯃꯔꯣꯝꯗ ꯊꯕꯛ ꯍꯦꯛ ꯇꯧꯕꯒ ꯅꯨꯄꯤ ꯊꯤ ꯍꯥꯏꯗꯅ ꯃꯌꯥꯝꯅ ꯍꯥꯏꯕꯤꯈꯤꯗꯣꯏꯅꯤ. ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯏꯄꯥꯅ ꯍꯥꯏꯔꯤꯅ ꯅꯨꯄꯤ ꯈꯪꯅꯕ ꯑꯃꯗꯤ ꯊꯝꯃꯨ ꯍꯥꯏꯕꯅꯤ. ꯍꯌꯦꯡ ꯁꯥꯠ ꯍꯦꯛꯇ ꯄꯨꯁꯤꯟꯕ ꯌꯥꯅꯕ ꯚꯥꯞ ꯇꯥꯔꯦꯀꯣ. ꯏꯄꯥꯗꯤ ꯅꯆꯥ ꯏꯆꯥ ꯄꯤꯅꯁꯤ ꯍꯥꯏꯔꯛꯈꯤꯕ ꯑꯩꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯑꯃꯠꯇ ꯍꯦꯛ ꯂꯩꯔꯛꯇꯦ. ꯃꯄꯥꯒꯤ ꯋꯥ ꯑꯗꯨꯕꯨ ꯇꯥꯔꯒ ꯄꯨꯋꯥꯡꯕꯗꯨ ꯅꯣꯛꯆꯩ. ꯇꯁꯦꯡꯅ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯃꯄꯥꯗꯨ ꯃꯈꯥ ꯇꯥꯔꯛꯏ. ꯄꯣꯊꯥꯔꯣ ꯄꯣꯊꯥꯔꯣ. ꯃꯇꯝꯁꯦ ꯊꯦꯡꯂꯕꯅꯤ. ꯅꯪ ꯄꯥꯕꯁꯨ ꯄꯣꯊꯥꯅꯕ ꯇꯧꯔꯒꯦ. ꯋꯥꯈꯜ ꯈꯔ ꯈꯔ ꯈꯜꯂꯨꯀꯣ ꯏꯕꯨꯡꯉꯣ. ꯉꯥꯡꯗꯅ ꯃꯄꯥꯗꯨ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤ. ꯄꯨꯋꯥꯡꯕ ꯑꯗꯨ ꯃꯣꯃꯣꯟ ꯇꯧꯗꯨꯅ ꯋꯥꯈꯜ ꯑꯃ ꯈꯟꯗꯨꯅ ꯂꯩꯍꯧꯏ. ꯃꯄꯥꯒꯤ ꯋꯥꯍꯩ ꯑꯗꯨꯅ ꯍꯦꯟꯅ ꯏꯅꯣꯠ ꯍꯥꯞꯇꯨꯅ ꯋꯥꯈꯜ ꯑꯗꯨ ꯌꯥꯝꯅ ꯈꯜꯂꯤ ꯇꯁꯦꯡꯅ. ꯑꯁꯨꯝ ꯇꯧꯗꯅ ꯅꯨꯃꯤꯠ ꯑꯁꯤꯃ ꯍꯧꯈꯤꯔꯝꯃꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨꯅꯤ. ꯌꯥꯍꯧ ꯊꯦꯡꯕ ꯂꯤꯂꯤ ꯑꯗꯨ ꯉꯁꯤꯗꯤ ꯃꯃꯥꯗꯨꯅ ꯍꯧꯗꯣꯛꯅꯕ ꯇꯧꯗꯅ ꯃꯁꯥꯅ ꯈꯪꯅ ꯌꯥꯝ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯃꯔꯤ ꯇꯧꯔꯝꯃꯤ. ꯏꯃꯨꯡ ꯑꯁꯤꯗ ꯉꯁꯤꯗꯤ ꯇꯝꯉꯥꯟꯕ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕꯗꯨ ꯈꯪꯕ ꯅꯠꯇꯦ. ꯃꯥꯙꯕꯤꯗꯨ ꯃꯆꯥꯅꯨꯄꯤ ꯑꯁꯤ ꯊꯕꯛ ꯈꯔ ꯆꯤꯜꯂꯦ ꯍꯥꯏꯕꯗꯤ ꯈꯪꯏ. ꯑꯁꯨꯝꯅ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯅꯃꯛ ꯑꯗꯨ ꯃꯇꯣꯝꯇ ꯄ꯭ꯔꯞ ꯇꯧꯔꯒꯗꯤ ꯃꯍꯥꯛ ꯑꯁꯤ ꯊꯕꯛ ꯈꯔ ꯆꯤꯜꯂꯕꯅꯤ ꯍꯥꯏꯕ ꯈꯪꯏ. ꯑꯌꯨꯛ ꯄꯨꯡ 9 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯅꯤ. ꯍꯦꯕꯤ ꯕ꯭ꯔꯦꯛꯐꯥꯁꯠ ꯇꯧꯔꯒ ꯌꯨꯝꯗꯒꯤ ꯊꯣꯛꯅꯕ ꯍꯥꯏꯗꯅ ꯃꯃꯥ ꯃꯆꯥꯗꯨ ꯕ꯭ꯔꯦꯛꯐꯥꯁꯠ ꯇꯧꯏ. ꯇꯣꯝꯕꯤꯗꯨꯁꯨ ꯌꯥꯎꯔꯝꯃꯤ. ꯂꯤꯂꯤꯗꯨ ꯇꯣꯝꯕꯤꯗ ꯌꯦꯡꯅ ꯑꯩꯒꯤ ꯂꯟꯆ ꯕꯣꯛꯁꯇ ꯑꯩꯒꯤ ꯆꯥꯅꯕ ꯍꯥꯏꯗꯅ ꯈꯔ ꯍꯥꯞꯄꯤ. ꯅꯣꯏꯒꯤꯗꯤ ꯅꯪꯅ ꯇꯞꯅ ꯊꯣꯡꯉꯨ ꯇꯣꯝꯕꯤ. ꯁꯣꯝꯗ ꯉꯁꯤꯗꯤ ꯈꯔ ꯆꯤꯟꯗꯧꯔꯤ. ꯊꯕꯛꯇꯣ ꯄꯣꯠ ꯑꯅꯧꯕ ꯈꯔ ꯂꯥꯛꯀꯗꯕ. ꯑꯗꯒꯤ ꯐꯤ ꯁꯥꯕꯤ ꯈꯔꯒꯤ ꯃꯌꯨꯝꯗꯁꯨ ꯆꯠꯇꯨꯅ ꯋꯥꯔꯤ ꯁꯥꯒꯗꯕ ꯑꯣꯏꯕ ꯑꯗꯨꯒꯤꯅꯤ. ꯍꯣꯏ ꯏꯆꯦ ꯌꯥꯅꯤ ꯑꯩ ꯂꯣꯏ ꯇꯧꯖꯒꯦ. ꯃꯥꯙꯕꯤ ꯉꯥꯡꯅꯔꯤꯕꯗꯨꯕꯨ ꯇꯥꯔꯒ ꯇꯞꯅ ꯍꯩ ꯅꯪ ꯊꯕꯛ ꯆꯠꯄꯗꯣ ꯑꯔꯥꯞꯄ ꯈꯔ ꯆꯠꯄ ꯌꯥꯎꯔꯛꯄ ꯑꯣꯏꯔꯒꯗꯤ ꯕꯦꯝꯃ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯂꯣꯏꯅꯧꯀꯣ. ꯏꯃꯥ ꯅꯨꯡꯁꯥ ꯌꯥꯝ ꯊꯤ. ꯅꯪꯁꯤ ꯑꯣꯟꯊꯣꯛꯅ ꯉꯥꯡꯅꯕ ꯋꯥꯏ. ꯏꯃꯥ ꯅꯪꯒꯤ ꯍꯧꯅꯕꯤꯗꯣ ꯇꯧꯔꯛꯑꯅꯨ. ꯑꯩꯅꯦ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯤ. ꯊꯕꯛ ꯑꯃ ꯆꯠꯄꯗꯕꯨ ꯃꯤ ꯁꯨꯝ ꯁꯦꯟꯅꯗꯨꯅ ꯂꯩꯒꯗ꯭ꯔꯣ ꯍꯥ? ꯉꯁꯤꯗꯤ ꯏꯃꯥ ꯅꯪ ꯌꯨꯅꯤꯚꯔꯁꯤꯇꯤ ꯆꯠꯂꯣꯏꯗ꯭ꯔꯣ? ꯉꯁꯤꯗꯤ ꯆꯠꯂꯔꯣꯏ. ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯕꯥꯔꯇꯣꯟꯗꯣ ꯈꯔ ꯏꯌꯣ ꯏꯃꯥ. ꯑꯩ ꯍꯌꯦꯡ ꯑꯉꯥꯡ ꯑꯃꯗ ꯍꯥꯏꯔꯒ ꯇꯧꯍꯜꯂꯒꯦ. ꯑꯗꯨꯒ ꯅꯆꯥꯅꯨꯄꯥꯗꯣ ꯁꯣꯏꯗꯕꯤ ꯌꯨꯝꯗ ꯊꯣꯔꯛꯅꯕ ꯏꯃꯥꯅ ꯈꯔ ꯍꯥꯏꯌꯨ. ꯍꯣꯏ ꯍꯣꯏ ꯏꯕꯦꯝꯃ ꯏꯃꯥ ꯂꯣꯏꯅ ꯇꯧꯒꯦ. ꯅꯪꯗꯤ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯅꯌꯨꯝ ꯄꯥꯜꯂꯨꯁꯨ ꯌꯥꯗ꯭ꯔꯦ ꯇꯧꯔꯤꯁꯤ. ꯅꯪꯅ ꯄꯥꯜꯂꯨ ꯌꯥꯗ꯭ꯔꯕꯗꯤ ꯏꯃꯥꯗꯤ ꯅꯧꯄꯥ ꯍꯥꯟꯅ ꯑꯗꯨꯝ ꯍꯣꯡꯕꯤꯔꯁꯤꯔ ꯈꯪꯗꯦ. ꯅꯣꯏ ꯑꯅꯤꯅ ꯅꯌꯨꯝꯅ ꯀꯩ ꯄꯥꯟꯕ ꯉꯥꯏꯔꯤꯉꯩ ꯑꯩꯗꯤ ꯁꯤꯕꯨ ꯁꯤꯔꯗ꯭ꯔꯥ ꯈꯪꯗꯦ. ꯂꯤꯂꯤ ꯃꯃꯥꯗꯨꯅ ꯌꯥꯝ ꯁꯤꯔꯤꯌꯁ ꯇꯥꯔꯛꯄꯗꯨꯗ ꯑꯃꯨꯛ ꯐꯥꯒꯤ ꯇꯥꯔꯛꯂꯦ ꯋꯥꯗꯨ. ꯐꯥꯒꯤ ꯇꯧꯅꯤꯗ ꯅꯆꯥꯅ. ꯏꯃꯥꯅ ꯈꯜꯂꯤꯕ ꯈꯨꯗꯤꯡ ꯑꯩꯅ ꯂꯣꯏ ꯈꯪꯏ. ꯊꯕꯛ ꯈꯔ ꯇꯧꯔꯝꯒꯦ. ꯑꯩꯈꯣꯏ ꯉꯥꯟꯕꯒꯤ ꯊꯕꯛ ꯑꯃ ꯐꯪꯂꯕ ꯃꯥꯒꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯦ. ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯔꯦ ꯍꯥꯏꯔꯒꯗꯤ ꯑꯩꯁꯨ ꯁꯣꯏꯗꯅ ꯇꯧꯔꯒꯅꯤ. ꯀꯩꯒꯤ ꯌꯨꯝ ꯄꯥꯜꯂꯣꯏꯗꯣꯏꯅꯣ ꯏꯃꯥ? ꯅꯆꯥ ꯑꯩꯅ ꯍꯦꯟꯅ ꯆꯠꯅꯤꯡꯉꯤ. ꯇꯁꯦꯡꯅ ꯆꯍꯤꯁꯦ ꯌꯥꯝꯂꯛꯂꯦ ꯍꯥꯏꯕ ꯈꯪꯏ. ꯃꯆꯥꯅꯨꯄꯤ ꯑꯁꯤꯅ ꯑꯁꯨꯛ ꯐꯖꯅ ꯍꯥꯏꯔꯛꯄꯁꯤꯗ ꯀꯔꯤꯃꯨꯛ ꯍꯥꯏꯒꯅꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯤ. ꯑꯗꯨꯅ ꯇꯞꯅ ꯍꯣꯏ ꯍꯣꯏ ꯏꯃꯥ ꯉꯥꯏꯒꯦ. ꯅꯣꯏꯅ ꯋꯥꯈꯜ ꯈꯟꯊꯅ ꯇꯧꯔꯛꯄ ꯊꯕꯛ ꯑꯗꯣ ꯏꯃꯥꯅ ꯍꯤꯡꯂꯤꯉꯩꯗꯗꯤ ꯅꯣꯏꯁꯦ ꯃꯇꯤꯛ ꯆꯥꯕ ꯑꯃꯃꯝ ꯑꯣꯏꯍꯟꯕ ꯄꯥꯝꯃꯤ. ꯂꯤꯂꯤ ꯃꯃꯥꯒꯤ ꯋꯥꯗꯨꯕꯨ ꯇꯥꯔꯒ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯕ꯭ꯔꯦꯛꯐꯥꯁꯠ ꯑꯗꯨ ꯆꯥꯗꯨꯅ ꯇꯍꯥ ꯃꯃꯥꯗ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈ꯭ꯔꯦ. ꯃꯆꯥ ꯑꯗꯨꯒꯤ ꯐꯤꯡꯕ ꯃꯇꯧ ꯑꯗꯨꯕꯨ ꯎꯔꯒ ꯇꯞꯅ ꯃꯁꯤꯅ ꯀꯔꯝ ꯊꯣꯛꯇꯣꯏꯅꯣ ꯈꯪꯗ꯭ꯔꯤ. ꯍꯌꯦꯡ ꯃꯤꯒꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯒ ꯅꯨꯄꯥ ꯃꯆꯥ ꯁꯤꯒꯤꯕꯨ ꯋꯥꯒꯗ꯭ꯔꯥ ꯅꯨꯄꯤ ꯃꯥꯒꯤꯕꯨ ꯈꯟꯒꯗ꯭ꯔꯥ? ꯇꯣꯝꯕꯤ ꯃꯃꯥ ꯏꯕꯦꯝꯃꯗꯨꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯇꯥꯔꯒ ꯇꯞꯅ ꯏꯃꯥ ꯀꯩꯁꯨ ꯍꯦꯟꯅ ꯈꯜꯂꯨꯅꯨꯗ. ꯍꯌꯦꯡ ꯃꯇꯝꯅ ꯁꯨꯃꯛ ꯄꯨꯖꯔꯛꯁꯅꯤ. ꯏꯃꯥ
ꯑꯩꯈꯣꯏꯅ ꯈꯜꯂꯨꯕ ꯁꯥꯒꯠꯆꯔꯨꯕ ꯀꯌꯥꯁꯦ ꯍꯦꯛꯇ ꯌꯥꯗꯕꯅꯤ ꯂꯥꯏꯕꯛ ꯑꯁꯤꯗ ꯇꯝꯕꯗꯣ ꯊꯦꯡꯅꯕ ꯇꯥꯕꯅꯤ ꯏꯃꯥ ꯁꯨꯝ ꯏꯆꯥ ꯇꯣꯝꯕꯤꯅ ꯍꯥꯏꯕ ꯑꯗꯣ ꯅꯪ ꯁꯦꯜ ꯀꯔꯤ ꯑꯋꯥꯠꯄ ꯂꯩꯕꯒ ꯍꯥꯏꯔꯛꯎꯀꯣ ꯍꯦꯛꯇ ꯍꯥꯏꯔꯛꯎ ꯍꯥꯏꯗꯕ ꯇꯧꯒꯅꯨ ꯈꯪꯂꯕ꯭ꯔꯥ ꯌꯨꯝꯁꯦ ꯅꯪꯒꯤꯁꯨ ꯌꯥꯎꯔꯤ ꯗꯣꯡ ꯗꯣꯡ ꯍꯥꯏꯌꯨꯀꯣ ꯇꯣꯝꯕꯤꯌꯥ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯊꯣꯡꯅ ꯊꯥꯛꯅꯕ ꯁꯦꯝꯂꯤꯉꯩ ꯄꯨꯡ ꯑꯗꯨꯁꯨ ꯈꯔꯃꯨꯛ ꯍꯧꯈ꯭ꯔꯦ ꯑꯗꯨꯅ ꯇꯝꯉꯥꯟꯕꯗꯨ ꯃꯌꯨꯝꯗ ꯌꯧꯔꯛꯂꯦ ꯁꯨꯔꯤ ꯇꯥꯐꯝ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯍꯣꯏ ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ ꯂꯩꯔꯒꯗꯤ ꯃꯄꯥꯜꯗ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯛꯑꯣ 이몽데 레이람비 마다비도 랍딱 거럭리바 콘젤도 따라두나 톰비야 미만나 거우바 만드라네 따리바 콘젤스야 아이나 따기바금 떠우래 호이마 미만나 거우바디 말리 가나노디 강지 호이네 아두니 아이야 목다 옌루기기 아시 하이람두나 마다비에도 마발롬다 따하 톡락바니 아두부 수망아두다 lep두나 레이람리바도 우라가 두숭이 망가 삽핵 마나리 땀간바 모몬 떠우세이 마다비 하라우나 쌍신두나 마사부 마타농다 눅시나 찌에나 콜리 아두가 하이 앙아우보 까리누 낭나 떠럭리바시보 하 이움다 하나 라까니 하이라바디 파이다나 떠우누니 시군바시 낭보 땀간바 녹미 떠우두나 시니 서프라이즈 하이도 시도부 떠우게 하이다나 아이나 가이소 하이락주니 이코이 시디 가이삭샤기 우데나 마디 마기 타박두기 타박 무팜나 삿기 이붕어 이마마 욕비기 마다비 따하 아묵 상키 이몽롬다 아두가 카바르 마셋 아마 파이두나 토락두나 ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯅ ꯃꯩ ꯊꯥꯗꯨꯅ ꯃꯆꯥꯗꯨꯒ ꯄꯨꯟꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯂꯛꯏ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥ ꯑꯗꯣꯝꯗ ꯄꯨꯟꯅ ꯆꯪꯂꯛꯏ ꯇꯝꯉꯥꯟꯕꯗꯨ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩ ꯏꯆꯥ ꯋꯥꯔꯝꯂꯅꯤ ꯄꯣꯊꯥꯎ ꯏꯃꯥꯅꯦ ꯅꯪꯒꯤꯗꯃꯛ ꯏꯁꯤꯡ ꯑꯁꯥꯕ ꯂꯨꯝꯃꯨꯈꯤꯒꯦ ꯏꯆꯥꯅ ꯄꯥꯝꯖꯕꯗꯨ ꯊꯣꯡꯅꯕ ꯑꯃꯨꯛꯇ ꯍꯥꯏꯒꯦ ꯑꯗꯨꯒ ꯅꯆꯦꯗ ꯄꯥꯎ ꯑꯃꯨꯛꯇ ꯍꯥꯏꯔꯣ ꯏꯃꯥ ꯏꯆꯦꯗꯗꯤ ꯍꯥꯏꯔꯨꯈꯤꯅꯨ ꯑꯩ ꯍꯣꯔꯦꯟ ꯇꯨꯃꯤꯟꯅ ꯃꯥꯒꯤ ꯗꯨꯀꯥꯟ ꯑꯗꯨꯗ ꯆꯠꯂꯒꯦꯕ ꯁꯔꯄ꯭ꯔꯥꯏꯖ ꯑꯃꯨꯛ ꯇꯧꯔꯨꯒꯦ ꯏꯆꯦꯗ ꯃꯁꯤꯗꯤ ꯍꯥꯏꯔꯝꯗꯨꯅ ꯀꯥꯗꯨꯗꯒꯤ ꯆꯠꯈꯤ ꯇꯝꯉꯥꯟꯕꯗꯨ ꯐꯃꯨꯡ ꯑꯗꯨꯗ ꯇꯞꯅ ꯍꯤꯞꯊꯔꯛꯏ ꯐꯅ ꯐꯖꯕ ꯃꯐꯝꯗ ꯆꯠꯂꯨꯔꯕꯁꯨ ꯑꯇꯥꯡꯕ ꯐꯃꯨꯡꯗ ꯍꯤꯞꯂꯕꯁꯨ ꯑꯩꯒꯤ ꯏꯌꯨꯝ ꯑꯩꯒꯤ ꯀꯥ ꯑꯁꯤꯗꯒꯤ ꯍꯦꯟꯕ ꯃꯐꯝ ꯑꯃ ꯂꯩꯇꯕꯅꯤ ꯇꯁꯦꯡꯅ ꯇꯝꯉꯥꯟꯕꯗꯨ ꯉꯥꯏꯍꯥꯛ ꯍꯤꯞꯊꯔꯒ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯄ꯭ꯔꯕ꯭ꯔ ꯀꯨꯝꯊꯗꯨꯅ ꯃꯥꯒꯤ ꯂꯒꯦꯖ ꯑꯗꯨꯗꯒꯤ ꯃꯃꯥꯒꯤꯅꯤ ꯃꯆꯦꯒꯤꯅꯤ ꯑꯃꯗꯤ ꯇꯣꯝꯕꯤꯒꯤꯅꯤ ꯍꯥꯏꯅ ꯂꯩꯔꯛꯄ ꯀꯌꯥ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯊꯝꯃꯤ ꯃꯃꯥ ꯏꯕꯦꯝ ꯑꯗꯨ ꯇꯍꯥ ꯑꯃꯨꯛ ꯂꯥꯛꯏ ꯃꯆꯥꯅ ꯂꯩꯔꯛꯄꯗꯨꯕꯨ ꯎꯔꯒ ꯀꯔꯤꯒꯤ ꯂꯩꯔꯛꯂꯤꯕꯅꯣ ꯁꯦꯜ ꯇꯤꯡꯅꯕꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯃꯌꯥꯝ ꯂꯩ ꯏꯕꯨꯡꯉꯣ ꯁꯨꯝ ꯏꯍꯥꯡ ꯂꯥꯛꯄꯗꯣ ꯅꯨꯡꯉꯥꯏꯇꯦꯅ ꯇꯧꯕꯅꯤ ꯏꯃꯥ ꯀꯗꯥꯏ ꯑꯩꯈꯣꯏ ꯇꯣꯝꯕꯤꯗꯤ ꯀꯤꯆꯟꯗ ꯂꯩꯍꯧꯕꯅꯤ ꯋꯥꯕꯨꯗꯤ ꯋꯥꯔꯝꯂꯅꯤ ꯑꯗꯣ ꯏꯔꯨ ꯃꯥꯏꯊꯗꯅ ꯆꯥꯛ ꯏꯁꯤꯡꯁꯦ ꯆꯥꯔꯒ ꯑꯃꯨꯛ ꯄꯣꯊꯥꯅꯕ ꯇꯧꯔꯣ ꯏꯕꯨꯡꯉꯣ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯀꯥꯗꯨꯗꯒꯤ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯩ ꯑꯁꯨꯝ ꯇꯧꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯗꯨꯅ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯄꯣꯊꯥꯗꯨꯅ ꯂꯩꯔꯝꯃꯤ ꯇꯝꯉꯥꯟꯕꯗꯨ ꯃꯇꯥꯎ ꯁꯤꯡꯈꯩ ꯑꯗꯨꯗ ꯐꯣꯟ ꯇꯧꯗꯨꯅ ꯑꯩ ꯌꯧꯔꯤ ꯉꯁꯥꯏ ꯃꯔꯥꯡ ꯀꯥꯎꯔꯤ ꯐꯣꯟ ꯑꯗꯨꯗꯒꯤ ꯍꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯣ ꯑꯩꯒꯤ ꯋꯥꯗꯤ ꯑꯩꯅ ꯍꯥꯏꯕꯗꯣ ꯅꯪ ꯍꯜꯂꯛꯄꯗꯣ ꯄꯨꯔꯛꯑꯣ ꯍꯥꯏꯕ ꯑꯗꯨꯒꯤ ꯃꯌꯥꯝꯗꯣ ꯑꯗꯨꯗ ꯄꯨꯔꯛꯑꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯣꯏ ꯅꯪꯒꯤ ꯄꯣꯠ ꯂꯩꯕ ꯆꯠꯄꯅꯤ ꯑꯩꯗꯤ ꯃꯅꯤꯄꯨꯔꯁꯤꯗ ꯀꯅꯥ ꯈꯪꯕ ꯏꯇꯥꯎ ꯑꯩꯗꯤ ꯂꯥꯛꯇꯕꯁꯨ ꯌꯥꯅ ꯂꯩꯔꯤ ꯇꯥꯅꯤꯡꯗꯦꯗ ꯉꯥꯟꯕ ꯁꯤ ꯂꯩꯍꯧꯔꯤꯕ ꯅꯪꯒꯤ ꯄꯣꯠ ꯆꯩ ꯃꯌꯥꯝꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕ ꯍꯥ ꯑꯗꯨꯕꯨ ꯀꯩꯅꯣ ꯅꯪꯅ ꯀꯣꯛ ꯄꯨꯔꯛꯂꯒ ꯂꯣꯏꯔꯦ ꯃꯌꯥꯡ ꯃꯆꯥ ꯃꯌꯥꯝꯁꯤ ꯌꯣꯟꯊꯣꯛꯑꯝꯒꯦꯗꯨ ꯅꯠꯇ꯭ꯔꯣ ꯐꯔꯦ ꯑꯩ ꯀ꯭ꯂꯥꯁ ꯃꯇꯝ ꯑꯣꯏꯔꯛꯂꯦ ꯑꯩ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦ ꯑꯁꯨꯝꯅ ꯐꯣꯟ ꯑꯗꯨꯁꯨ ꯑꯃꯨꯛ ꯊꯝꯅꯔꯦ ꯐꯣꯟ ꯑꯗꯨꯅ ꯊꯝꯅꯔꯕꯗ ꯇꯝꯉꯥꯟꯕꯗꯨ ꯁꯨꯝ ꯍꯤꯞꯊꯗꯨꯅ ꯂꯩꯕꯗꯨ ꯇꯜꯂꯦ ꯍꯥꯏꯗꯅ ꯗ꯭ꯔꯦꯁꯤꯡ ꯇꯦꯕꯜ ꯃꯃꯥꯡꯗꯨꯗ ꯂꯦꯞꯇꯨꯅ ꯃꯣꯃꯣꯟ ꯇꯧꯏ ꯑꯗꯨꯒ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯆꯠꯅꯕ ꯗ꯭ꯔꯦꯁ ꯑꯞ ꯇꯧꯏ ꯋꯥꯏꯠꯇ ꯀꯂꯔ ꯌꯥꯎꯕ ꯄ꯭ꯂꯦꯟ ꯑꯣꯏꯕ ꯁꯥꯔꯠ ꯑꯃ ꯑꯗꯒꯤ ꯖꯤꯟꯁꯇ ꯄꯦꯔꯦꯔꯦꯜ ꯕ꯭ꯂꯨ ꯀꯂꯔꯒꯤ ꯑꯃ ꯈꯣꯡꯎꯞ ꯋꯥꯏꯠ ꯑꯃ ꯈꯨꯗꯥꯡ ꯑꯗꯨꯗ ꯁꯤꯜꯚꯔ ꯀꯂꯔꯒꯤ ꯃꯁꯥ ꯌꯥꯝ ꯅꯥꯟꯕ ꯘꯔꯤ ꯑꯃ ꯂꯣꯏꯔꯒ ꯁ꯭ꯄꯦꯛ ꯐ꯭ꯔꯦꯝ ꯈꯔ ꯆꯥꯎꯇꯛ ꯇꯧꯕ ꯃꯁꯥ ꯌꯥꯝꯅ ꯅꯥꯟꯕ ꯑꯃ ꯎꯞꯄꯤ ꯃꯁꯥꯒꯤ ꯈꯔ ꯂꯦꯝꯖꯕꯒ ꯍꯦꯛ ꯎꯕꯗ ꯆꯤꯡ ꯂꯦꯝꯅ ꯐꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯂꯣꯏꯁꯤꯟꯕꯗꯨꯅ ꯂꯣꯏꯔꯕꯗ ꯇꯝꯉꯥꯟꯕ ꯃꯥꯒꯤ ꯔꯨꯝ ꯑꯗꯨꯗꯒꯤ ꯀꯨꯝꯊꯗꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ ꯃꯆꯥꯅꯨꯄꯥꯗꯨꯅ ꯌꯥꯝ ꯃꯁꯥ ꯅꯥꯟꯅ ꯂꯥꯛꯄꯗꯨꯕꯨ ꯎꯔꯒ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯀꯦ ꯍꯥꯏꯔꯤꯕꯅꯣ ꯂꯥꯛꯄꯒ ꯅꯪꯕꯣ ꯑꯇꯣꯝꯕ ꯉꯥꯏꯍꯥꯛ ꯅꯦꯅꯥ ꯇꯥꯅ ꯄꯣꯊꯥꯕ ꯌꯥꯗ꯭ꯔꯣ ꯀꯨꯏꯅ ꯂꯩꯒꯗꯕ ꯅꯠꯇꯤꯌꯦ ꯑꯗꯨꯅ ꯏꯆꯦꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯀꯩꯅꯣꯝ ꯆꯥꯔꯨꯒꯦ ꯃꯉꯣꯟꯗ ꯁꯔꯄ꯭ꯔꯥꯏꯖ ꯍꯦꯛꯇ ꯇꯧꯔꯨꯒꯦ ꯇꯧꯕꯅꯤ ꯃꯥꯙꯕꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯃꯅꯝ ꯅꯝꯕꯤ
Mamana sumna manam nambirabada chalukige hairamduna makhoigi car adu thaudoktuna masigi dukan adomda lakli sumjing. Minutes khara thaurabagi tungda haujikti masigi dukan adwaida pak tawramduna room manungda sanglakli. Mafam aduda thabak tawduna leiramba staff singdo pakhang adubu ubada loina hek yengnai. Aduga Lily adudi mana satke tawba thabak adu satminanaba mi leite haidana porok sonduna isau langduna leiri. Mokpa lakli haibasi khangba nate. Aigi sira matam sidadi kanasu ek leiroi. Thabak ama satke tawbase ingna sikna satba amate ek yaurib. Isau do ek langba sidani aina sawningisi. Lamsina khara nakpa moiragadi phaba adusu nateba ada pilabani. Tung onthoktuna isau langna sem saringai kana kari lakli haiba khangba nate. Adubu tamngan baduna mase adubu tunglomdagi mamit adu khumjinkhre. Khudak aduda tawrakliba mahong aduda kharaga sawningbaga loire amuk toiba Lily dudi. Kanano kaino thabak salamdai sida asu yam matang sadlan khatlibasibo thado kai jagen toino thado. Tamngan ba tapna thadoi Lily saurangna sat onthorai saigi haina adubu mawpa oirambasida haraubana muktoiba. Aina surprise tawba isid khangbrana. Khangjari bungo pungkhe da laiba yum janguraba natro. Hoi janguri kuye lakpa ayuk lakpani. Ikoi masu kaisu hairakte aina haigano haib. Namana samna sangnaba misang sisu kai haini haifam khangshre. Hore nungai ni masu. Tamngan ba noksei masigi waduda Lily nokfe tawna. Onthokna tanjari atu manang lakpase isese thabak ama satke tawbani driver oina ba mi leitri. Aduna phare nangsu koiboina law akhoi ningkhang chatlusi kaisu koigada nate. Tamngan badu khara koithokpa pambaga kaiga masena asum hairakpasida matang sari aduna hoi haiduna makoi anidu mafam adudagi thoktuna satkhi. Makoi masil mokpa aduna satkrabada leheuba leisabi staff singdu haina hau. Phajadra yam lemna nupa yam male haiba. Asuk phajabasibu losinduna tham ikoi se Lily se. Masanupi oiragena hairasira khangte. Adaidi Pambasalaga hipasaledo aduga punna toknaba. Leisabi masa singdu asi hainaduna awabadubu ngahak kokpo oina wawa nokminay punna. Satawribudu kadaidano karino haina masida hangluba matawte. Hoi hekta haiduna laklibaduni. Adubu gari aduna khara thauba hauraba matam maikai khangdana thauruba yaba nate. Aduna tamngan badu nakalda tongliba masebu tandaba maungda asumna hanglei. Karumda thawai noise kailamna satoisibo kayaruba thabaknobo. Mawpana hanglibadu taraduna window room da yengduna leirambadagi tapna onsinduna. Aigi dukan sigi oina phi sabi khara wali. Khut yam naibi masa yam nananbi. Thabak ama tawbada yam nanbado adugi hainage haina tawbani. Aiga amuk phabu unaba mi nate. Ase haina Lily do mokpada makoina satkadaba mafam adubu hairami. Lam adu tabada tamngan ba ingangakli tasengna adubu khaluribu wakhal aduga sanaradra haina khali nokmi tawna asumna hairei. Adudi thaina secondary to pulakpa mi khara thengnarakpa yaine mafam adudagi mi yam tinarei je. Adudi yengase daw yabra haidana isena hoi haiba ngamde hekta. Masin manau anidu asi haina makoina hairiba lam adomda chumjing lakli. Impaldagi khara khajik manung sangba lam ama oibanina lambi adugi nagyeta labuk lamhang khara laptak singsang pareng lambi sorokta angang kaya sanaba tapna urakpa hurami. Madubu uraga haukiba angang oiringai thongdok kaya wakhal aduda ningsinglami tasengna.
ꯇꯝꯉꯥꯟꯕ ꯇꯞꯅ ꯏꯆꯦ ꯊꯥꯏꯅ ꯑꯩꯈꯣꯏꯅ ꯁꯥꯟꯅꯔꯛꯄꯗꯣ ꯅꯤꯡꯁꯤꯡꯗ꯭ꯔꯣ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯃꯇꯝꯗꯣ ꯍꯧꯖꯤꯛꯇꯤ ꯍꯜꯂꯛꯂꯔꯣꯏꯀꯣ ꯁꯤꯅꯤ ꯃꯇꯝꯅ ꯄꯨꯔꯛꯄ ꯍꯥꯏꯕꯁꯤꯕꯨꯀꯣ ꯑꯁꯤꯗ ꯁꯥꯟꯅꯔꯤꯕ ꯃꯌꯥꯝ ꯑꯁꯤꯁꯨ ꯈꯔ ꯂꯩꯔꯒ ꯑꯁꯨꯃꯛ ꯇꯣꯛꯈꯤꯅꯤ ꯃꯥꯒꯤ ꯃꯊꯧꯅ ꯌꯥꯗ꯭ꯔꯗꯨꯅ ꯏꯆꯦꯗꯤ ꯋꯥꯔꯦ ꯇꯁꯦꯡꯅ ꯄꯨꯟꯁꯤꯁꯦ ꯑꯗꯨꯅ ꯍꯧꯈꯤꯕ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯪꯗꯕ ꯃꯇꯝ ꯑꯗꯣ ꯄꯥꯝꯃꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯇꯧꯅ ꯂꯥꯛꯄꯅ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕ ꯂꯣꯀꯦꯁꯟ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯂꯦ ꯑꯗꯨꯅ ꯇꯞꯅ ꯈꯥꯝꯂꯦ ꯒꯥꯔꯤ ꯑꯗꯨ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯄꯨꯟꯅ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯀꯨꯝꯊꯗꯨꯅ ꯂꯩꯔꯝꯂꯤꯕ ꯍꯣꯇꯦꯜ ꯑꯗꯨꯗ ꯆꯪꯂꯛꯏ ꯃꯤ ꯑꯃꯅꯤ ꯂꯩꯔꯝꯃꯤ ꯍꯣꯇꯦꯜ ꯑꯗꯨ ꯀꯥ ꯍꯦꯟꯅ ꯃꯤ ꯂꯩꯔꯝꯕ ꯑꯣꯏꯗꯦ ꯃꯁꯥ ꯌꯥꯝꯅ ꯅꯥꯟꯕ ꯅꯨꯄꯥ ꯑꯃ ꯅꯨꯄꯤ ꯑꯃ ꯂꯥꯛꯄꯗꯨꯗ ꯍꯣꯇꯦꯜ ꯐꯝꯕꯤ ꯃꯦꯝꯆꯥ ꯑꯗꯨ ꯇꯞꯅ ꯏꯕꯨꯡꯉꯣ ꯀꯔꯤ ꯆꯥꯁꯤꯒꯦ ꯇꯝꯉꯥꯟꯕ ꯇꯨꯃꯤꯟꯅ ꯂꯩ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯂꯤꯂꯤꯅ ꯅꯣꯛꯃꯤ ꯇꯧꯅ ꯌꯥꯝ ꯍꯩꯅ ꯈꯨꯝꯃꯤ ꯏꯅꯦ ꯍꯥꯏꯒꯗ꯭ꯔꯥ ꯆꯥꯕꯒꯤ ꯅꯠꯇꯦ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯍꯪꯒꯦꯅ ꯏꯆꯦ ꯍꯥꯏꯌꯣ ꯀꯔꯤ ꯋꯥ ꯑꯣꯏꯔꯕꯅꯣ ꯍꯦꯛꯇ ꯍꯥꯏꯌꯣ ꯁ꯭ꯋꯥꯏꯁꯤꯗ ꯔꯥꯅꯤ ꯐꯤ ꯁꯥꯕꯤ ꯂꯩꯁꯥꯕꯤ ꯐꯤ ꯀꯩꯀꯩ ꯂꯣꯏꯅ ꯁꯥꯕꯤ ꯅꯨꯔꯩ ꯍꯥꯏꯗꯅ ꯑꯃ ꯂꯩ ꯍꯥꯏꯌꯦ ꯃꯈꯣꯏꯒꯤ ꯌꯨꯝꯁꯤꯕꯨ ꯇꯝꯉꯥꯟꯕ ꯅꯨꯔꯩ ꯍꯥꯏꯅ ꯃꯆꯦ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗꯨꯗ ꯋꯥꯈꯜ ꯑꯗꯨꯗ ꯆꯤꯡꯅꯕ ꯑꯃꯗꯤ ꯄꯣꯛꯂꯦ ꯇꯁꯦꯡꯅ ꯑꯗꯨꯕꯨ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯃꯦꯝꯆꯥ ꯅꯨꯔꯩ ꯍꯪꯂꯛꯄꯗꯨꯗ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯈꯪꯉꯤ ꯃꯌꯨꯝꯕꯨꯗꯤ ꯁ꯭ꯋꯥꯏꯗꯒꯤꯅꯤ ꯃꯁꯥꯃꯛꯁꯨ ꯑꯩꯈꯣꯏꯗ ꯂꯩꯍꯧꯋꯤ ꯂꯥꯛꯑꯣ ꯑꯩꯒ ꯉꯥꯏꯍꯥꯛ ꯆꯪꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯇꯞꯅ ꯂꯤꯂꯤꯅ ꯈꯨꯝꯂꯛꯄ ꯋꯥ ꯑꯃꯅꯤ ꯃꯦꯝꯆꯥ ꯂꯩꯔꯤꯕ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯗꯨꯗ ꯏꯆꯦ ꯍꯣꯏ ꯉꯥꯏꯍꯥꯛ ꯂꯩꯕꯤꯔꯝꯃꯣ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯄꯨꯟꯅ ꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯦ ꯁꯨꯃꯥꯡ ꯑꯗꯨꯗ ꯀꯣꯏꯔꯞ ꯇꯧꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯆꯤꯟ ꯃꯅꯥꯎꯗꯨ ꯃꯦꯝꯆꯥ ꯏꯃꯨꯡꯗ ꯍꯥꯏꯐꯦꯠ ꯌꯦꯡ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯁꯣꯝꯗ ꯃꯥꯡꯒꯣꯜꯂꯣꯝꯗ ꯀꯥꯈꯠꯂꯛꯎ ꯏꯃꯨꯡꯗ ꯂꯩꯕ ꯃꯥꯜꯂꯤ ꯑꯩ ꯑꯃꯨꯛꯇ ꯀꯧꯊꯣꯔꯛꯀꯦ ꯌꯥꯅꯤꯅꯦ ꯑꯩꯈꯣꯏ ꯁꯨꯝ ꯉꯥꯏꯒꯦ ꯃꯦꯝꯆꯥ ꯏꯃꯨꯡꯗ ꯆꯪꯂꯛꯂꯦ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯅꯤꯗꯨ ꯁꯤꯡꯖꯨ ꯆꯥꯗꯣꯏꯅꯦ ꯍꯥꯏꯗꯨꯅ ꯏꯈꯠꯇꯅ ꯂꯩꯔꯝꯃꯤ ꯃꯦꯝꯆꯥ ꯑꯅꯤꯗꯨꯕꯨ ꯌꯦꯡꯅ ꯏꯃꯨꯡꯗ ꯈꯠꯂꯤꯉꯩ ꯅꯣꯏꯗꯤ ꯃꯄꯥꯟꯗ ꯀꯅꯥ ꯂꯥꯛꯂꯤ ꯍꯥꯏꯕꯁꯤ ꯈꯪꯉꯝꯃꯣꯏꯅꯦ ꯍꯥ ꯂꯥꯎ ꯆꯥꯕꯒ ꯂꯥꯏꯔꯤ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎ ꯅꯣꯏ ꯎꯅꯕ ꯃꯤ ꯂꯥꯛꯂꯤ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯗꯨꯕꯨ ꯇꯥꯔꯒ ꯃꯈꯣꯏ ꯑꯅꯤꯗꯨ ꯑꯃꯅ ꯑꯃꯗ ꯑꯃꯨꯛ ꯌꯦꯡꯅꯩ ꯑꯗꯨꯒ ꯃꯃꯥꯒ ꯄꯨꯟꯅ ꯏꯃꯨꯡ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯤ ꯃꯤ ꯃꯁꯛ ꯈꯪꯗꯕ ꯑꯃ ꯏꯍꯥꯟ ꯍꯥꯟꯅ ꯊꯦꯡꯅꯕ ꯍꯥꯏꯕꯁꯤꯗꯕꯨ ꯈꯧꯇꯛꯇꯤ ꯑꯁꯨꯃꯛ ꯆꯥꯕꯅꯤ ꯇꯝꯉꯥꯟꯕ ꯅꯨꯔꯩ ꯑꯣꯏꯔꯝꯕꯗꯨꯗ ꯃꯣꯃꯣꯟ ꯇꯧꯏ ꯅꯨꯔꯩ ꯑꯗꯨꯁꯨ ꯉꯥꯏ ꯈꯪꯅꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯕꯗ ꯃꯣꯃꯣꯟ ꯇꯧꯅ ꯇꯔꯥꯝꯅ ꯍꯥꯏ ꯀꯣꯏꯗꯅ ꯉꯥꯟꯕ ꯅꯪ ꯑꯣꯏꯔꯦ ꯌꯥꯝ ꯊꯥꯖꯗꯤꯌꯦ ꯀꯩ ꯂꯩꯔꯒꯦ ꯃꯪꯒ ꯆꯞ ꯃꯥꯟꯅꯔꯦ ꯇꯧꯔꯤꯁꯦ ꯇꯝꯉꯥꯟꯕ ꯅꯣꯛꯇꯨꯅ ꯑꯩꯁꯨ ꯊꯥꯖꯗꯦ ꯅꯪ ꯁꯨꯃꯥꯏꯅ ꯊꯦꯡꯅꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯏꯆꯦꯒꯤ ꯊꯕꯛ ꯑꯃꯒꯤ ꯂꯥꯛꯄꯅꯤ ꯃꯥꯅꯤ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯆꯦꯅꯤ ꯃꯇꯥꯡ ꯆꯥꯔꯤꯉꯩ ꯃꯆꯦꯕꯨꯁꯨ ꯃꯁꯛ ꯇꯥꯛꯍꯧꯕꯅꯤ ꯋꯥꯗꯣ ꯃꯈꯥ ꯇꯥꯕ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯗꯅ ꯂꯤꯂꯤꯗꯣ ꯃꯧꯄꯥꯗꯨꯒ ꯍꯥꯟꯅ ꯈꯪꯅꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯕꯁꯤꯅꯁꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯑꯣꯏꯔꯝꯃꯤ ꯃꯦꯝꯆꯥ ꯑꯗꯨꯗꯤ ꯍꯣꯇꯦꯜ ꯑꯗꯨ ꯀꯨꯏꯅ ꯊꯥꯗꯣꯛꯄ ꯌꯥꯗꯕꯅ ꯁꯥꯟꯅꯔꯣ ꯋꯥꯔꯤꯗꯣ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯂꯤꯂꯤ ꯂꯩꯁꯥꯕꯤ ꯑꯅꯤꯗꯨꯕꯨ ꯌꯦꯡꯅ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕ ꯑꯁꯤꯒꯤ ꯃꯔꯝꯗꯣ ꯇꯞꯅ ꯍꯧꯗꯣꯔꯛꯏ ꯁꯨꯝꯗꯧꯕꯅꯤ ꯑꯩꯅ ꯅꯈꯣꯏꯕꯨ ꯎꯅꯕ ꯂꯥꯛꯂꯤꯕꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ ꯅꯈꯣꯏ ꯑꯅꯤꯒꯤ ꯈꯨꯠ ꯁꯥ ꯍꯩꯕꯗꯣ ꯏꯆꯦꯅ ꯈꯪꯏ ꯑꯩꯒꯤ ꯗꯨꯀꯥꯟꯗ ꯅꯣꯏ ꯁ꯭ꯋꯥꯏꯗꯒꯤ ꯄꯣꯠꯆꯩ ꯂꯩꯕ ꯂꯥꯛꯄ ꯀꯁꯇꯃꯔꯁꯤꯡꯅ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗ ꯅꯣꯏ ꯑꯩꯒꯤ ꯗꯨꯀꯥꯟ ꯑꯗꯨꯒꯤ ꯐꯤ ꯈꯔ ꯁꯥꯕꯤꯌꯨ ꯅꯣꯏꯒꯤ ꯃꯇꯤꯛ ꯆꯥꯕ ꯁꯦꯜ ꯑꯩꯅ ꯄꯤꯒꯅꯤ ꯂꯪ ꯅꯨꯡ ꯀꯣꯜ ꯂꯣꯏꯅ ꯑꯩꯅ ꯊꯥꯗꯔꯛꯇꯣꯏꯅꯤ ꯅꯣꯏꯅ ꯑꯥꯗ ꯂꯩꯒꯦꯁꯨ ꯌꯥꯏ ꯋꯥ ꯑꯗꯨꯕꯨ ꯇꯥꯔꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯃꯔꯣꯝꯗ ꯑꯗꯨꯕꯨ ꯈꯨꯗꯛ ꯑꯗꯨꯗ ꯄꯥꯎꯈꯨꯝ ꯍꯦꯛꯇ ꯄꯤꯕꯗꯤ ꯉꯝꯗꯦ ꯅꯨꯔꯩ ꯑꯗꯨꯅ ꯃꯤ ꯈꯔ ꯉꯝꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯍꯩꯕ ꯑꯃ ꯑꯣꯏꯕꯅꯤꯅ ꯇꯞꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯌꯥꯝꯅ ꯐꯕ ꯋꯥꯐꯝ ꯑꯃꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯑꯃꯨꯛꯇ ꯅꯤꯡꯊꯤꯅ ꯈꯟꯅꯔꯒꯦ ꯑꯗꯨꯒ ꯑꯊꯨꯕꯗ ꯄꯥꯎ ꯍꯥꯏꯔꯛꯀꯦ ꯏꯆꯦ ꯍꯣꯏ ꯌꯥꯏ ꯑꯗꯨꯕꯨ ꯅꯣꯏ ꯌꯥꯅꯕ ꯈꯔꯗꯤ ꯇꯧꯔꯣꯀꯣ ꯏꯆꯦ ꯍꯣꯏꯁꯨ ꯅꯣꯏ ꯃꯌꯥꯝ ꯌꯥꯎꯗ꯭ꯔꯗꯤ ꯀꯩꯁꯨ ꯉꯝꯕ ꯍꯧꯅꯗꯦ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯑꯗꯨꯗꯤ ꯅꯪꯒꯤ ꯅꯝꯕꯔ ꯄꯤꯔꯣ ꯑꯩꯈꯣꯏ ꯄꯥꯎ ꯑꯗꯨꯝ ꯐꯥꯎꯅꯔꯁꯤ ꯀꯩꯁꯨ ꯍꯦꯟꯅ ꯂꯨꯝꯅ ꯈꯜꯂꯨꯕ ꯇꯧꯗꯅ ꯅꯝꯕꯔ ꯑꯗꯨ ꯁꯠ ꯑꯁꯨꯃꯛ ꯄꯤꯈꯤꯔꯝꯃꯤ ꯑꯃꯔꯣꯝꯗ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯐꯪꯒꯗꯧꯔꯤꯕꯅꯤ ꯂꯤꯂꯤ ꯇꯞꯅ ꯅꯣꯏꯒꯤ ꯃꯇꯦꯡꯁꯨ ꯑꯩꯅ ꯇꯧꯒꯦ ꯑꯩꯒꯤꯁꯨ ꯇꯧꯕꯤꯌꯨ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯇꯧꯗꯨꯅ ꯄꯨꯟꯅ ꯍꯣꯠꯅꯗꯨꯅ ꯄꯨꯟꯅ ꯅꯨꯡꯉꯥꯏꯃꯤꯟꯅꯁꯤ
Nuray tapna khumi maga khara khangna sanaba haibadu oirabanina. Hoi, yam chumi che. Ngasi ikhoi khunai asina nongmagi kaitharakliba amana magi mateng tawdabagi ni haibasu yai. Hingminari bai khoi punna amana magi mateng tawdrabadi kamdawni. Isigi wakalona do haisi hazaningi tasengna. Ngasaidagi wahai maset ama haidana tumina sumak klep libi belai sana aduda lilidu mitpham thammi aduga. Nuraygi mamanabi nangidi mingkai kauge. Nangisu saruk yauribani ko aina ngasaidagi hairi mayamse. Bema nangisu wayam tadi hayudana. Aigi wase nangbu yaroidoiro kamai tawdoino. Yariba makai wa nganglaroi haina leisabi mahakni adubu thawoina mangondo onsinduna wa hanglakpasidadi khumdaba yadre aduna tapna khummi. Aigidi thoidokpa wa ma leiteda iche horen aigi tanure asiga muna khanazarage maroldo asumak hodokjarage. Phare phare dudi sidagidi pau toina phaunaduna nuida kase toina laktoini ko adudi ikhoi sumuk hanaba tawrage. Phamduna leiramba masin manau anidu tapna haugatuna chatnaba sem sai. Chalamdai mikup aduda Lilina lupa lising ama lauthoktuna. Yamudi yamdi adubu sinana khoini gi kainom sau. Nuray noktuna. Yarni se yarni thapapau haudri ikai. He kanana tena pibani thapaki nate. Masigi wada tawnganbadusu saruk yarei. Mina piringai duda satlausilauna ikairagadi phangoi ko kaiso. Asi haina nuray adu tallabasu tanna se lauduna makhoi adu punamuk thongalomda thorakli. Lili tapna. Noi soido oina lam maza ama leiduna yumoina sarasira khangdini tawrise. Leibagidi yam nungaiji ada khara lapasigi nungaiti haibagi wani. Khara hek leibaga mohong yengba haiduni. Ngayak asumna wari tawduna chatnaba haina Lili dusu gari manung aduda kakhatli. Tamnganba haiphet lauduna chatlukige hairamduna masin manau anidu satkirami. Melay sanado hausik khaktada. Nuray, yamna phaba ikhoinigi oina yamna khudong sabu wafam amani. Aduni ado nang kai khalino yarasi hairo thabaksi tawrasi. Yengasi oren muna wakal khanaraga. Wari tawduna makhoi anisu yumlomda sanglakli aduga ngasai sage tawramba domda mai onsin kirami. Halakbagi lambida cafe amada coffee thakisi haina masin manau anidu thakli. Coffee do sip ama singduna Lili do tapna mokpada yengduna. Ngasaigi nupi masani do hek ubada yamna khenai. Karambano nanga class manari hairibasina. Nuray do nije. O mana khara langba mali. Mamana biduna khara liri khoiriba mali. Wasu yamna likna ngangi. Otokna sanakre. Makoinina dinaribado. Kangdida thaina di nuray dusu yamna lembani adubu kayamdi kuire ikoi numuna kidabado nang lakpase yam nungaire aigidi matam khara leithako usop ek loibaga amuk satkino yaruise nang yongdabi karandu tong ai handakna last ni aduda kangdida aigidi nang amuk khana chalhanba pamtre asumna masin manau anina wari tawduna leiringai table aduda thamduna leiriba magi phone adu call laklammi. Kana amagi nate mama madabigini phone adu receive tawduna tapna. Hai, noibo halaktribro bro. Karaida leiribano nasino pa puna leiba natro. Tamnganbana khummi masena khumdringi. Ima, ekhoi sena yumda halasiadre. Horen chakluramani haibada hansina harib. Lili, mokpagi wa adu butaraga mokpada mamit adu phaina yengi. Madabina masanupado na haribadubu thazaraduna tapna. Hai, bema, nang yumda yam thun halak na bataw. Nang pado, ngasi kag thunglabani, waramlani, khara pothana naba. Halaki tawri, mana toksinay niba. Ay suwari, ngasa ayuktagi ngayag pothaba phangba nati. Ho yare, lak na batawro, thenglakli matamsi. Asum na phone adu thamnare, phone adu na thamnarabada, masin mokpa ani dusu, mayumlum dahan kinaba, sem sa kirami. Numidang pung taret adoidani mama masani do wari tawi chakum adudani memsa tapna. Nang di kay khaliba. Ngasagi wapamado imagi oinadi
ꯅꯪꯅꯕꯨ ꯐꯒꯅꯤꯅꯕꯨ ꯈꯜꯂꯕꯗꯤ ꯁ꯭ꯋꯥꯏꯗꯗꯤ ꯁꯦꯜꯊꯣꯛ ꯂꯝꯕꯤꯁꯨ ꯀꯌꯥ ꯂꯩꯕ ꯅꯠꯇꯦ ꯁꯦꯜ ꯇꯥꯟꯕꯗ ꯏꯀꯥꯏꯕ ꯌꯥꯗꯦ ꯕꯦꯝꯃ ꯅꯣꯡꯃ ꯈꯛꯇꯤ ꯑꯩꯈꯣꯏꯅꯤꯁꯨ ꯄꯨꯟꯅ ꯅꯨꯡꯉꯥꯏꯅ ꯂꯩꯁꯤ ꯀꯩꯗꯧꯔꯒꯦ ꯃꯤꯂꯩ ꯁꯅꯥ ꯇꯞꯅ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯊꯕꯛ ꯑꯗꯣ ꯀꯥ ꯍꯦꯟꯅ ꯋꯥꯒꯗꯕꯁꯨ ꯅꯠꯇꯦ ꯑꯗꯨꯅ ꯇꯧꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯏꯃꯥ ꯁꯦꯜꯁꯨ ꯃꯄꯨꯡ ꯑꯣꯏꯅ ꯐꯪꯗꯧꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯤꯔꯛ ꯊꯣꯛꯅ ꯃꯨꯛꯇꯗꯤ ꯏꯃꯥ ꯏꯆꯥ ꯅꯨꯡꯉꯥꯏꯅ ꯂꯩꯁꯤ ꯁꯣꯏꯗꯅ ꯍꯣꯏ ꯏꯃꯥ ꯑꯩ ꯀꯟꯅ ꯍꯣꯠꯅꯒꯅꯤ ꯑꯗꯨꯅꯤ ꯏꯆꯥꯁꯤꯗꯤ ꯅꯕꯨꯛꯅꯤꯡ ꯁꯣꯟꯊꯕ ꯌꯥꯗꯦ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯏꯆꯥꯒꯤꯗꯃꯛ ꯅꯃꯥꯏꯅ ꯂꯦꯞꯀꯅꯤ ꯍꯣꯏ ꯏꯃꯥ ꯅꯆꯥꯏꯁꯨ ꯂꯣꯏꯅ ꯈꯪꯉꯤ ꯀꯩꯗꯧꯔꯒꯦ ꯑꯗꯨꯗꯤ ꯏꯃꯥ ꯆꯥꯛ ꯏꯁꯤꯡ ꯑꯃꯨꯛꯇ ꯊꯣꯡꯅꯕ ꯇꯧꯈꯤꯒꯦ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯆꯥꯛ ꯏꯁꯤꯡꯗꯨ ꯊꯣꯡꯅꯕ ꯁꯦꯝ ꯁꯥꯈꯤ ꯁꯣꯝꯗꯅ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯔꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯇꯝꯉꯥꯟꯕꯗꯨ ꯃꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯊꯗꯨꯅ ꯃꯥꯒꯤ ꯑꯣꯏꯕ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯟꯗꯨꯅ ꯈꯜꯂꯣꯏꯗꯕ ꯀꯌꯥ ꯑꯃ ꯃꯇꯣꯝꯇ ꯋꯥꯈꯜ ꯑꯗꯨ ꯁꯥꯒꯠꯇꯨꯅ ꯂꯩꯔꯤ ꯑꯩꯅ ꯀꯨꯏꯅ ꯈꯜꯂꯛꯇꯨꯅ ꯂꯥꯛꯄꯁꯤꯃ ꯑꯩ ꯇꯞꯅ ꯑꯣꯏꯔꯕꯁꯨ ꯃꯥꯒꯤ ꯃꯐꯝꯗ ꯑꯩ ꯐꯣꯡꯗꯣꯛꯇꯕ ꯌꯥꯗꯦ ꯃꯥꯅ ꯑꯩꯒꯤ ꯋꯥꯁꯤꯕꯨ ꯇꯥꯔꯒ ꯑꯩꯒꯤꯗꯃꯛ ꯈꯜꯂꯤ ꯈꯟꯗꯦ ꯍꯥꯏꯕꯗꯣ ꯈꯪꯗꯧꯅꯤ ꯌꯥꯔꯛꯄ ꯌꯥꯔꯛꯇꯕꯗꯨꯅ ꯑꯃꯅꯤ ꯑꯩ ꯍꯥꯏꯐꯝ ꯊꯣꯛꯄꯗꯨꯃꯗꯤ ꯁꯣꯏꯗꯅ ꯃꯉꯣꯟꯗ ꯍꯥꯏꯒꯅꯤ ꯑꯁꯤ ꯈꯟꯅ ꯅꯨꯡꯁꯤ ꯏꯈꯧ ꯂꯥꯡꯕ ꯑꯃꯒꯨꯝ ꯃꯣꯃꯣꯟ ꯇꯧꯏ ꯇꯁꯦꯡꯅ ꯇꯝꯉꯥꯟꯕꯗꯣ ꯃꯥꯅꯤ ꯇꯝꯉꯥꯟꯕꯁꯤꯅ ꯄꯥꯝꯖꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯑꯇꯩ ꯀꯅꯥ ꯑꯃ ꯅꯠꯇꯦ ꯅꯨꯔꯩ ꯃꯍꯥꯛꯄꯨꯅꯤ ꯑꯗꯨꯕꯨ ꯅꯨꯔꯩ ꯃꯥꯒꯤꯗꯤ ꯈꯪꯅꯕ ꯃꯤꯁꯛ ꯂꯩ ꯑꯗꯨꯒ ꯂꯣꯏꯅ ꯇꯤꯟꯅꯔꯨꯕ ꯑꯃ ꯅꯠꯇꯕꯅꯤꯅ ꯄꯨꯛꯆꯦꯜ ꯑꯗꯨ ꯈꯪꯂꯨꯕ ꯂꯩꯇꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯃꯣꯃꯣꯟ ꯅꯣꯛꯅ ꯂꯩꯔꯤꯉꯩ ꯑꯗꯨꯗ ꯃꯃꯥ ꯃꯥꯙꯕꯤꯗꯨ ꯆꯪꯂꯛꯂꯦ ꯑꯗꯨꯒ ꯐꯃꯨꯡ ꯃꯁꯤꯗꯨꯗ ꯐꯝꯃꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯤꯗ ꯏꯆꯥꯁꯤ ꯋꯥꯈꯜ ꯅꯣꯛꯐꯦꯠ ꯇꯧꯗꯅ ꯂꯩꯗ ꯅꯪꯅ ꯌꯨꯝꯗ ꯉꯟꯅ ꯂꯥꯛꯄꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯍꯌꯦꯡꯗꯒꯤ ꯕꯥꯔꯇꯣꯟ ꯑꯗꯨ ꯇꯧꯕ ꯍꯧꯔꯣ ꯏꯃꯥꯅ ꯑꯃꯠꯇ ꯍꯦꯛ ꯆꯤꯊꯗꯅ ꯐꯖꯅ ꯏꯔꯕꯅꯤ ꯃꯤ ꯀꯌꯥꯝ ꯌꯥꯝꯃꯤꯅꯣ ꯏꯃꯥ ꯀꯌꯥꯝ ꯆꯥꯎꯅ ꯇꯧꯔꯤꯕꯅꯣ ꯊꯣꯏꯅ ꯌꯥꯝꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯔꯨ ꯑꯣꯏꯕꯗꯨ ꯈꯛ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯍꯦꯛꯇ ꯌꯥꯝꯈꯤ ꯇꯧꯔꯤꯁꯤ ꯌꯥꯗꯦ ꯑꯗꯨꯒ ꯑꯇꯣꯝꯕ ꯏꯃꯨꯡ ꯑꯁꯤ ꯅꯪꯒꯤꯅꯤ ꯅꯆꯦ ꯑꯁꯤꯗꯤ ꯅꯤꯡꯉꯣꯜꯅꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯁꯣꯏꯗꯅ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯅꯤ ꯑꯗꯨꯅ ꯌꯨꯝꯒꯤ ꯃꯧ ꯑꯁꯤ ꯑꯐꯕ ꯑꯃ ꯏꯃꯥꯗꯤ ꯄꯥꯝꯃꯤ ꯍꯧꯖꯤꯛ ꯈꯟꯅꯕꯒꯤ ꯃꯇꯝꯁꯨ ꯅꯠꯇ꯭ꯔꯦ ꯏꯀꯥꯏꯅꯕꯒꯤ ꯃꯇꯝꯁꯨ ꯅꯠꯇ꯭ꯔꯦ ꯏꯆꯥꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯅꯨꯄꯤ ꯃꯆꯥ ꯂꯩꯕ꯭ꯔꯣ ꯏꯃꯥꯗ ꯍꯥꯏꯌꯨ ꯏꯕꯨꯡꯉꯣ ꯁꯦꯡꯅ ꯋꯥ ꯑꯗꯨꯕꯨ ꯇꯥꯔꯒ ꯍꯦꯟꯅ ꯏꯀꯥꯏꯕ ꯑꯃ ꯄꯣꯛꯆꯩ ꯃꯆꯥꯒꯤ ꯏꯀꯥꯏꯕ ꯃꯇꯧ ꯑꯗꯨꯕꯨ ꯎꯔꯒ ꯅꯨꯄꯥ ꯃꯥꯟꯗꯦꯗ ꯇꯣꯝꯕ ꯑꯁꯤꯒꯤꯕꯨ ꯑꯃꯨꯛ ꯏꯀꯥꯏꯗꯅ ꯇꯧꯔꯤ ꯃꯥꯜꯂꯤ ꯇꯧꯔꯤꯁꯦ ꯇꯝꯉꯥꯟꯕ ꯏꯀꯥꯏꯗꯨꯅ ꯇꯞꯅ ꯑꯩꯁꯤ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗ꯭ꯔꯤꯕ ꯑꯗꯨꯕꯨ ꯑꯩꯅ ꯄꯥꯝꯖꯕ ꯃꯤꯁꯛ ꯑꯃꯗꯤ ꯂꯩ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯈꯪꯅꯕ ꯃꯤꯗꯤ ꯂꯩꯇ꯭ꯔꯤ ꯆꯍꯤ ꯃꯇꯥꯡ ꯑꯗꯨꯒ ꯈꯪꯅ ꯆꯥꯟꯅꯕ ꯅꯨꯄꯤ ꯂꯩꯇ꯭ꯔꯤ ꯀꯥꯏꯅꯒ ꯅꯃꯥꯏꯗꯨꯗꯨꯝ ꯏꯀꯥꯏꯗ꯭ꯔꯣ ꯅꯪꯕꯣ ꯍꯥ ꯄꯥꯝꯖꯕ ꯑꯃ ꯂꯩ ꯍꯥꯏꯔꯤꯕꯗꯣ ꯐꯣꯡꯗꯣꯛꯇꯕ ꯌꯥꯔꯣꯏ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯒꯅꯅꯦ ꯏꯆꯥꯒꯤꯗꯃꯛ ꯅꯃꯥ ꯑꯩꯅ ꯑꯐꯕꯤ ꯑꯃ ꯊꯤꯒꯅꯤ ꯌꯨꯝꯁꯤꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯃ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯕ ꯅꯣꯞꯇꯕ ꯄꯥꯝꯃꯤ ꯌꯥꯝꯅ ꯍꯩꯕꯤ ꯁꯛ ꯅꯨꯡꯒꯤꯗꯤ ꯊꯣꯏꯅ ꯍꯦꯟꯕ ꯑꯃ ꯏꯃꯥꯗꯤ ꯈꯟꯗꯦ ꯏꯆꯦ ꯂꯩꯔꯤꯕꯁꯤꯗꯤ ꯏꯃꯥ ꯑꯗꯨꯅ ꯑꯩ ꯊꯣꯏꯅ ꯋꯥꯔꯨꯕ ꯑꯃ ꯇꯧꯗꯦ ꯃꯇꯝꯅ ꯄꯨꯔꯛꯄ ꯉꯥꯏꯁꯦ ꯑꯗꯨꯕꯨ ꯏꯃꯥ ꯑꯩꯅ ꯄꯥꯝꯖꯕ ꯅꯨꯄꯤ ꯑꯁꯤꯗ ꯑꯃꯨꯛꯇ ꯐꯣꯡꯗꯣꯛꯀꯦ ꯃꯥꯙꯕꯤ ꯃꯆꯥꯒꯤ ꯋꯥ ꯑꯗꯨꯕꯨ ꯇꯥꯔꯒ ꯃꯈꯣꯜ ꯊꯣꯛꯅ ꯈꯖꯤꯛ ꯅꯣꯛꯆꯩ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯃꯥꯅ ꯅꯣꯛꯁꯤꯜꯂꯛꯄꯁꯤꯗꯗꯤ ꯂꯣꯏꯔꯦ ꯑꯃꯨꯛꯇꯣꯏꯕ ꯏꯀꯥꯏꯕꯅ ꯇꯝꯉꯥꯟꯕꯗꯣ ꯃꯥꯙꯕꯤ ꯇꯞꯅ ꯐꯔꯦ ꯅꯪꯁꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯣ ꯆꯥꯛ ꯂꯣꯏꯍꯧꯒꯗꯧꯔꯦ ꯑꯗꯨꯒ ꯄꯨꯟꯅ ꯆꯥꯅꯕ ꯇꯧꯁꯤ ꯀꯨꯏꯔꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯇꯦꯕꯜ ꯑꯗꯨꯗ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯗꯨꯅ ꯆꯥꯛꯀ ꯆꯥꯈꯤꯗꯕ ꯃꯆꯥꯗ ꯋꯥ ꯈꯔꯁꯤ ꯍꯥꯏꯔꯝꯗꯨꯅ ꯀꯥ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯃꯃꯥ ꯑꯗꯨꯅ ꯆꯠꯈ꯭ꯔꯕꯗ ꯇꯝꯉꯥꯟꯕꯗꯨ ꯋꯥꯈꯜ ꯑꯃ ꯈꯟꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯉꯥꯏꯍꯥꯛ ꯑꯁꯨꯝꯅ ꯃꯨꯟꯅ ꯈꯟꯕ ꯌꯥꯕ ꯈꯟꯗꯨꯅ ꯂꯩꯔꯝꯂꯒ ꯉꯁꯥꯏ ꯂꯧꯔꯛꯄ ꯅꯨꯔꯩꯒꯤ ꯅꯝꯕꯔꯗꯨꯗ ꯗꯥꯏꯜ ꯅꯝꯃꯤ ꯑꯗꯨꯕꯨ ꯀꯣꯜꯗꯤ ꯇꯧꯁꯤꯟꯗ꯭ꯔꯤ ꯉꯥꯏꯍꯥꯛ ꯑꯗꯨꯗ ꯃꯤꯍꯨꯜ ꯑꯗꯨ ꯗꯤꯡ ꯍꯦꯛ ꯆꯣꯡꯂꯛꯏ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯃꯨꯛ ꯐꯥꯎꯕ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗ꯭ꯔꯤ ꯇꯝꯉꯥꯟꯕ ꯃꯕꯨꯛꯅꯤꯡ ꯑꯗꯨꯗ ꯍꯥꯏ ꯀꯩꯅꯣ ꯑꯩꯅ ꯐꯣꯟ ꯇꯧꯔꯒ ꯍꯥꯏꯗꯣꯏꯁꯦ ꯑꯁ ꯌꯥꯝ ꯂꯨꯏꯗ ꯅꯨꯄꯤꯗ ꯀꯣꯜ ꯇꯧꯔꯝꯗꯥꯏꯁꯦ ꯁꯨꯃꯥꯏꯅ ꯄꯥꯈꯠꯅꯕ꯭ꯔꯥ ꯀꯩꯅꯣ ꯑꯁꯨꯝꯅ ꯈꯟꯕ ꯌꯥꯕ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯅꯨꯄꯥꯅꯤ ꯁꯥꯗꯅ ꯅꯨꯔꯩ ꯃꯉꯣꯟꯗ ꯀꯣꯜ ꯇꯧꯏ ꯂꯥꯎꯠ ꯁ꯭ꯄꯤꯀꯔ ꯊꯥꯔꯒ ꯀꯣꯜꯗꯨ
ꯔꯤꯁꯤꯞ ꯇꯧꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩ ꯄꯥꯝꯖꯕ ꯅꯨꯡꯁꯤꯖꯕ ꯃꯤꯁꯛ ꯑꯃꯗ ꯋꯥ ꯍꯥꯏꯔꯝꯗꯥꯏ ꯑꯣꯏꯔꯕ ꯃꯥꯜꯂꯤ ꯌꯥꯝꯅ ꯋꯥꯕ ꯊꯕꯛ ꯑꯃ ꯁꯨꯕꯒꯨꯝ ꯇꯝꯉꯥꯟꯕ ꯇꯁꯦꯡꯅ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯑꯌꯥ ꯑꯝꯇ ꯄꯥꯏꯔꯣ ꯀꯩꯗꯧꯒꯦ ꯄ꯭ꯂꯤꯖ ꯍꯦ ꯏꯁꯣꯔ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯑꯃꯨꯛꯇ ꯎꯕꯤꯌꯨ ꯑꯁꯨꯝꯅ ꯃꯔꯨꯝ ꯃꯔꯨꯝ ꯁꯣꯜꯂꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯀꯣꯜ ꯑꯗꯨꯁꯨ ꯑꯁꯨꯝꯅ ꯔꯤꯁꯤꯞ ꯇꯧꯔꯛꯇ꯭ꯔꯦ ꯇꯝꯉꯥꯟꯕ ꯄꯦꯟꯗꯅ ꯁꯣꯜꯂꯤ ꯑꯁ ꯗꯥꯎꯗꯤ ꯇꯣꯛꯄꯅꯤ ꯇꯥꯡꯅ ꯐꯪꯕ ꯃꯤꯀꯨꯞꯅꯤ ꯂꯦꯝꯅ ꯃꯥꯡꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯑꯁꯤ ꯍꯥꯏꯅ ꯍꯟꯖꯤꯟꯅ ꯀꯣꯜ ꯑꯗꯨ ꯇꯧꯗꯨꯅ ꯐꯣꯟ ꯑꯗꯨ ꯅꯥꯀꯣꯡ ꯑꯗꯨꯗ ꯊꯥꯡꯖꯤꯟꯗꯨꯅ ꯔꯤꯁꯤꯞ ꯇꯧꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯊꯃꯣꯏꯒꯤ ꯑꯇꯤꯌꯥꯗ ꯇꯥꯔꯛꯄ ꯅꯨꯡꯁꯤ ꯅꯣꯡꯂꯤꯛ ꯈꯧꯔꯥꯡꯖꯕꯅꯤ ꯂꯩꯃꯥꯏ ꯃꯍꯥꯛꯅ ꯅꯨꯡꯁꯤ ꯏꯈꯧ ꯂꯥꯡꯕꯤ ꯅꯨꯡꯁꯤ ꯁꯦꯛꯂꯥ ꯅꯨꯡꯁꯤ ꯏꯔꯤꯛ ꯇꯧꯕ ꯈꯧꯕꯨꯝ ꯊꯟꯅ ꯊꯛꯂꯒ ꯄꯦꯟꯖꯕ ꯑꯣꯏꯕꯅꯤ ꯐꯣꯟ ꯑꯗꯨꯅ ꯔꯤꯁꯤꯞ ꯇꯧꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩ ꯃꯊꯧ ꯀꯌా ꯑꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯇꯝꯉꯥꯟꯕꯗꯣ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯑꯃꯨꯛꯁꯨ ꯐꯣꯟ ꯑꯗꯨ ꯔꯤꯁꯤꯞ ꯇꯧꯕꯤꯔꯛꯇ꯭ꯔꯤ ꯃꯇꯥꯡ ꯑꯗꯨꯗ ꯃꯁꯤ ꯂꯤꯂꯤ ꯑꯗꯨ ꯃꯥꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯆꯪꯂꯛꯂꯦ ꯃꯆꯦ ꯂꯥꯛꯄ ꯎꯕꯗ ꯁꯥꯎꯅꯤꯡꯕꯗꯨ ꯃꯆꯦꯗ ꯑꯣꯟꯁꯤꯟꯈ꯭ꯔꯦ ꯑꯔꯤꯕꯤ ꯅꯪ ꯂꯥꯛꯄꯒꯤ ꯑꯣꯏꯔꯦꯀꯣ ꯑꯩꯅ ꯇꯧꯕ ꯐꯣꯟ ꯃꯤꯅ ꯄꯥꯏꯔꯛꯇ꯭ꯔꯤꯁꯦ ꯅꯪꯗꯪꯅ ꯂꯤꯔꯒ ꯂꯩꯌꯨ ꯍꯥꯏꯔꯤ ꯃꯥꯜꯂꯦ ꯃꯧꯄꯥꯒꯤ ꯋꯥ ꯇꯥꯗꯨꯅ ꯅꯣꯛꯆꯩ ꯂꯤꯂꯤ ꯑꯗꯨ ꯋꯥ ꯉꯥꯡꯅ ꯉꯥꯡꯅ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯐꯃꯨꯡ ꯃꯁꯤꯗꯨꯗ ꯐꯝꯗꯨꯅ ꯃꯧꯄꯥ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯉꯁꯥꯏꯒꯤ ꯑꯅꯤꯗꯨꯗ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯀꯔꯝꯕ ꯑꯣꯏꯗꯣꯏꯅꯣ ꯑꯅꯤꯃꯛ ꯂꯣꯏ ꯐꯖꯩ ꯑꯗꯨꯕꯨ ꯈꯔ ꯈꯦꯟꯅꯕꯗꯤ ꯎꯕ ꯐꯪꯉꯦ ꯑꯩꯅ ꯍꯥꯏꯌꯨ ꯍꯥꯏꯌꯨ ꯑꯩꯅ ꯈꯜꯂꯤꯁꯦ ꯆꯨꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯇꯝꯉꯥꯟꯕ ꯃꯆꯦꯒꯤ ꯋꯥ ꯑꯗꯨꯕꯨ ꯇꯥꯔꯒ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯏ ꯏꯀꯥꯏꯕꯗꯨꯅ ꯇꯧꯐꯝ ꯑꯃ ꯈꯪꯗꯅ ꯂꯨꯈꯝ ꯑꯗꯨꯗ ꯍꯣꯠꯄꯣꯏ ꯅꯥꯟꯕꯣꯏ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯏꯆꯦ ꯑꯩ ꯍꯥꯏꯌꯨꯅꯦ ꯍꯥꯏꯌꯨꯅꯦ ꯏꯀꯥꯏꯕ ꯍꯧꯅꯗꯦ ꯅꯪꯅ ꯍꯥꯏꯔꯛꯄꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯅ ꯐꯩ ꯁꯤꯅ ꯐꯠꯇꯦ ꯍꯥꯏꯕꯗꯣ ꯑꯩꯅ ꯍꯥꯏꯗꯧꯔꯤꯕꯅꯤ ꯏꯕꯨꯡꯉꯣ ꯍꯧꯖꯤꯛ ꯏꯀꯥꯏꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯃꯁꯦꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯍꯥꯏꯗꯣꯛꯄ ꯉꯝꯗꯅ ꯄꯟꯗꯨꯅ ꯂꯩꯔꯝꯕꯗꯨ ꯐꯈꯤꯗꯨꯅ ꯍꯟꯗꯛꯇꯤ ꯇꯝꯉꯥꯟꯕꯗꯨ ꯁꯠ ꯍꯦꯛꯇ ꯍꯥꯏꯔꯛꯏ ꯆꯦ ꯑꯩꯅ ꯄꯥꯝꯖꯕꯗꯤ ꯅꯨꯔꯦ ꯍꯥꯏꯗꯨꯅꯤ ꯃꯥꯁꯦ ꯑꯩꯅ ꯀ꯭ꯂꯥꯁ 11-12 ꯀꯥꯔꯤꯉꯩꯗꯨꯗꯒꯤ ꯌꯥꯝꯅ ꯄꯥꯝꯖꯔꯛꯄ ꯃꯇꯝꯗꯨꯗ ꯑꯉꯥꯡ ꯑꯣꯏꯕꯒ ꯀꯩꯒ ꯐꯣꯟ ꯅꯨꯡ ꯄꯥꯏꯕ ꯑꯣꯏꯗꯕꯅꯤꯅ ꯄꯥꯎ ꯑꯗꯨꯝ ꯐꯥꯎꯅꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯉꯔꯥꯡ ꯑꯃꯨꯛ ꯊꯦꯡꯅꯔꯤꯕꯗꯨꯅꯤ ꯏꯆꯦ ꯅꯪꯒꯤ ꯋꯥꯁꯤꯗꯤ ꯂꯨꯔꯤꯅꯦ ꯑꯗꯨꯗꯤ ꯑꯇꯣꯝꯕ ꯅꯪꯅ ꯅꯍꯩꯗꯅ ꯄꯨꯛꯅꯤꯡ ꯆꯪꯗꯨꯅ ꯂꯩꯔꯤꯉꯩ ꯅꯨꯄꯤ ꯈꯪꯅꯕ ꯑꯃ ꯊꯝꯗꯕꯅꯤ ꯑꯗꯨꯕꯨ ꯃꯥꯗꯤ ꯅꯨꯄꯤꯅꯤ ꯃꯥꯒꯤ ꯑꯣꯏꯅ ꯈꯪꯅ ꯆꯥꯟꯅꯕ ꯑꯃ ꯂꯩꯔꯝꯃꯣꯏꯗ꯭ꯔꯣ ꯏꯕꯨꯡꯉꯣ ꯐꯨꯗꯤꯠꯇ ꯃꯥꯡꯖꯣꯡ ꯆꯣꯡꯕ ꯑꯣꯏꯅ ꯊꯣꯛꯂꯣꯏꯗ꯭ꯔꯅꯦ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯃꯃꯤꯗ ꯈꯛꯁꯥꯗꯨꯅ ꯂꯥꯛꯂꯒ ꯀꯩꯒꯤ ꯄꯨꯛꯅꯤꯡ ꯍꯟꯊꯗꯣꯏꯅꯣ ꯏꯆꯦ ꯑꯁꯨꯛ ꯌꯥꯝ ꯄꯥꯝꯖꯔꯕꯁꯤꯕꯨ ꯀꯩꯅꯣ ꯃꯁꯥꯗꯗꯤ ꯑꯩ ꯐꯣꯡꯗꯣꯛꯇꯅ ꯇꯣꯛꯂꯔꯣꯏ ꯂꯤꯂꯤ ꯃꯥꯁꯨ ꯑꯌꯥꯕꯤꯅꯤ ꯃꯇꯝ ꯑꯁꯤꯒꯤ ꯆꯠꯅꯕꯤ ꯆꯞ ꯆꯥꯅ ꯈꯪꯕꯤꯅꯤ ꯑꯗꯨꯅ ꯃꯧꯄꯥ ꯅꯨꯄꯥ ꯑꯁꯤꯒꯤ ꯋꯥ ꯑꯁꯤꯕꯨ ꯇꯁꯦꯡꯅ ꯃꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤ ꯇꯝꯉꯥꯟꯕꯗꯨ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯐꯣꯟ ꯑꯗꯨꯗ ꯌꯦꯡꯉꯤ ꯀꯣꯜ ꯕꯦꯛ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯅ ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯇꯧꯕꯤꯔꯛꯇ꯭ꯔꯤ ꯃꯇꯥꯡ ꯑꯗꯨꯗ ꯆꯥꯛ ising ꯂꯣꯏꯗꯨꯅ ꯃꯆꯦꯒ ꯄꯨꯟꯅ ꯀꯤꯆꯟꯂꯣꯝꯗ ꯆꯥꯛ ising ꯆꯥꯕ ꯆꯪꯈꯤ ꯃꯆꯥꯅꯨꯄꯥꯗꯨ ꯂꯥꯛꯄꯗ ꯃꯥꯙꯕꯤꯅ ꯃꯀꯥ ꯂꯥꯝꯅ ꯏꯆꯥꯅꯤ ꯌꯨꯝꯗ ꯂꯩꯕꯁꯦ ꯌꯨꯝꯁꯦ ꯃꯄꯨꯡ ꯍꯦꯛ ꯐꯥꯕꯒꯨꯝ ꯇꯧꯏ ꯂꯥꯎ ꯂꯥꯎ ꯆꯥꯔꯁꯤ ꯃꯥꯒꯤ ꯆꯤꯌꯔ ꯑꯃꯃꯝꯗ ꯄꯨꯟꯅ ꯐꯝꯗꯨꯅ ꯆꯥꯛ ꯑꯗꯨꯕꯨ ꯇꯨꯃꯤꯟꯅ ꯆꯥꯔꯝꯃꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯆꯥꯔꯕꯒꯤ ꯇꯨꯡꯗ ꯃꯆꯦꯗꯨꯅ ꯋꯥ ꯍꯧꯗꯣꯔꯛꯏ ꯏꯃꯥ ꯑꯩꯈꯣꯏ ꯑꯇꯣꯝꯕꯁꯦ ꯑꯃꯨꯛ ꯆꯠꯂꯅꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯏꯃꯥꯅ ꯑꯃꯨꯛꯇ ꯊꯦꯝꯃꯨ ꯃꯥ ꯑꯃꯅ ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯨꯝꯁꯤꯗ ꯃꯥ ꯑꯃ ꯂꯩꯕꯅ ꯅꯨꯄꯥ ꯑꯃ ꯂꯩ ꯍꯥꯏꯗꯅ ꯇꯌꯥꯡ ꯇꯁꯣꯏꯅꯔꯝꯕ ꯋꯥꯈꯜ ꯂꯣꯏꯅ ꯍꯦꯛ ꯐꯩ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯥꯙꯕꯤ ꯆꯥꯔꯝꯕꯗꯨ ꯂꯦꯞꯇꯨꯅ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯅ ꯃꯣꯃꯣꯟ ꯇꯧꯅ ꯉꯁꯤꯅ ꯍꯥꯏꯕꯁꯨ ꯍꯥꯏꯕꯅꯤ ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯕ ꯏꯃꯥꯁꯨ ꯄꯥꯝꯃꯦ ꯇꯧꯔꯤꯁꯦ ꯌꯨꯝꯗ ꯂꯩꯌꯨ ꯌꯥꯗ꯭ꯔꯤꯕꯁꯤ ꯅꯨꯄꯤ ꯑꯃ ꯊꯤꯔꯒꯗꯤ ꯌꯥꯒꯗ꯭ꯔꯥ ꯈꯪꯗꯦ ꯇꯧꯔꯤꯁꯦ ꯑꯇꯣꯝꯕ ꯅꯨꯄꯤ ꯊꯤꯅꯕ ꯇꯧꯔꯁꯤꯔꯣ ꯍꯥ ꯅꯍꯩ ꯈꯔ ꯍꯩꯔꯦ ꯌꯥꯔꯦ
लन थुम हाइरे अवात अपा अमता लैबा नत्ते नंग रिसर्च अदु लोइबगा थबक हाइरे इमाना सिल्लांग तौदना नंग तौरनी मसेगा ममागा नंगांगनरिबदुबु तारगा मबुकनिंग अदुदा हराउसै अदुबु मपाल थोंगदा उथोक्ते जाक अदु उमसाई साइना थौसादबा मतौ उट्टुना पुक थनम ताहाउना जागेमा कोना खनसे मदुगी थबकतो इमा अइंगोंदम ताइरकिनो लिली अमदी माधवी मकोई अनीदु मचागी वा अदुबु तारगा अमना अमदा येंगनदुना मोमोनोक्सै असुमना तुमिना अमु चारिबदुदा माइ उनसिनख्रे माहि माहि तुमिना युंगी थबक इंखांग तौरिङैदा मखुत अदुदा फोन अदु पाइहौदबनी अदुबु थबक लोइरगा मागी कादा लाक्पनी नुरई अदु फमंग अदुदा लैरमलिबा मागी फोन अदु लौदुना तपना फमथरकली सेव तौदब नंबरदगी मिस कॉल लैरमदुबु उरगा नुरईदो हाइफेट कनानो हाइना खंजानै मुरुम मुरुम सोली सिबु कना ओइदुनो आइबु हेक्ते तौरगा हंसिरने अस्तल्लेदा असि हाइना तपना हिपथदुना फोन अदु येंदुना लैरमि सोमदना तमगानबदु चा इसिंग तोक्लगा मागी रूम अदुदा लाक्पनी अदुबु कॉल बैक लाक्ट्रबदा मतोमता अमुक साउनिंगबा मपोक्से कइनु बिनुसिबो फोन मिस कॉल लैबदुबु उदब नत्रगा फीसादुना लैरिङै तारब्रा जादने माबा असि खन्ना टेरेस रोमदा तपना थोक्लै तमगानबा अदुगा अरोइबोइना अमुक्तगा येंगे हाइना फोन अदु नुरई मंगोंदा अमुक्का तौरम्मी अदुबु खुत्ता पाइदुना लैरम्बा मा ओइबना लाइबक फबा ओइरे हंदक्ति रिसीव सत तौरे तमगानबा मोमोन तौई माइथोंग अदुदा अदुगा हाइफेट लुमथना कौरम नुरई याम खंगना कौरकपदुदा कीबु कीरे अदुना कनानो हाइना खोंजेल अदु लाक्सिनबा हाइना मुन्ना खंदुना लैरम्मी नुपी अदुना तुमिना मुक लैखिबदुदा नुपा अदु तपना मुक्सु मखा तारई अइनि नुरई तमगान मसाइदगी नंगोना कॉल तौबनी नंग पाइरक्ते हौजिक खक्तदा भाप ओइरक्ले तसेंगना नुरई अदु अदुना मसादु इथक थकतबा हाइफम खंगदबा मपोक्सै लटलट तौना खुम्मी अइदो थबक तौरुबा अदुदा कॉल लाक्पा ताहौद्रे नंग लाना खन्नुको लाना खन्बा ओइरगबो अइना नंगोंदा कॉल हंसिना तौरक्लिबसिबु तौखिद्रो कैसु खंदबगी तौरिनि नुंगाइरिब्रो नंगबो नुंगाइरि नंदि अइसु नुंगाइरि अदो अखोइ सेना हाइबो वादो नुई यादबा यादेको नुई मयामना खर खर होनाद्रदि अखोइसु हेक्ता ngamba नते डाइरेक्ट हेक्ता वादो हाइबा यादबा मा ओइबना वाफम असिना वाहौदोक अमा ओइरक्तुना तौरक्लिबनि नुरई अदु तमगानबा महाकना इफा फसना हाइरक्पा मा ओइबना तपना खुम्मी होय तौगे अखोइसु यामना फबा ओइदोनि स्वाइदा टेक टेक तौदुना लैबसिना यारक्ता मतंग अमा हेक्ता लाई खगिदि यामना फबा अमदुम ओइरिनि लाइबक फयाइदना खलिनि तमगानबा नोकफे तौजै अदुगा मखा तारई कुइरे उखिदब नंसु याम होंगे नसाइसु मरंग मरंग केमते साद्रे अदुना हयिंगदि फजन उनसे वादु ताबदा नुरई वखल अदुदा हाइसै कइनो मसिना तौरैसिना उनबा काइन तुमिना मुक लैखिबदुदा ताद्रबोय खंदुना हंजिना मुक्सु तमगानबदो तपना मखा ताई मरंग मरंग थेंनरगा अदुम थबक अमगी ओइना लाक्पा थोक्ले अदुना हयिंगदि खोइबोइना फजन उनसे अइसु ngसाइदा मणिपुर योरपनि नुरई तपना होयाई अइगिदि कैसु काइदेदा हाइफम तौफम मदु अनिमक खंगनबा नते अदुना सेकेंड खरदुदि मखोइ अनिमक तुमिना लैनै मिकुप असिदा पोकनरिबदो करिनो हाइबा खंगबा नते अदुबो कोइना सुम तुमिना लैरुबा याबा मदि नते अदुना तमगानबा तपना अदुदि हयेंग पुंग कया द्वाइदा यादे पुंग कया द्वाइदा थेंगनसे हाइनो हयेंगसे खंगदे हयेंग दुम पाउ फाउनरसे हयेंग हाइनरसे दुदि अइ थमगे हाइबो वाहाय अदुना अरोइबो ओइदुना फोनदु थमनरे तमगानबदु हराउबना लोइरे तमगानबा टेरेसदा लैरमबदगी मागी रूम मनुंगदा संगलक्तुना फमुंग अदुदा हिपतुना मोमोन तौई मतोमता आसा अमा सागतजै हयेंग उनरगदि अइ सोइदना मंगोंदा कुइना सांगना लोतुना थमलक्पा वा मयामसे अमता सिथदना हाइरगे नुरई अदुसु फोन अदु चेना पाइसिंदुना लै मखुद अदुदा अदुगा तपना मागिसे अइ पामिरा किनोम तौरी ngасai ka थेंनबदुबु पेंद्रदना हयेंग थेंनसि काइना मु हाइरि हनक मतंगसे अयम नुगाई कहिगुंबा अइबु नुसी पामी कोइना सियारक्तदी अइदि लैबक याम फरे
Masak haire yeng mayabani adagi sel haire mayam pai tangna phangma tanjani lemna mangan bhaunadi yariu makai loini te laktoke chathoke hausik matamda pukjel singba mi bukana leirige asi khanduna nokphet tawduna nagal amada cheptuna tumna bahaiduna sem saki asum tawduna numit asima hawkirami thangna bayuk aduda puwang bagi mapa saurel adu ayuk ngana hawgatuna ngahu walking chalubani halakpada laikai gi laisabi kharana thawdok wathok ama thokpagum lai hektuna leiramba laisabi masa kharaga hek thengnare nupi masa adu maming khangde adu bu saurel aduna hek pamsaba amadi oir mamau ainingba mapoklami chandol masuda olive green masuna mapan hakpa phi phanek muga sut olive green color da design yaudaba asamba tops ama ningdu yeina thadariba amuba samlang pitak tauba walang masa adumaga hek ubada pukning huba oirami adubu ahal oirabanina chaurel aduna laisabi masa sikanano karino khangtri aduna nupi masa adubu tanaba maongda tapna hai bima noibo ikoi leikai asidagiro ikoi leikai dabu ngasi teba karma leibrane natragana aina kaukthokpu oiritra manikura ikoi kulsidagini leikaina maning leikaini mingna kari kauba ikoina dina koise amatta khangdredana napana ming hayoibem khangbriyege ing tapana mahaki leitengni walikna ngangbana magi phazabagi magul hapliba amani adubu thaoina mangonda onsinduna hanglakpa ama oibanina tapna pakhum adu pirami kura ikoi khulekaigi thawdo wathok amta leiti ikoi manabi khara kanglada lai khurumba chalugena sum tawbani ikoi pabagi mingbudi tolen kawe aduga igi mingna yaisna kawe ming adu tabaga saurel karibu khanba momon tawi mabuk ningda hai yaisna haiba manga kanomduna murum soli yai sanai masaka minga sanai simudi uhali haiba leite angang sing aduda amuk onsili aduga nangse tolen gi masa nupi oire mathokna sauramedana leisabi phare ngarang nahan ta mal noina pik hobado phare ngahak amuk yet pire tawrisi kaisu kaide da khura phare adudi aisu salagi noisu salogo amuk thenglani saurel asi hairamduna mayum lomda satki leihoriba laisabi ani do wangang nai yaisna gi lakminariba mata aduna bema asi hansia yam phabani magi ne masanu pam leibani surgeon oibani bako mudu khoi ke koiroba as nangamai bema nushi nongonde hek tawradana kadai law sasi thank you batare nangi phana hairi baidi dumain dum leredi nang nupa phangoi bema ngangna laisabi machani do satki somdana yum sanglak le saurel masa nupa aduna taha chak thongduna leirami uangba mapa lakpa ubada baba ai hospital chatuin haiba khangadi aigi tingse kra torasu toba ya hebanita karai dum chalibani nungye nganbaga hey nang matoina raha napa aingondo onsingdana waga ngangusai ngamdaba tawo noina pikli matamda napa aina pumnama ngamdaba tawrapani puwangba matomta sauningba ma oirami mapaga mon sinnadana asumna ngangnabasu mahak talli thabak matamna ga yaraktabaga aduna tumina leire chaurelda nokmi tawna ibunga nang nupi sikaram kanda yum sidu purakke haibanu ha namai dui kairo hausi phawu nupi thijibda kari wata khonda nupa anthok matang mi sadi yum sidu purak nama nupi do leiti leiragadi aina ngasaina pabna saijingai da purani ei noina masagi wa taraga magi thokpa ama wakhala du da sagatuna momon tawi mapaduna nokpadu uraga puangbado baba hanu thangda mityam naiko nasa nupi thiyu yadi kaina imato nam purakani ga hairakanu ko madu ayamna haina do mandi tasing hey napa thora bi masa napa aingonda adugumu wangang libadu namai do kai da pali ha puangba makol thokna noksei mapagi mawng aduda nokhi tauna makha tarai tapna babagi nongduda yamalam adugi sumaibani saubra kai saudradi ha saudradi karino napa da adugumba kanana hai ibunga napa ainaga namato namathi gi haina khallaba nana puraklani yumsida adubo tawro yain tawdabagini
To Papa, ay tabda yang wari. Papa, saksing tapasan na thonggi. Chaurel, nokmi tawduna. Adu hairaga, tupa masa. Aikoi thongal mapada, lay khra haubadugi makongda, lari mithoklami. Hojik, madu thengnarakli aidi. Puwang malawai luton satkri, karino haibadu khangdabana, mapagi wadu butaraga, taseng na mi paiba mapaurami. Adugiro, ngasaidagi pabu nangna, swaida mari makong samnadaba wa mayam nganglibadudi. Masamaiba ma kaurubana phadui zala. Horen aina thabak chalingai nang tomtamo ngaudra lermdui mahutte. Ibungo, nang nupi phangdabagi maram ipa khangi. Migi wahai sina piribi ingit ado karino haiba nang khangte. Si, ipa na lairembi thokle haibadi. Ibungo, masak matau henbi nupi masa ama. Aikoi thongal waida thengnare. Madu ipa na isagi nupi oiningi. Ipagi ima oiningi haibani. Wadubu taraga puwangba mapada munna yengi aduga tapna. Mas, madubu waro Papa. Tawnu ko, tawnu, karanto. Nasai isu, aigi thamoy na khoida zabi malay ko. Madu ay ngayon, nasagi na pigidamag pawan hina wabi waidi ay na. Khangdi, athubu matamda nang nupi puraktraba ay di nupi masado yi mayumda satuna ima oirage haidana hekta hairadawni. Mapagi waduda makhatana khumluba tasing na talli. Aduna tumina layrami. Thongliba sak atuda may onsinkri puwang mato. Ngasidi morning duty tabani mahagsu aduna masagi mathawadumda may onsinkri. Ningluba na ama laybak mangonda tamlakpa na ama hauna sani punsi khongset asigi. Pumnamag asibu ngamna ba thengnaba sina miyoybay khoigi ithaudang amani. Fattana poklakpa mi yaudi adubu matang na matamna karigumba amadagi fattaba haibasi oirakpa ngaktani. Punsigi sayhauda thengnakibaduna lekha taraba punsi mahing amada hingduna leiri ngasidi hiyairel adu. Nupi nganna thiduna masa yauri adubu macha amadi magi nupigi hotnagi haiba ama khande. Nong hek nganbadagi numit taba phauba yurem thakpa leibung phamba amadi jar sanaba asina magi mathawoirami. Ma khaki nungairaga loire haiba wakhal asina magi loinabidudi wabana kham thengle tasengna. Adubu haiba ngangba kaya matadre bhab taroi haina takhidraba mahakni tasengna hairabada. Ayuk anganbadudagi satkibani ngasisu mahausagum yu ngauduna makhong adu thangba ngamboi ngamdaboi tawna mayum aduda laukhung tawdun halakli. Tai mangola aduda leirambi hiyairelgi nupi aduna magi nupa aduna laukhongduna hairibo wahai adu. Mawa lodi. Aina kanabasu mawa lodi. Noina ithakbibro. Noina aigi silsi kiman piba nati. Aina kiba kanasu leiti. Laukhong badubu taraga sauning badu khudaka duda phawi. Aduna nupidu sorsangna amuktang hondoktuna thongalomda mitpham thamduna tumina leirami. Aigini haina tamlamlaba misakpu lamakhangda lekha taraba mi ama oire haiduna thadokduna chatpa hongnade. Ware waminna nungaimina hingminagadabani sanglaba punsi asi. Pumnamak asibu penthokpa ama ngamliba si atay amagi natte nungsiba haibaduna thokpa yadraba khayom ama kibagum kiduna thamoy nungda cheksinna thamkibagini tasengna. Sauningba kariki pokloi tawrakliba maong aduda ikaiba nasu loirabani adubu kanada kari ama haigani. Hiyairel adu yu ngaubaduna haigani hairoi khangdana wahai kayama laukhongduna hairi. Madubu taraga yum yorokpa ngairibi magi loinabi thambal adu mathwai nungaitana masil aduda asumna hai. Karamba numit thadano haina karamna ingna sikna leiba phangdoise. Hoida punsi supa asumna tawgadaba nati.
Nongma natraga nongmadi mahaksu soiduna wakhal tarakani. Asumna leiringai haina yairel adu suri tapam aduda masadu turoi ngamloi tawduna nokmi magi nupi aduda yengi aduga marol adu phairi tawna. Hey nupi nang ai ngairambiro ha ai ngairibro ngasidi ai khra ngaure haina wahai asiga iroinana mangol aduda kakhatnabu honi adubu tunghanna maninglomda haithaduna tagi tawi adubu prap laktuna yam thuna nupa adubu ngakpiduna usin nasin mangol adu phauba kahori thambal nupa adubu yengna kharasu hanbiru kaidoge nasapi asumna sum tawradi kamai tawni nupa mi mamangda ayam ikai haiba nang kharadi pharo kaidoge hey nupi nang kai kange ha yu thakpasina aigi pukning wakhalasi khara yange haidana tawbani aigisi nanggi nupana yu thaklaga nangni kairiba kari ha aise nanggi nupa leikaina nangbu thakro aina nang thaklibasi la ai sak hoi cha ising loirabani nangna hairagadi loina sum ai kaisu hek haijaroi khangaude makhut samlibadu patkan thorai aduga khol adu khara wangkhatna kari aingonda wamta ngangroi haiba ha aingonda wa haijabadi nang kanada haiyaribad ha aisi nangi na puroibadi madu karigi nangna khangde thambal hairakliba wa adubu taraga onthoi da haina khalli adubu tapna asumna khumi aina haibadi nupa nang naibu nungsidana chairakbaduda ai nangonda onsingduna sairaroi haiba nangi apamba aningdo aduma dum loina tawro haiba bhab tarabra nupi lam yam hengan aibu saunaba thabak tawgunuko law ai sak manaba tandana thambal adu tumina leiri hiyairel adu magi thokpa mangangkri asum tawna makhut adu samduna makoi anido puna imunglomda sanglammi ngarang tamngan baduna magi mapham aduda hairakpa wa mayam aduna maram oiduna nurai adu tawpham ama khangdre masadu itaw tawduna leirammi karigumba ama hek thokpaga luna sana tinnaba mida paw tamningba haibasi mahausani aduna harau mahausagum nurai adu mata hoida laklammi melai sanadu phi saduna leirammi madu ubda nurai du magi hongnabi wa ngangbadu tawrei ibema nangama thabak tu tawraga lei nangse leisabini haibase kaurabra ha kaigino nangna nusi nungolamda sangda thabak tawraga leiribase haina mahaksu pisakol aduda tapna phamthai melai sana nokmi tawduna pakhum pirei yare khangjare nangsu nayumda tawba yaba thabak araiba makai loina tawramaga hausikta aigi nakta laklaga kaisu tawdabaga amuk saribanine nurai khara hena nakna sangsili mina takhini haibagum mataw aduda karigumba ma hairakadori haiba khangbana tadogi semsaduna leirammi adubura ngarang la ama nupado adudo khangbra thaina ekoi school pulakpa mini matam aduda aise mani yam pamjabagum ingit amari leikhibaneba adubu kaisu hairakte ado ngarang de ngonda unasi hairi ada asi haina ngarang tamnganbana mangonda hairakpa wa mayamdo loini hek hairammi wa adubu taraga thoini hena haraugadabagi machak ama tasengna leitri maramdi nurai asina tawriba niyom chatliba machat asi tasengna yaningba oide mina kari khali haiba makhangdana nurai du amuksu makha tarei aduga khangbra unasi hairaktra nangai ga satsi nanga satrabadi aidi kanaga satkani handak marak asidi haita singna yum palo hairiba mali ita aphaba nupane haiba aingonda handak marak myam la isi thaina hausi ga khangnariba nupase lakjingai lakpoiradi kayam phani ado horene khuni satoini ko aduga khangbrita nang aigi laiba kyam phaba masoidoini maramdi tamgan boida ekhoi thabak so itana tawduna nang aigi se lakpham ma oiragani oisaba khaktiba miyoibana kayam kuina mai pakpa oigani punsigi asoiba khongthangna para ama oiduna haina singna satpa miyoibai khoigi punsini melai sana ngasai dagi nurai na nganglibasi taningba oide adubu
ꯑꯁꯤꯃꯗꯤ ꯃꯍꯥꯛꯁꯨ ꯇꯞꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯝꯃꯤ꯫ ꯏꯇꯥ, ꯑꯩ ꯅꯪꯒꯤ ꯃꯑꯣꯡꯁꯦ ꯌꯦꯡꯅꯤꯡꯕ ꯑꯣꯏꯗꯦ꯫ ꯑꯩꯅ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯗꯅꯁꯨ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ꯫ ꯃꯤꯅ ꯅꯪꯒꯤ ꯃꯊꯛꯇ ꯋꯥ ꯉꯥꯡꯈꯤꯕꯗꯣ ꯑꯗꯣ ꯑꯩ ꯇꯁꯦꯡꯅ ꯄꯥꯝꯗꯦ꯫ ꯂꯨꯅ ꯇꯤꯟꯅꯕ ꯅꯪꯁꯦ ꯈꯖꯤꯛꯇꯤ ꯏꯀꯥꯏꯕ ꯅꯪꯍꯟꯕ ꯑꯩ ꯄꯥꯝꯗꯦ꯫ ꯀꯅꯥ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯑꯩ ꯋꯥꯁꯤ ꯅꯪꯉꯣꯟꯗ ꯍꯥꯏꯕꯅꯤ꯫ ꯅꯪꯒ ꯍꯧꯖꯤꯛ ꯅꯨꯡꯁꯤꯅꯔꯤꯕꯗꯣ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯅꯧ꯫ ꯅꯪꯕꯨ ꯅꯨꯡꯁꯤꯖꯕ ꯀꯅꯥ ꯑꯃꯒꯤ ꯊꯃꯣꯏꯗꯣ ꯀꯩꯗꯧꯅꯨꯡꯗ ꯀꯥꯏꯍꯟꯒꯦ ꯍꯥꯏꯗꯨꯅ ꯅꯪ ꯈꯟꯒꯅꯨꯀꯣ꯫ ꯅꯨꯄꯤ ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯍꯩꯅ ꯁꯤꯡꯅ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟꯗꯨꯅ ꯍꯤꯡꯒꯗꯕꯅꯤ꯫ ꯆꯦꯛꯁꯤꯜꯂꯤꯕ ꯃꯈꯩ ꯅꯪ ꯑꯩꯒꯤ ꯄꯨꯟꯁꯤꯗꯤ ꯃꯃꯜ ꯁꯨꯝ ꯂꯩꯔꯛꯇꯣꯏꯅꯤ꯫ ꯊꯤꯅ ꯆꯩꯔꯛꯄ ꯑꯣꯏꯗ꯭ꯔꯕꯁꯨ ꯍꯥꯏꯗꯣꯔꯛꯂꯤꯕ ꯋꯥꯍꯩ ꯄꯔꯦꯡ ꯈꯨꯗꯤꯡꯅ ꯊꯃꯣꯏꯗ ꯆꯩꯅꯥ ꯑꯃ ꯄꯤꯔꯛꯄꯒꯨꯝ ꯊꯣꯛꯂꯤ꯫ ꯍꯥꯏꯐꯦꯠ ꯏꯀꯥꯏꯕ ꯑꯃ ꯄꯣꯛꯆꯩ꯫ ꯑꯗꯨꯅ ꯅꯨꯔꯩ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯏꯀꯥꯏꯕꯗꯨꯕꯨ ꯈꯥꯡꯂꯝꯃꯤ꯫ ꯑꯁ, ꯅꯪꯁꯨꯕ ꯏꯇꯥ, ꯑꯩꯁꯦ ꯌꯥꯝ ꯂꯥꯟꯅ ꯎꯔ ꯃꯥꯜꯂꯤ꯫ ꯁꯨꯝ ꯅꯨꯄꯥꯗꯨꯒꯤ ꯋꯥꯍꯩ ꯃꯌꯥꯝꯗꯨꯗ ꯑꯩꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯥꯜꯂꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯑꯩ ꯀꯩꯁꯨ ꯄꯥꯝꯗꯦꯗ꯫ ꯑꯩꯒꯤꯁꯨ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕ ꯃꯤ ꯑꯃ ꯂꯩꯌꯦ ꯏꯇꯥ꯫ ꯋꯥꯐꯝꯁꯦ ꯐꯖꯐꯝ ꯑꯃ ꯂꯩꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯑꯩ ꯅꯪ ꯀꯅꯥ ꯅꯠꯇꯦ ꯍꯥꯏꯗꯅ ꯍꯥꯏꯒꯦ꯫ ꯅꯪꯕꯨ ꯑꯩꯅ ꯊꯥꯖꯕꯒꯤꯅꯤ꯫ ꯑꯩꯅ ꯍꯧꯖꯤꯛ ꯅꯨꯡꯁꯤꯅꯔꯤꯕ ꯃꯤꯁꯛ ꯑꯁꯤꯗ ꯑꯩꯒꯤ ꯍꯛꯆꯥꯡ ꯑꯁꯦ ꯁꯤꯅꯈ꯭ꯔꯕꯅꯤ꯫ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯁ꯭ꯋꯥꯏ ꯂꯥꯎꯔꯤ ꯃꯦꯂꯩ ꯁꯅꯥꯗꯣ꯫ ꯅꯨꯔꯩ ꯑꯗꯨ ꯈꯨꯗꯛ ꯑꯗꯨꯗ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯤ꯫ ꯍꯥꯏꯗꯣꯛꯄ ꯉꯝꯗꯕ ꯋꯥꯐꯝ ꯑꯃ ꯍꯥꯏꯗꯣꯛꯈꯤꯕꯗꯨꯗ ꯅꯨꯔꯩ ꯇꯅꯤꯛꯄ ꯈꯣꯟꯖꯦꯜꯗ ꯇꯞꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯑꯩ ꯃꯥ ꯅꯠꯇꯅ ꯀꯅꯥꯒꯁꯨ ꯂꯨꯍꯣꯡꯉꯣꯏꯌꯦ ꯏꯇꯥ꯫ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯌꯥꯔꯦ, ꯑꯇꯣꯞꯄ ꯅꯨꯄꯥꯅ ꯅꯪꯉꯣꯟꯗ ꯍꯧꯔꯛꯄ ꯑꯃ ꯑꯣꯏꯔꯕꯁꯨ ꯅꯪ ꯌꯥꯅꯤꯡꯕꯒꯤ ꯃꯃꯤ ꯎꯠꯀꯅꯨ꯫ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯅꯨꯄꯥꯅꯤ, ꯅꯪꯗꯤ ꯅꯨꯄꯤꯅꯤ꯫ ꯁꯨꯝ ꯃꯇꯝ ꯂꯦꯟꯒꯦ ꯇꯧꯕꯅꯤ, ꯀꯩꯁꯨ ꯁꯤꯔꯤꯌꯁ ꯇꯥꯔꯣꯏ꯫ ꯅꯪ ꯑꯩꯈꯛ ꯈꯪꯅꯔꯒ ꯂꯣꯏꯔꯦ꯫ ꯃꯤꯑꯣꯏꯕꯅꯤ, ꯑꯩꯒꯤ ꯑꯣꯏꯖꯕ ꯌꯥꯕ ꯑꯃ ꯐꯪꯂꯤꯉꯩ ꯂꯦꯝꯅ ꯃꯥꯡꯍꯟꯕ ꯍꯧꯅꯗꯦ꯫ ꯃꯦꯂꯩꯁꯅꯥ ꯑꯣꯟꯊꯣꯛꯄꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯉꯁꯥꯏꯗꯒꯤ ꯃꯥꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯎꯇꯣꯡ ꯑꯍꯣꯕꯗ ꯏꯁꯤꯡ ꯍꯩꯕꯒ ꯁꯞ ꯍꯦꯛ ꯃꯥꯟꯅꯔꯦ ꯍꯥꯏꯅ꯫ ꯀꯩꯗꯤ ꯎꯄꯥꯏ ꯂꯩ, ꯋꯥ ꯉꯥꯡꯕꯗ ꯀꯥꯟꯅꯗ꯭ꯔꯦ, ꯑꯗꯨꯅ ꯍꯟꯖꯤꯟ ꯉꯥꯡꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯦꯂꯩꯁꯅꯥ ꯇꯞꯅ, ꯍꯣꯏ ꯁꯤꯇꯥ, ꯅꯪꯅ ꯐꯩꯌꯦꯅꯕꯨ ꯈꯜꯂꯒꯗꯤ ꯇꯧ, ꯑꯗꯨꯕꯨ ꯐꯠꯇꯦ ꯍꯥꯏꯅ ꯈꯜꯂꯒꯗꯤ ꯈꯨꯗꯛ ꯑꯗꯨꯗ ꯂꯦꯞꯄꯨꯀꯣ꯫ ꯍꯣꯏꯕ, ꯑꯗꯣ ꯌꯥꯔꯒꯗꯤ ꯏꯕꯥꯅꯤ ꯍꯣꯔꯦꯟ ꯆꯠꯇꯣꯏꯅꯤꯀꯣ꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝꯅ ꯉꯥꯡꯅꯗꯨꯅ ꯂꯩꯔꯤꯉꯩ ꯑꯗꯨꯗ ꯍꯥꯏꯅ ꯇꯝꯉꯥꯟꯕꯗꯨ ꯅꯨꯔꯩ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯂꯝꯃꯤ꯫ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯥꯏꯕꯒꯨꯝ ꯅꯨꯔꯩ ꯑꯗꯨꯅ ꯏꯪꯒꯤꯠ ꯇꯧꯏ꯫ ꯀꯣꯜ ꯑꯗꯨ ꯔꯤꯁꯤꯞ ꯇꯧꯔꯕꯒꯤ ꯇꯨꯡꯗ, ꯍꯜꯂꯣ, ꯇꯥꯏꯌꯦ꯫ ꯐꯣꯟꯗꯨꯗꯒꯤ ꯇꯝꯉꯥꯟꯕꯅ, ꯊꯕꯛ ꯆꯤꯟꯕ꯭ꯔꯣ? ꯀꯩꯗꯧꯔꯝꯃꯤꯅꯣ? ꯆꯤꯟꯗꯦ, ꯁꯨꯝ ꯂꯩꯔꯝꯃꯤꯅꯤ꯫ ꯍꯣꯔꯦꯟ ꯑꯝꯇ ꯎꯅꯕ ꯍꯥꯏꯗꯣ ꯌꯥꯕ ꯅꯠꯇ꯭ꯔꯣ? ꯅꯨꯔꯩ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ, ꯅꯣꯏ ꯆꯦꯒꯤ ꯋꯥꯗꯣ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏ ꯌꯥꯔꯦ, ꯑꯗꯨꯝ ꯇꯧꯔꯒꯦ꯫ ꯑꯩꯈꯣꯏ ꯆꯦꯒꯤ ꯊꯕꯛꯀꯤ ꯋꯥ ꯅꯠꯇꯦ, ꯁꯨꯝ ꯊꯦꯡꯅꯗꯕ ꯀꯨꯏꯕꯗꯨꯒꯤ ꯁꯨꯝ ꯊꯦꯡꯅꯁꯤ, ꯏꯁꯝ ꯁꯝꯅ ꯍꯥꯏꯕꯅꯤ꯫ ꯅꯣꯏꯒꯤ ꯈꯨꯜꯒꯤ ꯑꯆꯤꯛꯄ ꯐꯖꯕ ꯃꯐꯝꯗ꯫ ꯄꯨꯡ ꯀꯌꯥ ꯑꯗꯨꯋꯥꯏꯗ ꯂꯥꯛꯀꯦ ꯍꯥꯏꯅꯣ? ꯑꯗꯣ ꯏꯇꯣꯝꯇ ꯂꯥꯛꯄꯗꯤ ꯑꯩ ꯇꯜꯂꯤꯀꯣ, ꯏꯃꯥꯟꯅꯕꯤꯗꯣ ꯑꯗꯨꯒ ꯂꯥꯛꯀꯦ꯫ ꯍꯣꯏꯅꯦ, ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ꯫ ꯁꯨꯝ ꯅꯪꯒ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯅꯤꯡꯗꯨꯅ ꯇꯧꯕꯅꯤꯗ ꯑꯩꯒꯤꯁꯦ꯫ ꯄꯨꯡꯗꯣ 3 ꯑꯗꯨꯋꯥꯏꯗ ꯑꯣꯏꯅ ꯊꯦꯡꯅꯁꯤ꯫ ꯌꯥꯔꯒꯗꯤ ꯌꯥꯝ ꯉꯟꯅ ꯂꯥꯛꯄꯗꯤ ꯐꯔꯛ ꯑꯃꯨꯛ ꯇꯥꯒꯗꯧ ꯃꯥꯜꯂꯦ, ꯌꯥꯕ ꯅꯠꯇ꯭ꯔꯣ? ꯍꯣꯏ ꯌꯥꯏꯌꯦ, ꯑꯩꯒꯤꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯑꯗꯣ ꯊꯦꯡꯅ ꯂꯥꯛꯄꯗꯤ ꯇꯧꯒꯅꯨꯀꯣ꯫ ꯏꯁꯝ ꯁꯝꯅ ꯇꯤꯟꯅꯒꯗꯕ ꯑꯁꯤꯗ ꯅꯨꯡꯁꯤ ꯃꯔꯤ ꯑꯃ ꯂꯩꯔꯝꯗꯥꯏꯒꯤ ꯋꯥꯉꯥꯡ ꯑꯃ ꯍꯦꯛ ꯇꯧꯅꯔꯤ꯫ ꯇꯝꯉꯥꯟꯕ ꯅꯣꯛꯃꯤ ꯇꯧꯏ ꯅꯨꯄꯤ ꯑꯁꯤꯅ ꯌꯥꯅꯤꯡꯕꯒꯤ ꯋꯥ ꯑꯃ ꯌꯥꯎꯕꯁꯤꯗ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯑꯃꯨꯛ ꯄꯥꯎ ꯍꯥꯏꯅꯔꯁꯤ꯫ ꯍꯣꯏ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨ ꯊꯝꯅꯔꯤ꯫ ꯐꯣꯟ ꯑꯗꯨꯅ ꯊꯝꯂꯕꯗ ꯅꯨꯔꯩ ꯅꯣꯛꯆꯩ꯫ ꯉꯥꯡꯅꯕ ꯈꯨꯗꯤꯡ ꯇꯥꯔꯤꯕꯅꯤ ꯃꯦꯂꯩꯁꯅꯥꯗꯨꯁꯨ, ꯑꯗꯨꯕꯨ ꯇꯨꯃꯤꯟꯅ ꯂꯩꯔꯤ, ꯀꯔꯤꯕꯨꯗꯤ ꯍꯥꯏꯒꯅꯤ꯫ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯂꯥꯛꯑꯣ ꯅꯪꯗꯣ ꯑꯩꯈꯣꯏꯗ, ꯑꯩꯁꯨ ꯐꯤ ꯈꯔ ꯁꯨꯔꯨꯈꯤꯒꯦ꯫ ꯕꯦꯝꯃ, ꯅꯪꯁꯨ ꯆꯍꯤꯗꯤ ꯌꯥꯝꯃꯤ, ꯅꯨꯄꯥ ꯑꯃ ꯀꯣꯏꯅꯅꯕ ꯇꯧꯕꯗꯤ ꯌꯥꯔꯕꯅꯤ꯫ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯁꯥꯕꯤ ꯑꯣꯏꯗꯨꯅ ꯂꯩꯈꯤꯒꯦ ꯍꯥꯏꯕꯅꯣ ꯈꯪꯗꯦ꯫ ꯑꯩꯗꯤ ꯕꯦꯝꯃ, ꯌꯥꯔꯤꯕ ꯃꯈꯩ ꯃꯄꯣꯛ ꯑꯁꯤꯃꯒꯤ ꯌꯨꯝ ꯀꯩ ꯄꯥꯟꯗꯅ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ, ꯈꯪꯉꯕꯣ? ꯀꯩꯒꯤ ꯅꯨꯄꯥꯅꯣ? ꯑꯩꯗꯤ ꯅꯨꯄꯥꯒ ꯑꯝꯇ ꯍꯦꯛ ꯄꯥꯝꯗ꯭ꯔꯤ꯫ ꯌꯥꯔꯦ, ꯆꯠꯂꯣ ꯅꯪ꯫ ꯍꯦꯛꯇ ꯇꯥꯜꯂꯦ ꯍꯦꯋꯥꯅꯤ, ꯐꯠꯇꯕꯤ, ꯑꯩ ꯆꯠꯂꯒꯦ꯫ ꯍꯣꯔꯦꯟ ꯁꯣꯏꯕ ꯌꯥꯔꯣꯏꯀꯣ, ꯅꯪꯒꯤ ꯍꯧꯅꯕꯤ ꯌꯥꯝ ꯐꯔꯛ ꯇꯥꯔꯦ ꯈꯣꯠꯂꯤꯗꯣ ꯇꯧꯅꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯅ ꯑꯃꯨꯛ ꯅꯣꯛꯃꯤꯟꯅꯩ꯫ ꯅꯨꯔꯩ ꯑꯗꯨꯁꯨ ꯃꯌꯨꯝꯂꯣꯝꯗ ꯆꯠꯈ꯭ꯔꯦ꯫ ꯃꯦꯂꯩꯁꯅꯥꯗꯨꯁꯨ ꯃꯥꯒꯤ ꯃꯊꯧ ꯑꯗꯣꯝꯗ ꯃꯥꯏ ꯑꯣꯟꯁꯤꯜꯍꯧꯏ꯫ ꯅꯨꯡꯁꯤꯕ ꯄꯥꯝꯖꯕ ꯑꯃꯒꯤ ꯋꯥꯈꯜ ꯑꯃꯗ ꯉꯥꯎꯕꯁꯤꯁꯨ ꯂꯩꯅꯥ ꯃꯈꯜ ꯑꯃꯅꯤ꯫ ꯀꯥꯎꯊꯣꯛꯂꯣ ꯍꯥꯏꯔꯒ ꯍꯦꯟꯅ ꯅꯤꯡꯁꯤꯡꯕ, ꯃꯁꯤꯒꯤ ꯆꯩꯅꯥꯁꯤꯗꯤ ꯆꯩꯅꯥ ꯐꯪꯕ ꯃꯤꯁꯛꯇꯅ ꯈꯪꯒꯅꯤ꯫
hospital aduda magi duty edu ngak half oire haiduna khara mi leitaba mafam amada thoklai aduga wakhal adu munna khanduna lei puang basi matam asigi pakhang kayaga manadaba misaka mani tasengna hairagadi thabak ama tawbada aning ba tawdaba munna tara thokna khanduna tawba si magi hongnabini nupi khuding da mitaba misak ama sumahak oiramdi are pamuda lepa misak amani tasengna hairabada ahan ba thamoina nungsizaba misak ado hausik phawba kaukthokpa ngamdi adubu nupi magi punsi etuda karigumba khara thokra haiba khangnai pamjaba khoidaba ma oibana wari khangnaba ama masaduda phawraklai khuladuda lehoba mahakna karigino khul thadoktuna chatlamliba aduga imanaba singna mabu panbada noknariba karigino sikre haiba phawba hairakliba sina karigi aduga muso aibu ubaga khangdaba sariba sina karigi mahaga sibo wakhal soirabe haibadu oirabra thaina magi thawdok khara thokibadudi aisu khangi dubu mayek sengna khanghaudi adudi wari mayamse khangdaba ayausikti nureida loina hangba tai hegi pabada hanglabadi loina khangani adubu kitang phajaba wali asi khanduna tumina muklei puangbado amuk suning singlakli ngasai ayuk mapana mangonda haikiba nupi masa yaisna adugi mingadu maduna mukana haina khalli ai mitngau yadi aidi arepa mutlep kadabani ikoi pabagi ngaki ngangba wa oiramgani adudi aigi duty timing su loirak tawre horen thabak loiraga ngak nurei hoigi khuladu da satuna maga ngak unarage aduga wari to ai hanglagi asina aigi haifam tawpam khangdabasima soiduna koknaba machak am oiragani pakhang asisu mathang ama sadana horen hekta satlage haidana mabukning aduda khankhirami haidokhiba wa yamna ngakpa misak amani tasengna mahakso nungsi sayhauda momon nokpa nungsi sayhauda harauba yengu khuding ningthiba hauna sani thabak ama tawre khoijangde nungsi mapau taningbana mahele yumda thoraklibasi mapabonggi usokini thabain khang ama mateng tawnaba adubu nungsibada ngauduna tawgadaba thabakna tawdre tawroidaba thabakta mai onsinbasina magi hainabi moirami tamnganba madabi edu masanupagi ka aduda awatpa barton khara makhut aduda paiduna pung ani taramdai adwaida lakpani adubu masanupa aduna yamna nana loisinduna leirambaduda barton tawbu satpabu aduk nana satpa hai thok tawnu thabak yami barton piramagane imagamuk thabak ama satkadabani nasi haire mathauna yadre mingsel aduda masam post adu semna tamnganbadu mamagi wadugi pakhum piraklami barton adudi aina satkibada piramagi ma ai thabak arubam saluke aduga ngallagadi imagi thabak adu susatse thengadi khangdi ma hai nangi du kari aruba thabak no namanaba punbo oiragadi ibungo usop asi loiraga nangna sanglamdai aduda puluko hausik lang phang tawbagi matam nate mama na ngangba wa manada hapte asa amaga loinana wakhal adu itaw tawduna leibani khangdi nachaina satoise yam luba thabakni aduna please don't disturb to me falem hai atomba nangisya nupi unaba satawri baro yam mali sumbaro imana hari sinangbo nukmi khak tawi mamagi wada masagi maong aduda hena maladuna mama mana hendum henjilai adudi nangbu nasaina engonda haiba yadro nangbu sial nunga yaurabro kamai tawra huloina yaure imagi nabi phone hanjin tawrupido tawnugo asumna loisinba loiraga tamnganbadu magi gari asawbudu thawdok nurei hoiromda satkirami amadi thabakadu loiraga wangbadusu wari adubu khangningbana henduna mahakadusu nureigi manakta laklammi melai sanadu loisinba loiraduna mamagi manakta hotel adomda laklammi masanupiduna khara nanbadubu uraga nangbu karaida satke hairibano hotel aduda misu khara leibaduna dong hekta haiba nungaitri aduna melai sanadu mamagi manak aduda sangsinduna siroloina tapna hairammi nureigi nupaunarugema kuroye sathalake chatradi yam nungaitri hoi ngehak hek satpiro masu nang natradi kana leitabani
aduna satabadu phajadre ado khara thuna halaknabadi tawko hoi hairamduna hotel adudagi thorakli nurei hoiromda lakpani adubu onthokpa haiduni puwangbado yam singlemna magi bullet aduga lakle puwangbado laptak uri melei sana aduna chatlibado aduna gari du thosinduna tapna melei kaise tuino mi yamana kaurakpasida melei sana adu sat yengi adubu puwangbo oirambadudha phat leithokse mahak tasengna khumningba ma poktre puwangbado makha thai aisi khangdro kaigino nang nei si khangdaba sariba matang isa heksadana tamngan madusu yausilakli lambi matai aduda melei sana aduna leirambado ubada window adudagi mangakli thoktuna kaisa tuino nangbu melei maithong adu nokningdrabasu momon tawi aduga nurei oide satke tawbani tamngan ba noktuna yamatang sari punna satlasidana melei sana karigino khangdana khongthang adu thangduna grong hekta satpa ngamdre tasengna mara leibi amagum kirup puwangbada haiphet yengi gari aduda mabu ngairiba pakhang mangonda amuk yeng tawduna leirami adubu ngayak aduda ulakpa khenabaduna puwangba madi tasengna thamoi kairi mikup aduda lambi duda makoi ahumdu tumina leptuna loini hek leirami lambi da asat awong tawba kana amana ukhrabadi phasafam ama leiroi taseng Thamoina nungsizaba lamlanbi amana masak khangdaba unja amagi manakta koidaba matau utlabadi thamoi nungda khambanba nungaitaba mapokpa haibasi machatni makhoi ahumna ngahak aduda tawribado asat awong tawba kanana ukhrabadi yamna phajaba ma oidri tasengna melei sanado ngahak aduda tawpham ama khangdi puwangbadudi thamoi adu tasengna kairami utliba ngahak adugi maong aduna melei sanado leiriba phiba maduda yamna kuina leiruba yaba nate aduna tamnganba mangonda onsinduna yarni ai tapna dum lagi mingaw adu kari kaudoino haiba ma khangdabana namhai hekta tawbani melei sanaduna asumna khumlakpadudadi tamnganbudusu angangmakti nate aduna hoi hairamduna gari du thawduna chatlei melei sana leiriba puwangbadubu udaba saduna chatnaba tawi mataw aduda ningamdana puwangbaduna kauraklami melei kaino nang tawrise aina kaurisi tadabra nangbo nang naibu mitop amagum intoklibasina karigino aina nangonda kari arama thabak tawkhrabagi thanglamba khongthang adu wahai pareng aduna phakhirami melei sanado tung onthoktuna nupa mangonda yengi aduga tapna mi amana onsina ningja haibagi moong utlabasi phawba kaigino nangni kaiba khangdribasibo kaigino aina nangbu isam samna kauraga nangna ibu aduklana uribidubo kaigino hayo nangna aingonda khangdaba sariba nangaise leikai khulamadada homin kaminarpa natro saurap tawna khol adu wangna hairakpani khol aduna khara hauba ma oibanina mina takraga phajafam ama leiba natte haiduna melei sanado gam leptuna leirambadagi puwangbagi manakta laktuna hairi saurap tawna nangna khalisi kaino namhaido kadaida pange ha nangna lerise migi leikai nangi khul leikai nati namhaidubu ikai machin amta khangdrabro ha amuk khana ingonda yet kaina khalakano asi airamduna sauna mamaidu leithoktuna chali nupa adugi mamang aduda thamoi kanba sabagi wani tasengna lainadagi hena thotpi magi thamoi amani aduna mapi rajeli chatna mapukning aduda hairi hinna asibaga pangkak oiraba aigi punsini asiba aidi kanamaga onsinaba hunadi naitom hinduna leiragi aidi ayamana mi magi mapamda asabi ba hunadi haise yamna madik chadabi haibadu oirabani
Puwangbudusu mangai nupiduna sakhibadubu yenghuduna wakhal aduda haijai asumna. Nang naibu suklan uribasibu kaigino melai. Nangbu ikaiba pigi haiduna aina lakpa natte. Aigise nangbu nungshiduna nangi khongul liraklibani. Nangi napau taningbana nangi wari khangningbana. Adubu nangi napamda wahai ama hainaba yabado kasi liramdre melai. Adubu nangna hainadre haiduna intoklabaso aidi nangbu haujik pau nungsiye. Asi khanduna lengdana lambeduda asumak tumina leptuna lehori. Kaplubadudi uthokpa yaba natte aduna khara semtok semjin tawraga melei sanadu nurei hoida lakle. Lambeduda mapayam chanana nurei amadi tamganba makoi ani punna leptuna leirame. Nureidu melei sana ubada tapna. Nangna mo karaida panduna lehori ba noibema. Mi dangan base ngasai ngairi. Melei sana haifam khangdabana nokpet khaktawi. Ahenba mahaidi tamganba mahakna oina makha tarai. Kaisu gaidida adugibu karaidano chasi haribuna nurei. Aswai chingya taba romda khulgi thel ahangba ma leibani atom noina sasila. Swaidadi miyam chatpanina nungairaroi. Hoi haiduna makoi ahumadu punna gari aduda tongduna hairiba mafam adomda laklammi. Gari do khami lambi matai oirap aduga punna thoklaktuna lepmi. Melei sanado makoi anibu yingna. Adudi nakoi ni wari saru. Ay swaida khara sathoktuna leirage. Tamgan banugtuna asapo leirapuni melei asi sawo. Asi haina mahakna gari adudagi asapo leirakpado melei sana mangoda pirami. Laudrabadi phajadre khanduna asapo chip ama lauduna nakal khara sathoktuna leptuna leirami. Gari makhong adwaida nurei amadi tamganbado punna phamthai amana amada poknariba ihul adubu khangnabadawna ikainaduna hoimai ama ehek aduda hainaba ngamte. Masa anidi irang heklangnai namibadunaga ngaubani. Nurei magi samlang adusu irang haubagom nupa mangonda hekta paisinge matawi. Samlang adubu tapna phajinduna ikaina lukthaduna leirami. Tamganbado amuktang khawdemduna nupi mangonda onsinduna tapna wari saba haurami. Aina nangbu ngasi unasi haiduna haribase ataigi natte nangonda aina wakra haigi haiduna khalaklibase yamna kuiri. Nang aina lapnaduna pau phongnadabase kayamdi kuiri. Adubu isorna aigi pukningi wase ubireba male nangam unahanbiri. Nurei tapna ikaina khummi. Hoi yam thasade asumaina amuk thengnagani haibase tasengna. Adubu hausiti thengnari aduna haigani haido hairodana. Sat hekta haidokpa mangamdana koithoktuna leibani. Adu hausikti hairage haina khanduna tapna tamganbado nungsi haina phongdoksarai. Thamoi ama palubana nungsiu masak karinodi khanglai. Thamoi chukli painaba aigi haiba ama wakhalasina khalakli. Aigi ni haina leijaba khuding sinabada pamuba leitabado ai pamli. Adubu thamoi asina khoidaba pukning wakhalasina apamba ma mathau tai. Adubu kanano hairagadi aigidi nangonda tare nurei. Ai nangbu thamoi sengna nungsi. Aina nungsirise ngasi ngarang khak nate. Thainadagi hauna aina nangbu nungsibani. Asuk phasana hairakpa wafam asida minamgani haina chap yunglambi nurei. Thamoi ama palubana nungsiba karino khangbana ngayak aduda masado humang ama ikanghe kangi tawpam ama khangdre. Nupi aduna tumina leikhibaduda tamganbadudi magi wafam asi yaningdabagini haina khalli. Aduna mathwai adu nungaite aduna nungaitana maruluk thana tapna asumna hairami. Nangna aigi wasi yabidrabasu ai kaisu kaide. Adubu yarakpadumadi ai pami. Leiriba sahi mathang asida aina nangonda asumna hairakpase ai kayamu ikairanguni haina amukta khallo. Hoi hausikmak nangna pakumase pirakpa nungaite hairabasu ai kaisu kaide. Kona tapna hairakesu nungnini ai Manipurda leigani. Saklon ama lauge haina khalibani tasengna. Aduna ngaihak aduda masaduda phaurakliba pumnamak adu loina lotsinduna maithong aduda momon tawrakli. Tasengna hairagadi
Nokmi nokmi tawna Nuray adu Tamnganba mangonda yengi. Nupi adunaga asumna yenglakpada mitchanaba tasengna ngamde. Nuray Tamnganbagi ikaiba mataw adubu uraga tapna. Nupanabu madug ikay tiganba. Ay siyam na harawi. Nangna asumna hairakpase. Aybu thamoy sengna nungsibiba malaybase. Ningol mapukta pokluba aygi oinadi laybak yam phabani. Adubu matam kharadi nungsinase. Chahi angang natre haidana sat hekta chenba khotpadudi ay pamdeba. Tamnganba harawbana amuk toiba loirami. Nupi asina magi wa adubu haraw yarakpasida. Aningba mathungbada harawba haibasi hauna sani. Adubu nungpal naiba miyoybay koini. Kanana minamba wa kanana asengba haiba ama khangba natte. Adubu thazaba haibaduna kisikiduna amana amabu thazanaduna loinaribani. Thazaba leitraba maphamda nungsiba leiba haunadi. Thazaba haiba asina luchingoiduna amana amabu luna sana leihalibani. Nungsibagi marisu mahakna hena semlibani tasengna hairabada. Tamnganba tapna harawna makha taraklami. Aigidi nangnabu hairagadi yari Nuray. Aigi wadubu nangna haraw yabibadugidaba ay nangbu yam thagatsari. As nungsire haibagibu thagatsari haiba haunadeba. Ado sidagidi phonda tapna pau phaunarasi. Hauzikti matamse thengsilakli. Aduna yumda halasi nangsu muk thengkrani. Ohoi mado meleisana se wa kaya ngangni asibu masagiro natraga ay leibagiro. Magi hainabini asimadi yariba makai wase ngangzararo ay haina leizabani madi. Adaina namdana nganghanba haitari. Punna phaminaduna leirambadagi tapna haugatminarakli Nuraydu meleisana tanaba maungda. Mele halasilao. Asi hairaga Tamnganbada muon sili aduga. Ekhoini tapna laklagi nangadum chatkro. Leikaigi mina uraga phazadeba. Hauzikto thabai khang halakpa matamsu oiri adunani. Ohoi adudi aisi chalagi. Makhoi anina wari saduna leiringai aduda melaisanadu laklammi manakaduda. Tamnganba melaisanadu onsinduna. Ngaibada waramlani tawrisi phanaguina sungai heleina. Kaideda madugidi kishikoiba natte. Minutes kara wari saduna Tamnganbadu mafam adudagi satki. Leisabi anidusu wari tawdana yumlomda halaklammi. Kai wari busaribanu khangde ahanbu unabasidabu aidi imana saibir khangde hotel mi silamadi karangana laon hairakpaneba. Melaisanana tapna hairakpani waduda Nurayna. Yariba ngasikak satpadubu kaygi ngangdoino aduga khangrei bema aina khanbada chummi hai aise nungsi haina phasabu wainaga phongdori haiwani ado aina di nungsi dedana aduna chinna sidagi kaisu ekhumo haiba yadri khangaba moigumba kaya dagi khar lokthokchabadi kaidawni ibema nang papu butare mi maza kaisu landabaduda naralama lannamu hotnarido as matam khara khakini aibu kayam kuina sumna tawdoino. Melaisana adu tumina satli ngasai lakpada puwangba thengnari haibadu mahaidri tasengna wafam asima lotlagi haina khalami maramdi khulasida mahakna leirakpa asigi maram khangba natti Nuray mahakna phazaba wari amasu oidabana mahakna suliramdi yariba makai wari adu malot sinduna thamlagi haina khanbani. Nuray aduna makhoi thongal yorokpa doida mapayam chanana puwangbadu magi garidu hek thausilakli. Mamit ngawbi Nuray adudi puwangba ubada ingaw ngawri. Melaisana madi puwangba ubada ipapakhatpa mo oirami tasengna. Melaisana yam tahana puwangbaduna makhoi manak yoroktrigi. Nuray ay imana ngairamani ay chalage nang misulai ngak wari sauko ko. Nuray magi wa ama makhatana taramdana taha gam chatni. Mataw aduda haipit ngakpa amadi puksarami tasengna hairagati. Nuray adu nukmi tawi puwangbadu tapna Nuraygi manakta nukmi tawna sangsilakli. Nuray tapna yam thazade haiba asumna lakani haiba nangbu kai chatlurage ikoi soida laise yam thazade nangi miga leiraba kaino. Puwangba haipit noktuna raide mino aidi nangunagena thabang mafamdagi tisda laga. Ma unaba thawoina lakpani haiba wafam aduda yamna nungairami tasengna Nuraydo. Kaino yam thazade kai leirage sum lakpadi mande.
ꯑꯩ ꯋꯥꯁꯦ ꯀꯃꯥꯏꯅ ꯅꯉꯣꯟꯗ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯑꯗꯨꯕꯨ ꯅꯉꯣꯟꯗ ꯍꯥꯏꯗ꯭ꯔꯒꯗꯤ ꯑꯩꯁꯦ ꯄꯣꯊꯥꯐꯝ ꯑꯃ ꯈꯪꯉꯔꯣꯏꯗꯕ ꯇꯧꯔꯤꯁꯦ ꯋꯥꯗꯨ ꯇꯥꯕꯗ ꯋꯥꯈꯜ ꯐꯕꯤ ꯅꯨꯔꯩ ꯑꯗꯨꯗꯤ ꯃꯄꯨꯛꯅꯤꯡ ꯑꯗꯨꯗ ꯈꯜꯂꯤ ꯅꯪꯅ ꯑꯃꯨꯛ ꯑꯩ ꯅꯨꯡꯁꯤ ꯍꯥꯏꯔꯛꯂꯗꯤ ꯑꯩꯗꯤ ꯑꯃꯨꯛꯇ ꯅꯨꯄꯥ 3 ꯀꯣꯏꯔꯅꯤ ꯍꯣꯏꯃ ꯀꯩꯅꯣ ꯍꯟꯗꯛ ꯑꯩꯉꯣꯟꯗ ꯇꯧꯔꯤ ꯃꯌꯥꯝꯁꯤꯕꯣ ꯑꯩ ꯀꯣꯛ ꯉꯥꯎꯔꯦ ꯀꯩꯅꯣ ꯑꯃꯨꯛ ꯎꯪꯉꯤꯗꯨꯅ ꯀꯩꯝ ꯅꯠꯇꯦ ꯁꯨꯝ ꯋꯥꯈꯜ ꯑꯃꯅꯤ ꯑꯇꯩ ꯅꯠꯇꯦ ꯅꯨꯔꯩ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯒꯦ ꯍꯥꯏꯔꯤꯁꯦ ꯍꯧꯖꯤꯛ ꯅꯪꯒꯤ ꯅꯃꯥꯟꯅꯕꯤꯗꯣ ꯅꯣꯏ ꯁꯤꯗꯩꯔꯣ ꯑꯩꯅ ꯃꯥ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯥꯅꯗꯤ ꯑꯩꯕꯨ ꯈꯪꯗꯦ ꯍꯥꯏꯔꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯋꯥꯗꯨ ꯇꯥꯕꯗ ꯉꯛꯄ ꯑꯃ ꯑꯣꯏꯔꯦ ꯅꯨꯔꯩꯗꯨꯁꯨ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯗꯨꯅ ꯍꯥꯏꯐꯦꯠ ꯉꯛꯁꯥꯟꯅꯕ ꯎꯠꯇꯨꯅ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ ꯅꯪꯗꯤ ꯀꯃꯥꯏꯅ ꯈꯪꯉꯤꯕ ꯅꯪ ꯇꯁꯦꯡꯅ ꯀꯩꯁꯨ ꯈꯪꯗꯕ꯭ꯔꯣ ꯅꯨꯔꯩ ꯈꯪꯅ ꯈꯪꯅ ꯈꯪꯗꯕ ꯁꯥꯕꯗꯤ ꯇꯧꯒꯅꯨꯀꯣ ꯅꯪꯕꯨ ꯑꯩꯅ ꯑꯁꯦꯡꯕ ꯃꯔꯨꯞꯅꯤ ꯈꯟꯗꯨꯅ ꯋꯥꯁꯦ ꯅꯪꯉꯣꯟꯗ ꯍꯪꯂꯤꯕꯅꯤ ꯋꯥꯡꯕ ꯑꯩ ꯇꯁꯦꯡꯅ ꯈꯪꯗꯕꯅꯤ ꯅꯪꯅ ꯍꯥꯏꯔꯒꯅꯤ ꯑꯩꯅ ꯈꯪꯉꯤꯁꯦ ꯃꯥꯁꯦ ꯑꯩꯈꯣꯏꯅ ꯀ꯭ꯂꯥꯁ 12 ꯀꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯈꯨꯜ ꯑꯁꯤꯗ ꯂꯥꯛꯄꯅꯤ ꯃꯣꯏꯅ ꯂꯩꯔꯤꯁꯦ ꯃꯣꯏ ꯃꯈꯨꯔꯥ ꯊꯣꯛꯄ ꯑꯃꯒꯤ ꯏꯪꯈꯣꯜꯗꯅꯤ ꯑꯇꯣꯞꯄ ꯑꯝꯇ ꯈꯪꯗꯤꯌꯦ ꯇꯁꯦꯡꯅ ꯃꯥꯅꯁꯨ ꯅꯣꯡꯃꯇ ꯍꯥꯏꯗꯦ ꯑꯩꯅꯁꯨ ꯑꯗꯨꯒꯨꯝꯕ ꯑꯃꯗꯤ ꯍꯪꯉꯨꯗꯦ ꯑꯗꯨꯗꯤ ꯅꯨꯔꯩ ꯑꯩꯅ ꯋꯥꯐꯝ ꯑꯁꯤ ꯅꯉꯣꯟꯗ ꯍꯥꯏꯔꯝꯃꯤ ꯍꯥꯏꯗꯨꯅ ꯅꯪꯅ ꯍꯥꯏꯗꯣꯛꯀꯅꯨ ꯃꯥꯅ ꯀꯅꯥꯗ ꯈꯪꯍꯟꯅꯤꯡꯗꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯣ ꯃꯥꯁꯦ ꯑꯩꯈꯣꯏ ꯈꯨꯜꯗꯒꯤꯅꯤ ꯑꯩꯈꯣꯏ ꯂꯦꯡꯒꯥꯅꯤ ꯄꯨꯟꯅ ꯍꯧꯃꯤꯟꯅꯔꯛꯄꯅꯤ ꯑꯩꯗꯤ ꯑꯌꯥꯝꯕꯅ ꯍꯣꯁꯇꯦꯜꯗ ꯂꯩꯔꯛꯄꯅꯤ ꯀꯔꯤ ꯊꯣꯛꯈꯤ ꯀꯩꯗꯧꯈꯤ ꯍꯥꯏꯕ ꯑꯝꯇ ꯑꯩꯗꯤ ꯇꯁꯦꯡꯅ ꯈꯪꯗꯦ ꯑꯣ ꯅꯣꯏ ꯈꯨꯜꯗꯒꯤ ꯑꯣꯏꯔꯦ ꯑꯩꯗꯤ ꯉꯁꯤꯇ ꯈꯪꯉꯤ ꯑꯗꯣ ꯃꯥꯅ ꯅꯪ ꯎꯕꯗ ꯂꯣꯠꯂꯤꯁꯦ ꯀꯩꯒꯨꯝꯕ ꯑꯃ ꯂꯩꯔꯦ ꯑꯩꯁꯨ ꯄꯨꯟꯅ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯒꯦ ꯑꯗꯨꯒ ꯅꯉꯣꯟꯗ ꯍꯥꯏꯔꯛꯀꯦ ꯑꯩ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯀꯩꯁꯨ ꯍꯦꯛ ꯈꯪꯗꯦ ꯇꯁꯦꯡꯅ ꯑꯗꯣ ꯑꯩ ꯆꯪꯈ꯭ꯔꯒꯦ ꯊꯦꯡꯉꯤ ꯀꯣꯟꯅ ꯑꯗꯨꯝ ꯐꯣꯟꯗ ꯄꯥꯎ ꯐꯥꯎꯅꯔꯁꯤ ꯍꯣꯏ ꯑꯗꯣ ꯅꯪ ꯈꯔ ꯈꯪꯗꯣꯛꯅꯕ ꯇꯧꯕꯤꯔꯣꯀꯣ ꯑꯩ ꯇꯁꯦꯡꯅ ꯈꯪꯅꯤꯡꯕꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯍꯣꯏ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯅꯔꯝꯃꯤ ꯄꯨꯋꯥꯡꯕꯗꯨ ꯋꯥꯈꯜ ꯑꯗꯨ ꯈꯟꯖꯥꯟꯅꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯥꯛꯂꯤ ꯂꯝꯕꯤꯒꯤ ꯃꯇꯥꯏ ꯑꯃꯗ ꯍꯣꯇꯦꯜ ꯂꯩꯔꯝꯕꯗ ꯆꯥ ꯒ꯭ꯂꯥꯁ ꯑꯃ ꯊꯛꯀꯦ ꯍꯥꯏꯗꯅ ꯈꯜꯂꯗꯨꯅ ꯒꯥꯔꯤꯗꯨ ꯅꯤꯡꯊꯤꯅ ꯈꯥꯝꯃꯤ ꯑꯗꯨꯒ ꯂꯥꯛꯂꯤ ꯍꯣꯇꯦꯜ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯂꯛꯂꯤ ꯍꯣꯇꯦꯜ ꯑꯁꯤ ꯃꯦꯂꯩ ꯁꯅꯥꯍꯣꯏꯒꯤꯅꯤ ꯍꯥꯏꯕ ꯈꯪꯕ ꯅꯠꯇꯦ ꯃꯦꯝꯆꯥꯗꯨ ꯅꯨꯄꯥ ꯄꯥꯈꯪ ꯃꯆꯥ ꯑꯃ ꯆꯪꯂꯛꯄꯗꯨꯗ ꯇꯔꯥꯝ ꯇꯔꯥꯝ ꯍꯣꯇꯦꯜ ꯐꯝꯕꯤꯒꯤ ꯍꯧꯅꯕꯤꯗꯨ ꯇꯧꯔꯛꯂꯝꯃꯤ ꯏꯕꯨꯡꯉꯣ ꯐꯝꯃꯣ ꯐꯝꯃꯣ ꯀꯩ ꯆꯥꯁꯦꯕ ꯏꯅꯦ ꯆꯥ ꯒ꯭ꯂꯥꯁ ꯑꯝꯇ ꯊꯛꯀꯦ ꯑꯗꯨꯒ ꯕꯣꯔꯥ ꯈꯔꯒ ꯍꯣꯏ ꯏꯅꯦ ꯄꯤꯔꯛꯀꯦ ꯑꯁꯨꯝ ꯇꯧꯅ ꯃꯦꯝꯆꯥꯗꯨꯅ ꯆꯥꯅꯕꯗꯨꯕꯨ ꯇꯧꯗꯨꯅ ꯆꯥꯔꯝꯃꯤ ꯇꯨꯃꯤꯟꯅ ꯂꯩꯕ ꯍꯩꯕ ꯅꯠꯇꯦ ꯃꯦꯝꯆꯥꯗꯨ ꯍꯣꯇꯦꯜ ꯑꯗꯨ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯥꯡ ꯑꯣꯏꯕꯒ ꯏꯆꯤꯛ ꯆꯤꯛꯂꯝꯃꯤ ꯃꯤ ꯀꯅꯥ ꯑꯃ ꯂꯩꯕ ꯅꯠꯇꯦ ꯏꯕꯨꯡꯉꯣ ꯅꯪꯗꯤ ꯁ꯭ꯋꯥꯏ ꯃꯤ ꯃꯥꯟꯗꯦ ꯀꯩ ꯂꯝꯗꯒꯤꯅꯣ ꯑꯣꯟꯊꯣꯛꯅ ꯃꯁꯥ ꯐꯩꯗ ꯃꯁꯛꯁꯨ ꯌꯥꯝ ꯐꯖꯩ ꯄꯨꯋꯥꯡꯕꯗꯣ ꯃꯥꯒꯤ ꯂꯝ ꯑꯗꯨ ꯍꯥꯏꯔꯝꯃꯤ ꯂꯝ ꯑꯗꯨ ꯇꯥꯕꯗ ꯉꯛꯄꯅ ꯂꯣꯏꯔꯦ ꯑꯗꯨꯕꯨ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯃꯇꯥꯡ ꯑꯗꯨꯗ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯔꯒ ꯂꯥꯛꯄꯅꯤ ꯃꯦꯂꯩ ꯁꯅꯥꯗꯣ ꯑꯗꯨꯕꯨ ꯄꯨꯋꯥꯡꯕ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ ꯋꯥ ꯉꯥꯡꯒꯅꯤ ꯈꯪꯗ꯭ꯔꯦ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯦꯝꯆꯥ ꯇꯞꯅ ꯕꯦꯝꯃ ꯀꯩꯗꯧꯔꯕ ꯇꯨꯃꯤꯟ ꯂꯩꯔꯗꯨꯕꯣ ꯏꯃꯥ ꯌꯥꯔꯅꯤ ꯀꯣꯟꯅ ꯍꯥꯏꯔꯒꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯐꯠ ꯆꯪꯈꯤ ꯄꯨꯋꯥꯡꯕꯗꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯍꯧꯏ ꯃꯦꯝꯆꯥꯗꯣ ꯄꯨꯋꯥꯡꯕ ꯑꯃꯗꯤ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯦ ꯍꯥꯏꯕ ꯈꯪꯉꯤ ꯑꯗꯨꯕꯨ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯄꯨꯋꯥꯡꯕ ꯍꯣꯏ ꯃꯥꯏꯍꯩꯗ ꯃꯦꯝꯆꯥꯗ ꯆꯥꯃ ꯆꯄꯤ ꯑꯃ ꯄꯤꯔꯝꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯦꯝꯆꯥꯗꯣ ꯍꯣꯇꯦꯜ ꯑꯗꯨꯕꯨ ꯂꯣꯏꯁꯤꯟꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯍꯧꯏ ꯈꯪꯅꯤꯡꯕ ꯑꯃ ꯇꯁꯦꯡꯅ ꯈꯪꯕ ꯉꯝꯗ꯭ꯔꯕꯁꯨ ꯈꯔ ꯈꯖꯤꯛ ꯈꯪꯕ ꯉꯝꯃꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯄꯨꯋꯥꯡꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯟꯈꯤ ꯃꯦꯝꯆꯥꯗꯣ ꯍꯥꯏꯐꯦꯠ ꯋꯥꯈꯜ ꯈꯟꯗꯨꯅ ꯍꯣꯇꯦꯜ ꯑꯗꯨꯕꯨ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯈꯔ ꯀꯥꯟꯅꯔꯕꯒꯤ ꯇꯨꯡꯗꯅꯤ ꯃꯦꯂꯩ ꯁꯅꯥꯗꯣ ꯄꯨꯋꯥꯡꯕꯗꯨꯅ ꯆꯠꯂꯝꯃꯅꯤ ꯍꯥꯏꯔꯕꯗ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯃꯃꯥ ꯑꯗꯨꯕꯨ ꯌꯦꯡꯅ ꯇꯞꯅ ꯋꯥ ꯉꯥꯡꯂꯝꯃꯤ ꯏꯃꯥ ꯍꯧꯖꯤꯛꯀꯤ ꯃꯤ ꯑꯗꯣ ꯃꯇꯨꯡ ꯃꯅꯥꯎ ꯑꯩꯈꯣꯏ ꯍꯣꯇꯦꯜ ꯑꯁꯤꯗ ꯂꯥꯛꯂꯕꯗꯤ
amuk hana laktanaba imana khara hayo ai mahagon sinaduna wa ngangnaba ai tasengna pamde ima masagi wa adu taraga mama oiribidu masada yengduna karino ibema nangna hairibudubo imadi tasengna karino haiba me hek khangtre hoi ma si ikhuina hana wa adu loisin khidre melei sanana marak thatuna sumna hairaklammi ima ainon sinaba pamdribase maram yam sauna le ima mahag ase ai ba yam nungsisaba misak amani adubo aina mabu pamu nungsiyu haiba mayade tasengna hairabada aduna ai maga son sinaba ai tasengna pamde thaina matam amagi wari kayamna laikre ima imani karamai khangdoi noi bema noi na hagi wari bo aduga karigino hausikna hona namu nupa masa sina nangi nanakta lakna bo hotnaribasibo khangdi ma ai karimta khangdi adubu nachaina thoini hena wasi haidrabasu imani hena nachagi leiriba bibam khangliba natra memja masagi wa adubu taraga kudak aduda thamoi adu tasingna nungaitaba haibadu oirammi aigi isa asina kari asoiba mataukibagido aigi ijabu miyawga mimana triba lekha tharaba punsi mahingamada hingan biriba karigino mama ise isagi khanbada awaba moire ima nachagi asoibani seksintaba mikupta aina aigi punsi asibu asumna thokhanbani aigi iralni ma isani isagi irali asaduni hinglibi aini ai kanada maralama siba pamde aigi mapo aigi laibak asida asumna thu haina tamlamduna thoklibani ma aduna ima ai kanamagi mapamda minamba pamde aduna punsi asima loidri phau ai tumina dum leizarage tanik pa khonjelda tapna makha tarakpani melei sanana mama dusu masabu yengna wa makha tarai isana haiba khuding mama ina yagani isagi asadani mama ina hingliba sisu adunai bemanang pukning sontaganu adubu nang asumna leiba mapok asima naitom hingba honade adunai madi nangse yung kai panba pami ai amana hingduna leiriba makhaidi yamna phai aina hayeng leikhidraba matam aduda nang kamdawni mama na mahakmu harau tayamna leiduna yung kai panba pami haiba khangdaba nate khangi adubu masana masagi oiriba phibam khangbana tumina leiribani tasengna hairagadi aduna meleisana nokfet tawduna ima na hingduna leiriba makhaidi nachai su hingani naitom hingbada nachai dia kiba leite ima aduna idi kaisu hek khanbideda adugi saruk ima isa harau dum leithokse awaba wakal machet amata khandabida ima mama masa ani du asi haina nokfet tawduna tuminna makoigi thabak inkhang adu tawkirami kana amana momon mino kana amana mitlu pirang punsi mahing manadabagum nokliba minoki marumda leiriba aronba warisu amaga manadi asi oireko mihoi baikhoigi punsi apamba aningba thungzabagi nungaiba asidi karibu haigani tamganbadu nukmi da tawduna leiri masana tawribadubu urubada punna TV ka aduda leiribani aduna mama madabidu tapna hai yingningde ibungo sahi matang aduga yamna sanadre hanu thangda nupi koirakpa yamna male adugi saruk thabak ama tawsinduna yung kayase yengsinduna imagi manakta lehinaba tawrase mama na hairaklibadubu taraga sumjring pakum piraklami tamganbadu ayengma maikai amada yengduna hoida nasai na hena loina khangi sidagiri tapna nasai so imagi manakta leiradoni hoine adum nairagadi imasu wakhala sinungaidana nangna yumda leiradi yung kai panaba tawrasi thabain khang asisu mateng tawba yarani atai di yarima yung kai pan ba haidudi khara watliko ekoi se sianamda phajana loisinkhisi aduga muk aigi khanasi mana ningolni satkidawni nangna piba imadi imau pamini atomba nangpa nasagi nasa sapmanaima ekoi se nasakhrabadi nang nungai horoida kadaidagi no adudi nungai taba tabani dana masana aduga tomba imana haidawdi mabuk mapau phabi yum koi ba haidawbi mapami laire ina khunba imadi thoidokte
Tasengna hairabadiko awaba khangba mi aduni aina pamlibase. Tumina leire tamnganbado makha tana khumdre nupigi matang lakpasidadi. Asum tauna matam mana satkibana nong nini ama haukiba khanghaude. Marak asida tamnganbagi mapagi usop adusu loikre. Amuk mapalamda satpagi matam oirakle. Handakti tasengna mahak yumse thadoktuna satningdre. Thawaina Manipurda leiraga haksang mahakna kamdongna mapalamda satningani. Amaromdana amuk puhangbado karibu khanba. Nong nini asida mahak melay sana magi khongol lirakpa lakhitre. Aduga amaromda amuk tamnganba madi tasengna nuray mabu yamna nungsijarakpa thamoy nungda magi mami tarakpa matada laining oirakpa nongma nongmagi helakle. Saklon yamna lauribi nuray mana amuk kamdauba aronba pizangi marumda kayam kuina oizawai thak lawgadawriba. Maibu fina kayam kuina kuppa yagani yengba tabani isorgi kumhai. Hayengdi satlani haiduna ngasi numidang wairam aduda unasi haiduna nuray amadi tamnganba makoy anikak asikpa mafam amada unarami. Tamnganba madi haraubana muktoyba adubu nuray madi awabadubu lotsinabu honay. Awaba khak nate pakhatpa dusuni. Tamnganba harauna nurayba yengna. Aisu yama thubida yumda thorangnaba tawrani. Aduga thabak join tawnaba tawrani. Nangna sida leiraga aina da leibado yam nungaitre. Ai tasengna. Aduga nanga nangi namanabiduga isiada hairamaga dugalumda oina thabak adusu yawnaba hairamage. Kankhal kari kari tuba hai haiba natro. Nuray tapna. Hoi hai yaragadi amukta hainaramo. Ayuk ngana laklaga adugi thabak tawbagi so paisa phangni. Adagi halakpaga mo phi saradi paisa yam phangani. Ikhoise laibak yam phagadawri. Paisa yam paidawri nanga khangnabadagi. Aina pahenmrosiba. Noina nakhuna sa haizabagini. Ado nang siran turan thabak tawnuko. Aina nang nusirise phagi nate. Aina khalimatik nang naibo laithokpadu tawnuko. Nuray adu humang kangi tasengna adubu lotsinduna. Hoi bab, ay khangi. Ay siyam thazadabro. Ay siyam aduguma nupi manbraba. Nupi ay koy di khangbra. Ay koy nahinadaba nupa yaningdaba mo oiragadi hanna phawba yengdi. Ayna nang naiba yarise nang manungshibagini. Haraw mo monuksay nupi magi wa asibu taraga apangba misak nati adubu nungsiba sinihenduna mikup asida mahak apangba mo oirabani. Madu hairaga aidi kawi. Tamnganba wahai asi haiduna magi kar manungdagi yamna phazaba flower bouquet ama loktoktuna nupi mangonda pirami aduga tapna. Pigi haina khalakpa biham kuirabani. Aduba yekta matang ama sadaba aduna ngasi piramini jeksina thamo. Nuray nungsiba mityeng ama tapna yengi. Nungsiba si huni. Aduba yekta thakningnaba mayay amadi poi anghawbani masigi nisa asiso. Tamnganba mangondagi nuray mana lautokpa yaba kharadum lautokle. Haina hausikso amuk tapna asumna hairaklambi. Ado nangi paisa case oina yaurakladi 5K mukta piramu. Horen ayamuk tapna piraklageba. Nokmi tawna tamnganba tapna. Adugi bugayno piraktasu yai. Nangi asin bihek laibaga engonda dum hairo ay lairisidi. Nangona sum haibadusu ay ikaiba adugini. Ainadi nangi damak kaishu tawbide. Ay sum ikairaba adugini. Hey, adumay khanba tawgano. Ay su ay na ngamba matenga do nangona tawbani. Nangna su hayengway ay ga ngamba tawrakani yarisi. Aduda kem khande. Ay yuwadi ay bu thamoy sengna asubak nungsibiyu hairibasini. Nuray tamnganba mangonda munna yengduna. Ay punsida ay bu nungsibiba malakpase. Ay yamna nungayi. Ataydi ay thoidokte. Ay nasu minamba thabak ama tawge haidunasu ay khande. Lawnam haibigi saklon lawduna hairibu wahay mayam asida pangtharibani tasengna tamnganba mahakni. Hoi khangi kaidorage ado aisu yamtuna yumda halaknaba tawgani. Nang lamhenbidi oiramganuko. Oiroiba kaiso ayba yam thazadabagi maong tawbinuba. Ay waidaba tawde. Sidagidi noida laktuna noisi hoiga punna thabak tawdoini. Nanga hena nagsinaraktawba khaktani. Sidabu nangna pakhaliba kaige.
Nuraimana hairakpa wahai khuding tamnganba mahakna loina thajarami aduna nokmi tawna. Hoida, ainasu nangbu yam thajai ado halase. Matamsi thengi, nangsu thaba inkhang amuk tawdoiramni. Hoi haiduna makoi anidu mapam adudagi yumlomda punna lakle. Tamnganbadu Nurai adubu mayumlomda thilamduna thorakpani. Adubu nupa amana gari masada phamduna mahabu munna yengduna leihobadu urammi. Tasengna mahakna adubu thoina hena wakhalladu khanjinba matawche. Puwangba adu tattana memsagi hotel lomda laklammi. Adubu maram ama sadana hotel customer amabu kamaina sanglakanu haigani. Puwangba manadi hena wari adubu khangnabu hotnarami. Adubu ngasi phawba ngamde. Haina numidang wairam aduda ngasisu sa thaktuna leirami. Mamagi mateng tawbo oina melei sanado hotel aduda leiri. Puwangbadu leibana masado yamna comfortable oidre. Adubu tumina mathau tawduna leirami. Memja puwangbada yengna. Ibungo, nangi kari hapauge. Ini borak rapiro. Memsa nokmi. Bema, ibungo sinahairisi kara hapulao. Imasi khut thadokpa yadre. Mamana hairaklabanina melei sanado laktuna puwangbadugi borado hapi. Puwangbadu nupi aduda munna yengi adubu nupi mahakna mitsina phawba hanna yenglamde mangonda. Mahai hotelgi mi adu loina satkre hausikti makhoi ahum khak ngaihore. Memchadu puwangbadugi manakta laktuna nagal oirap phana mathaduna tapna. Ibungo, nangbu kanagi masano. Inenadi kanagi masano haiba khangdri. Puwangba nokmi tawduna. Ine, aisi saurelgi masano pani. Isli na waitomtani. Ta saurelgi masa oire. Yam phabani ta saureldo. Adoi bunga nangbu kari legi swaida nuktigi sum laklibase. Puwangba wahang aduda kari khumgani haiba ma tasengna khangje. Huranba makokta napi pakpadawna. Sum lakpani. Aigi hospital aduga siga khara naknaba adugini. Oh, ainadi sum aruba thabak amaga leibra aidana khalluri. Ado ibunga nang lanadi khanganu. Ai wa amata ibungo nangonda haige. Hoine haibiyo kari wanu. Ai kanada so haidok saroi. Ini hoisi khulla dudagini. Ai hoisi khulla sida mirot oina leirakpani. Aduna nang ai khoi mai sa si mafam asida lei haiba ma nang kanada haidokpa yade. Hoi, ai kanada so haidok saroi. Ado lanadi khangadra. Ai su sum khangning adugi wam thangjage ba. Nangna hanglak tawriba wado ai khangi. Madumadi ai hairaroi. Wafam asimadi lotlagi. Nongu matang sabada ai haige. Nang su thenglani chanaba tawrodana. Hoi ni jalage. Nacha aina nungdigi mafam asi lakpase nunghaitabra. Memsa noktuna. Kaisu kaideda noi mayamna nungsibiduna lakpiribasina aigidi nungairibani hena. Puwangbadu nokfet khak tawi. Makha taba wadi haidre numit adusu tarak tawri. Aduna taha hankirami. Puwangbaduna satkibaga melei sanadu lakli. Mamaga ngasaidagi sanariba wari adubu taraga. Nati imana haidubu kainoba. Aina haiba nama imana tawba nama talli boidi. Aina haibadi mafam asida amukana laktanaba amukta hayo hairaga. Masa aduna matang saduna sawbaduda noktuna. Nati mi masa aduna kari aranba tawraktana mafam asi lakanu aidana kamaina haidunu aiba nangbo. Melei sana mamada sawsinaduna. Imanadi khangjiba magido ai lumba laini haiba. Kainu khangde aini yam hainadi haibani. Yum paloi haibase ma khangdabro. Tawri siyengune. Khangdi bema khongthang amuk soikre aidana asuk sangbai khoigi punsi ase lemna manghanba haunade koi bema. Taning di baima nang suba nasagi apambase otokna khangbide. Masana haining libudu karino haiba amadi khangi. Adubu khangdaba saduna manthokpa makhummi. Hausiki nupa masado yamna phaiko matamse aphaba nupa yamna leitrabani. Aigi wadi amagi natana ibema nangbu thamoi sengna nungsibiba nangbu luna sana tawgadaba misak ama leiragadi hekta satluko. Kaino khoi masibo udonga hobada ising zora haithabaga samanari haibani.
ꯃꯦꯝꯆꯥꯗꯣ ꯃꯈꯣꯜ ꯊꯣꯛꯅ ꯅꯣꯛꯆꯩ ꯃꯆꯥꯅꯨꯄꯤꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯦꯂꯩꯁꯅꯥ ꯇꯞꯅ ꯑꯩ ꯆꯪꯈ꯭ꯔꯒꯦ ꯏꯃꯥ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯕ ꯅꯪ ꯗꯨꯀꯥꯟ ꯆꯠꯇꯧ ꯆꯠꯂꯨꯔꯣ ꯑꯩ ꯐꯤ ꯁꯥꯗꯣꯏꯅꯤ ꯐꯤ ꯁꯥꯕꯒꯤ ꯐꯝꯊꯗ꯭ꯔꯤꯉꯩ ꯑꯩꯅ ꯇꯧꯒꯗꯕ ꯊꯕꯛ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯇꯧꯔꯒꯦ ꯏꯃꯥ ꯍꯣꯔꯦꯟ ꯑꯃꯨꯛ ꯂꯦꯞꯇꯨꯅ ꯇꯧꯕꯗꯣ ꯑꯩ ꯇꯜꯂꯦꯕ ꯍꯣꯏ ꯏꯃꯥ ꯈꯪꯉꯦ ꯑꯩ ꯗꯨꯀꯥꯟ ꯆꯠꯂꯨꯈꯤꯒꯦ ꯃꯃꯥ ꯑꯗꯨꯅ ꯗꯨꯀꯥꯟꯂꯣꯝꯗ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯅ ꯌꯨꯝꯂꯣꯝꯗ ꯆꯪꯂꯛꯂꯦ ꯆꯥꯛꯁꯪꯂꯣꯝꯗ ꯆꯪꯂꯛꯂꯦ ꯆꯥꯛ ꯊꯣꯡꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ ꯑꯗꯨꯕꯨ ꯃꯃꯥꯒꯤ ꯋꯥ ꯃꯌꯥꯝ ꯑꯗꯨꯕꯨ ꯇꯥꯔꯒ ꯑꯃꯨꯛ ꯈꯟꯗꯕ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯈꯜꯂꯛꯂꯦ ꯃꯤꯠ ꯑꯗꯨꯗ ꯄꯨꯋꯥꯡꯕꯗꯨꯕꯨ ꯎꯔꯛꯂꯦ ꯋꯥꯈꯜ ꯑꯗꯨꯗ ꯍꯥꯏꯔꯤ ꯃꯥꯒꯤ ꯂꯦꯝꯖꯕ ꯃꯇꯧ ꯋꯥ ꯉꯥꯡꯗꯕ ꯃꯑꯣꯡ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯑꯩꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕ ꯑꯩꯅ ꯊꯤꯅ ꯉꯥꯡꯂꯁꯨ ꯑꯩꯉꯣꯟꯗ ꯁꯥꯎꯗꯕ ꯑꯣꯏꯒꯅꯤ ꯃꯥꯒꯤꯁꯦ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ ꯅꯨꯡꯁꯤꯕ ꯍꯥꯏꯁꯤꯗꯤ ꯊꯃꯣꯏꯒꯤꯅꯤ ꯃꯄꯥꯜ ꯊꯣꯡꯒꯤ ꯉꯥꯏꯍꯥꯛꯀꯤ ꯍꯣꯡꯕ ꯁꯛꯐꯝ ꯑꯁꯤꯅ ꯂꯦꯞꯄ ꯌꯥꯕ ꯅꯠꯇꯦ ꯄꯨꯋꯥꯡꯕ ꯅꯪꯕꯨ ꯑꯩ ꯑꯁꯦꯡꯕꯒꯤ ꯅꯨꯡꯁꯤꯕ꯭ꯔꯥ ꯑꯁꯤ ꯈꯟꯅ ꯃꯇꯣꯝꯇ ꯑꯃꯨꯛ ꯅꯣꯛꯆꯩ ꯃꯇꯣꯝꯇ ꯋꯥꯈꯜ ꯑꯗꯨꯗ ꯃꯈꯜ ꯃꯊꯦꯜ ꯀꯌꯥ ꯑꯃ ꯁꯥꯗꯨꯅ ꯇꯞꯅ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯦ ꯅꯥꯀꯦꯟ ꯊꯥ ꯑꯣꯏꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯁꯤꯅ ꯅꯨꯡꯁꯤ ꯏꯔꯤꯛ ꯑꯣꯏꯗꯨꯅ ꯀꯨꯏꯅ ꯃꯌꯣꯜ ꯁꯣꯡꯂꯨꯗ꯭ꯔꯕ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯦ ꯅꯧꯅ ꯌꯦꯅꯤꯡꯍꯨꯟꯗꯨꯅ ꯌꯦꯅꯤꯡꯊꯥ ꯍꯥꯏꯕꯗꯨ ꯂꯥꯛꯂꯕ ꯃꯥꯜꯂꯤ ꯑꯗꯨꯕꯨ ꯀꯨꯏꯅ ꯁꯥꯡꯅ ꯆꯠꯄ ꯑꯣꯏꯗꯦ ꯃꯥꯒꯤ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜ ꯑꯗꯣ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯁꯥ ꯑꯗꯨꯗ ꯀꯤꯗꯨꯅ ꯁ꯭ꯇꯛ ꯇꯧꯗꯨꯅ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯁꯥꯅ ꯁꯃꯥꯖ ꯑꯁꯤꯕꯨ ꯌꯥꯝꯅ ꯀꯤꯅ ꯂꯧꯔꯝꯃꯤ ꯅꯨꯡꯉꯥꯏꯇꯅ ꯑꯃꯨꯛꯁꯨ ꯍꯥꯏ ꯑꯩꯒꯨꯝꯕ ꯑꯃꯅ ꯃꯥꯒꯨꯝꯕ ꯃꯃꯜ ꯂꯩꯕ ꯑꯃꯒꯤ ꯋꯥꯈꯜ ꯈꯟꯕ ꯍꯧꯅꯗꯦ ꯊꯤꯠ ꯅꯦꯝꯕ ꯃꯤꯅ ꯊꯥ ꯂꯥꯝꯕ ꯍꯥꯏꯕꯗꯨ ꯇꯥꯒꯅꯤ ꯂꯩꯅꯝ ꯆꯦꯟꯗ꯭ꯔꯕꯤ ꯑꯩꯗꯤ ꯀꯅꯥꯅ ꯈꯨꯟꯒꯠꯄꯤꯗꯨꯅ ꯏꯁꯣꯔꯗ ꯀꯠꯇꯣꯏꯅꯣ ꯑꯗꯨꯅ ꯑꯩ ꯅꯠꯇꯕ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯟꯕ ꯍꯧꯅꯗꯦ ꯑꯩꯗꯤ ꯃꯇꯤꯛ ꯆꯥꯗꯕꯤꯅꯤ ꯑꯩꯗꯤ ꯂꯩꯍꯤ ꯌꯥꯎꯗ꯭ꯔꯕ ꯂꯩꯔꯥꯡꯅꯤ ꯑꯩ ꯑꯃꯅ ꯁꯥꯒꯩ ꯑꯃꯒꯤ ꯃꯑꯣꯏꯕꯗ ꯃꯤꯅ ꯍꯪꯒꯣꯏꯅꯒꯅꯤ ꯂꯩꯇꯦ ꯑꯩꯒꯤ ꯃꯄꯣꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯌꯦꯅꯤꯡꯊꯥ ꯍꯥꯏꯕꯗꯣ ꯅꯥꯀꯦꯟ ꯊꯥ ꯑꯣꯏꯗꯨꯅ ꯂꯩꯕꯅ ꯍꯦꯟꯅ ꯆꯨꯅꯩ ꯑꯩꯗꯤ ꯄꯨꯟꯁꯤꯒꯤ ꯁꯩꯍꯧꯗ ꯂꯣꯏꯈ꯭ꯔꯕ ꯑꯩꯒꯤ ꯌꯦꯅꯤꯡꯊꯥ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯃꯗꯨꯒꯤ ꯃꯤꯄꯠꯇ ꯂꯧꯅꯝ ꯆꯥꯎꯕꯗꯨꯅ ꯊꯣꯛꯍꯟꯕꯅꯤꯀꯣ ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯦ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯌꯦꯅꯤꯡꯊꯥ ꯃꯄꯣꯛ ꯑꯁꯤꯃ ꯃꯤꯠꯂꯨꯞ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯨꯞ ꯑꯣꯏꯗꯨꯅ ꯂꯩꯔꯗ꯭ꯔꯥ ꯑꯩꯕꯣ ꯋꯥꯍꯩ ꯑꯁꯤꯃꯒ ꯏꯔꯣꯏꯅꯅ ꯃꯕꯨꯛꯅꯤꯡ ꯑꯗꯨꯃ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯣꯏꯗꯨꯅ ꯄꯤꯔꯥꯡ ꯑꯗꯨ ꯇꯥꯔꯛꯀꯗꯧꯔꯦ ꯄꯤ ꯑꯗꯨ ꯇꯥꯔꯛꯇ꯭ꯔꯤꯉꯩ ꯃꯈꯨꯠ ꯑꯗꯨꯅ ꯐꯠ ꯇꯧꯗꯨꯅ ꯀꯟꯊꯣꯛꯏ ꯑꯗꯨꯒ ꯇꯧꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕ ꯊꯕꯛ ꯑꯗꯣꯝꯗ ꯃꯥꯏ ꯑꯣꯟꯁꯤꯟꯈ꯭ꯔꯦ ꯃꯦꯂꯩꯁꯅꯥꯗꯣ ꯌꯦꯡꯕ ꯇꯥꯏ ꯅꯨꯡꯁꯤꯕ ꯃꯥꯅ ꯍꯦꯟꯕ꯭ꯔꯥ ꯆꯠꯅꯕꯤ ꯃꯍꯥꯛꯅ ꯀꯟꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯍꯟꯗꯛ ꯃꯔꯛ ꯃꯆꯥꯅꯨꯄꯥꯅ ꯑꯍꯣꯡꯕ ꯈꯔ ꯂꯥꯛꯄꯁꯤꯗ ꯃꯄꯥꯗꯨꯅ ꯀꯔꯤꯒꯤ ꯈꯪꯂꯣꯏ ꯈꯪꯂꯝꯃꯤ ꯑꯗꯨꯕꯨ ꯍꯥꯏꯔꯣꯏ ꯍꯥꯏꯅ ꯋꯥꯍꯩ ꯑꯃ ꯍꯥꯏꯗꯦ ꯑꯗꯨꯕꯨ ꯉꯁꯤꯁꯨ ꯑꯃꯨꯛ ꯃꯆꯥꯅꯨꯄꯥ ꯑꯁꯤꯅ ꯃꯇꯝ ꯀꯥꯏꯅ ꯃꯥꯒꯤ ꯊꯕꯛ ꯃꯇꯝ ꯑꯗꯨꯗꯒꯤ ꯈꯔ ꯁꯣꯟꯊꯍꯜꯂꯛꯄꯁꯤꯗ ꯋꯥ ꯉꯥꯡꯒꯦ ꯍꯥꯏꯅ ꯃꯄꯨꯛꯅꯤꯡ ꯑꯗꯨꯗ ꯈꯜꯂꯝꯃꯤ ꯋꯥꯡꯕꯗꯨ ꯁꯦꯠꯂꯨ ꯆꯥꯔꯨꯕ ꯃꯐꯤ ꯑꯗꯨ ꯍꯣꯡꯗꯨꯅ ꯆꯥꯛꯁꯪ ꯑꯗꯨꯗ ꯃꯄꯥꯅ ꯆꯥꯛ ꯊꯣꯡꯒꯦ ꯍꯥꯏꯅ ꯇꯧꯔꯤꯕꯗꯨ ꯃꯇꯦꯡ ꯇꯧꯒꯦ ꯍꯥꯏꯅ ꯂꯥꯛꯂꯝꯃꯤ ꯉꯥꯏꯍꯥꯛꯇꯤ ꯋꯥ ꯉꯥꯡꯅꯗꯦ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯣ ꯆꯥꯎꯔꯦꯜꯗꯣ ꯇꯞꯅ ꯋꯥ ꯍꯥꯏꯔꯛꯏ ꯀꯩꯗꯧꯕ ꯌꯥꯎꯔꯦ ꯍꯟꯗꯛ ꯃꯔꯛꯇꯤ ꯅꯍꯥꯟꯈꯩꯒ ꯌꯥꯝꯅ ꯃꯥꯟꯅꯗꯅ ꯃꯇꯝ ꯁꯣꯟꯊꯍꯜꯂꯛꯂꯤꯕꯁꯤꯕꯨ ꯀꯔꯤꯗꯧꯔꯒꯦ ꯅꯪꯕꯨ ꯋꯥꯡꯕ ꯃꯄꯥꯅ ꯃꯉꯣꯟꯗ ꯑꯁꯨꯝꯅ ꯀꯣꯏꯁꯟ ꯇꯧꯕꯁꯤ ꯀꯩꯁꯨ ꯍꯦꯟꯅ ꯈꯟꯕ ꯇꯧꯗꯦ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯑꯉꯥꯡ ꯍꯦꯛ ꯑꯣꯏꯔꯤꯉꯩ ꯃꯄꯥꯁꯤꯅ ꯃꯥꯕꯨ ꯑꯁꯨꯝꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅꯕ ꯑꯁꯤꯅ ꯉꯁꯤ ꯃꯍꯥꯛꯅ ꯃꯤꯁꯛ ꯊꯣꯛꯄ ꯃꯤ ꯑꯃ ꯑꯣꯏꯔꯛꯂꯤꯕꯅꯤ ꯀꯅꯥꯒꯨꯝꯕꯤ ꯑꯣꯏꯔꯕꯗꯤ ꯍꯟꯒꯠꯇꯨꯅ ꯁꯥꯎꯅ ꯈꯨꯝꯂꯝꯕ ꯌꯥꯏ
ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯁꯥꯎꯒꯠꯇ꯭ꯔꯕꯁꯨ ꯃꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯣꯏꯗꯕ ꯋꯥꯍꯩꯅ ꯑꯋꯩꯕ ꯃꯁꯥꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯋꯥꯐꯝ ꯑꯗꯨꯝ ꯍꯥꯏꯔꯕꯗꯤ ꯁꯣꯏꯗꯅ ꯃꯄꯥꯅ ꯋꯥ ꯉꯥꯡꯂꯛꯀꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯕꯥꯕꯥ, ꯍꯟꯗꯛ ꯃꯔꯛꯇꯤ ꯍꯣꯁꯄꯤꯇꯥꯜꯗ ꯊꯕꯛ ꯈꯔ ꯆꯤꯜꯂꯤ, ꯑꯗꯨꯒꯤꯅꯤ ꯗꯥꯎ ꯌꯥꯗꯕ ꯍꯥꯏꯗꯣꯏꯔꯥ ꯌꯥꯏ ꯍꯥꯏꯒꯗ꯭ꯔꯥ ꯈꯪꯗꯦ꯫ ꯊꯕꯛ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯗ ꯏꯃꯥꯔꯖꯦꯟꯁꯤ ꯌꯥꯝꯅ ꯂꯥꯛꯏ, ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯊꯦꯡꯅ ꯍꯜꯂꯛꯂꯤꯕ꯫ ꯂꯝ ꯇꯨ ꯍꯦꯟꯕ ꯊꯕꯛ ꯑꯃ ꯉꯁꯤ ꯐꯥꯎꯕ ꯃꯆꯥꯁꯤꯅ ꯃꯥꯒꯤ ꯃꯐꯝꯗ ꯇꯧꯗꯦ꯫ ꯃꯇꯝꯗ ꯆꯠꯄ, ꯍꯥꯏꯗꯣꯛꯈꯤꯕ ꯋꯥ ꯉꯥꯛꯄ, ꯋꯥꯈꯜ ꯈꯟꯊꯕꯅ ꯃꯁꯔꯨꯛ ꯑꯣꯏꯕ ꯃꯥꯒꯤ ꯃꯆꯥꯅꯤ꯫ ꯑꯗꯨꯅ ꯃꯁꯥꯅ ꯍꯥꯏꯔꯤꯕꯁꯤ ꯊꯥꯖꯔꯝꯃꯤ ꯇꯁꯦꯡꯅ꯫ ꯍꯣꯏꯗ ꯑꯗꯨꯒꯤꯕꯨ ꯑꯣꯏꯔꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯍꯦꯛ ꯅꯪꯅ ꯊꯦꯡꯅ ꯍꯜꯂꯛꯄꯁꯤ ꯏꯄꯥꯗꯤ ꯍꯦꯛꯇ ꯅꯨꯡꯉꯥꯏꯐꯝ ꯑꯃ ꯍꯦꯛꯇ ꯈꯪꯗꯦ꯫ ꯏꯇꯣꯝꯇ ꯌꯨꯝ ꯑꯁꯤꯗ ꯂꯩꯕꯅꯤꯅ ꯏꯕꯨꯡꯉꯣ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯅꯪꯕꯨ ꯅꯨꯄꯤ ꯑꯃ ꯊꯤꯅꯕ ꯇꯧꯔꯁꯤꯗꯅ꯫ ꯏꯄꯥ ꯏꯇꯣꯝꯇ ꯌꯨꯝꯗ ꯂꯩꯕꯁꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦꯅꯤ꯫ ꯏꯃꯧꯒꯤ ꯁꯦꯕ ꯑꯗꯒꯤ ꯏꯁꯨꯒꯤ ꯀꯨꯝꯍꯩ ꯀꯩꯗꯣ ꯌꯦꯡꯅꯤꯡꯉꯤꯅꯤ ꯅꯪꯕꯨ꯫ ꯇꯍꯥ ꯇꯧ ꯐꯠꯇꯦ ꯕꯥꯕꯥ, ꯋꯥꯔꯁꯨ ꯋꯥꯅ ꯃꯇꯝ ꯈꯔꯗꯤ ꯈꯥꯡꯉꯨ ꯀꯩꯗꯧꯒꯦ꯫ ꯅꯆꯥ ꯑꯩꯅ ꯏꯁꯥꯅ ꯈꯪꯅ ꯇꯧꯒꯅꯤ꯫ ꯊꯤꯒꯦꯔꯥ ꯐꯖꯒꯦꯔꯥ ꯑꯩꯈꯣꯏ ꯌꯨꯝꯁꯦ ꯈꯔ ꯑꯃꯨꯛꯇ ꯁꯥꯅꯕ ꯇꯧꯁꯤ, ꯌꯨꯝꯁꯤ ꯃꯜꯂꯤ꯫ ꯏꯄꯥꯅ ꯏꯆꯥꯗ ꯑꯁꯤꯃ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯑꯩ ꯍꯥꯏꯔꯣꯏꯀꯣ ꯏꯕꯨꯡꯉꯣ꯫ ꯑꯗꯣ ꯅꯪꯒꯤ ꯈꯪꯅꯕ ꯅꯨꯄꯤ ꯃꯆꯥꯗꯤ ꯇꯁꯦꯡꯅ ꯂꯩꯇ꯭ꯔꯤꯕ꯭ꯔꯥ ꯅꯪꯕꯣ? ꯍꯣꯏ ꯂꯩꯇꯦ, ꯑꯗꯨꯕꯨ ꯄꯥꯝꯖꯕ ꯑꯃꯗꯤ ꯂꯩ꯫ ꯏꯆꯥꯅ ꯄꯥꯝꯖꯕ ꯑꯃ ꯂꯩꯔꯒꯗꯤ ꯐꯩ, ꯑꯗꯨꯕꯨ ꯏꯕꯨꯡꯉꯣ ꯏꯄꯥꯅꯁꯨ ꯏꯃꯧ ꯑꯣꯏꯅꯤꯡꯕ ꯑꯃ ꯂꯩꯔꯦꯀꯣ꯫ ꯅꯍꯥꯟ ꯑꯩꯅ ꯊꯣꯡꯒꯥꯜꯗ ꯊꯦꯡꯅꯩ ꯍꯥꯏꯕ ꯅꯨꯄꯤ ꯃꯆꯥꯗꯨ ꯑꯩꯅ ꯍꯦꯛ ꯄꯥꯝꯖꯕ ꯑꯣꯏꯗꯨꯅ ꯃꯥꯒꯤ ꯃꯔꯝꯗ ꯈꯔ ꯍꯪꯉꯨꯔꯦ꯫ ꯌꯥꯝꯅ ꯐꯕ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯑꯣꯏꯔꯝꯃꯤ, ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯐꯕꯅꯤ꯫ ꯑꯩꯗꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯗꯦ, ꯄꯥꯕꯅ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥꯗꯣ ꯌꯥꯏꯁꯅꯥ ꯍꯥꯏꯕꯅꯤ꯫ ꯅꯪꯕꯨ ꯑꯃꯨꯛꯇ ꯌꯦꯡꯉꯨꯁꯣꯅꯦ꯫ ꯑꯁ ꯑꯣꯟꯊꯣꯛ ꯄꯥꯕ ꯅꯪꯁꯨ, ꯑꯃꯨꯛ ꯐꯥꯎꯕ ꯎꯗ꯭ꯔꯤꯕ ꯅꯨꯄꯤ ꯃꯆꯥꯗꯨꯕꯨ ꯑꯩꯅ ꯀꯃꯥꯏꯅ ꯌꯦꯡꯉꯨ ꯆꯠꯇꯣꯏꯅꯣ? ꯕꯥꯕꯥ, ꯅꯨꯄꯤꯒꯤ ꯋꯥꯔꯤꯁꯦ ꯀꯣꯟꯅ ꯁꯥꯔꯁꯦ, ꯍꯧꯖꯤꯛ ꯃꯁꯤꯒꯤ ꯃꯇꯝ ꯅꯠꯇꯦꯗ, ꯀꯣꯟꯅ ꯇꯧꯁꯦ꯫ ꯆꯥꯛꯁꯤ ꯑꯃꯨꯛꯇ ꯂꯣꯏꯅꯕ ꯇꯧꯁꯦ, ꯑꯩ ꯋꯥꯔꯤ꯫ ꯍꯣꯏ ꯑꯗꯣ ꯅꯨꯄꯤ ꯊꯤꯔꯛꯄꯗ ꯏꯄꯥꯗꯤ ꯀꯥ ꯍꯦꯟꯅ ꯐꯖꯗ꯭ꯔꯕꯁꯨ ꯌꯥꯏ, ꯑꯗꯨꯕꯨ ꯏꯃꯧꯅꯤ ꯍꯥꯏꯕꯗ ꯂꯦꯝꯆꯐꯝ ꯂꯩꯇꯕꯗꯤ ꯄꯥꯝꯗꯦ꯫ ꯃꯤꯠ ꯇꯥꯡꯕꯤ ꯑꯣꯏꯖꯁꯅꯨ, ꯖꯥꯠ ꯇꯤꯟꯅꯗꯕꯤ ꯑꯣꯏꯁꯅꯨ꯫ ꯑꯗꯨꯕꯨ ꯁꯥꯒꯩ ꯑꯁꯤ ꯁꯦꯟꯊꯔꯣꯏꯗꯕ ꯅꯨꯄꯤꯗꯤ ꯏꯄꯥꯅ ꯄꯥꯝꯃꯤꯀꯣ꯫ ꯇꯨꯃꯤꯟꯅ ꯂꯩ ꯄꯨꯋꯥꯡꯕ ꯃꯄꯥꯒꯤ ꯋꯥ ꯑꯗꯨꯕꯨ ꯇꯥꯔꯒ ꯃꯥꯅ ꯈꯜꯂꯤꯕ ꯃꯤꯁꯛ ꯑꯁꯤꯕꯨ ꯃꯄꯥꯅ ꯄꯥꯝꯖꯕ ꯑꯃ ꯑꯣꯏꯒꯗ꯭ꯔꯥ ꯃꯤꯀꯨꯞ ꯑꯁꯤꯗ ꯈꯜꯂꯛꯂꯤ꯫ ꯃꯦꯂꯩꯁꯅ ꯃꯃꯥ ꯃꯆꯥꯒꯤ ꯃꯔꯝꯗ ꯃꯄꯥꯗ ꯍꯪꯁꯤꯔꯥ ꯍꯥꯏꯅ ꯑꯗꯨꯕꯨ ꯐꯥꯎꯔꯛꯂꯤꯕ ꯏꯍꯨꯜ ꯑꯗꯨ ꯃꯇꯣꯝꯇ ꯊꯦꯝꯖꯤꯟꯖꯩ꯫ ꯁꯣꯝꯗꯅ ꯃꯆꯥ ꯑꯗꯨꯅ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯅ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯅꯤ ꯍꯥꯏꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂꯒ ꯆꯠꯅꯕ ꯍꯥꯏꯅ ꯄꯦꯀꯦꯖ ꯇꯧꯔꯤꯕꯗꯨ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯃꯗꯨꯕꯨ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯉꯤ ꯃꯃꯥ ꯑꯃꯗꯤ ꯃꯆꯦ ꯆꯪꯗꯨꯅ꯫ ꯃꯥꯙꯕꯤꯅ ꯊꯣꯏꯗꯣꯛꯅ ꯑꯋꯥꯠ ꯑꯄꯥ ꯂꯩꯇ꯭ꯔꯤ, ꯁꯤꯡꯈꯩꯅ ꯄꯨꯔꯛꯎ ꯍꯥꯏꯔꯛꯑꯦ ꯍꯥꯏꯕ ꯃꯈꯩꯁꯨ ꯏꯃꯥꯅ ꯂꯣꯏꯅ ꯄꯦꯀꯦꯖ ꯐꯖꯅ ꯇꯧꯔꯕꯅꯤ꯫ ꯃꯄꯥꯟ ꯂꯝꯗ ꯂꯩꯕꯁꯤ ꯆꯥꯕ ꯊꯛꯄ ꯍꯦꯛꯇ ꯅꯨꯡꯉꯥꯏꯇꯕꯅꯤ, ꯌꯨꯝꯅ ꯍꯦꯛꯇ ꯍꯦꯟꯕꯅꯤ꯫ ꯂꯤꯂꯤ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯇꯦꯡ ꯇꯧꯁꯤꯜꯂꯛꯏ꯫ ꯊꯕꯛꯇꯣ ꯁꯤꯗ ꯇꯧꯅꯕ ꯇꯧꯔꯁꯤ꯫ ꯅꯪꯅ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯗ ꯑꯩꯁꯦ ꯌꯨꯝ ꯄꯥꯟꯕ ꯉꯝꯗ꯭ꯔꯤ꯫ ꯅꯪꯅ ꯁꯤꯗ ꯂꯦꯡꯗꯅ ꯂꯩꯔꯗꯤ ꯑꯩꯁꯦ ꯈꯔꯁꯨ ꯅꯨꯡꯉꯥꯏꯗꯧꯅꯤ꯫ ꯂꯥꯏꯔꯤꯛ ꯈꯔ ꯇꯝꯃꯦ, ꯌꯥꯔꯦ ꯇꯣ꯫ ꯑꯇꯣꯝꯕ, ꯅꯪꯕꯨ ꯊꯕꯛ ꯇꯧꯅꯕ ꯐꯪꯗꯕꯁꯨ ꯅꯠꯇꯦ, ꯅꯪꯅ ꯍꯦꯛ ꯁꯤꯗ ꯇꯠꯄ ꯃꯈꯩ ꯌꯥꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯃꯃꯥ ꯑꯃꯗꯤ ꯃꯆꯦ ꯃꯈꯣꯏ ꯑꯅꯤ ꯆꯪꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯂꯤꯕꯗꯨꯕꯨ ꯇꯥꯔꯒ ꯅꯣꯛꯃꯤ ꯇꯧꯅ ꯈꯨꯝꯃꯤ꯫ ꯏꯃꯥ, ꯏꯆꯦ, ꯅꯣꯏ ꯑꯅꯤꯒꯤ ꯑꯅꯤꯡꯕꯗꯣ ꯍꯟꯗꯛꯇꯤ ꯑꯩꯅ ꯂꯣꯏꯅ ꯊꯨꯡꯍꯜꯂꯅꯤ꯫ ꯀꯩꯁꯨ ꯈꯜꯂꯨꯅꯨ, ꯑꯩ ꯀꯨꯏꯅ ꯂꯩꯔꯛꯑꯣꯏ, ꯌꯥꯝ ꯊꯨꯅ ꯂꯥꯛꯀꯅꯤ꯫ ꯑꯗꯨꯒ ꯏꯃꯥꯒꯤ ꯃꯈꯥꯗ ꯑꯩ ꯊꯕꯛ ꯑꯗꯨ ꯇꯧꯗꯨꯅ ꯌꯨꯝꯁꯦ ꯌꯦꯡꯗꯨꯅ ꯂꯩꯔꯅꯤ꯫ ꯅꯨꯡꯉꯥꯏꯗ ꯏꯆꯥꯒꯤ ꯋꯥ ꯇꯥꯕꯗ, ꯑꯗꯨꯃꯛꯅꯤ ꯏꯕꯨꯡꯉꯣ ꯅꯃꯥ ꯑꯩꯅ ꯄꯥꯝꯖꯕꯁꯨ꯫ ꯅꯪꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯪꯅ ꯇꯝꯒꯦ ꯍꯥꯏꯕ ꯈꯨꯗꯤꯡ ꯅꯃꯥ ꯑꯩꯅ ꯊꯥꯕꯅꯤ, ꯅꯪꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯅꯃꯥ ꯑꯩꯅ ꯄꯤꯕꯅꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯑꯃꯨꯛ ꯅꯃꯥ ꯑꯩꯒꯤ ꯑꯅꯤꯡꯕꯁꯤ ꯊꯨꯡꯍꯟꯕ ꯌꯥꯔꯦ ꯍꯥꯏꯅ ꯑꯩ ꯈꯜꯂꯤ꯫ ꯅꯪꯅ ꯍꯟꯗꯛ ꯌꯨꯝ ꯊꯣꯔꯛꯄꯗ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯉꯥꯡꯕ ꯋꯥ ꯇꯥꯔꯤꯕꯁꯤꯗꯤ ꯑꯩꯗꯤ ꯌꯥꯝ ꯆꯤꯡꯅꯩ꯫ ꯍꯟꯗꯛ ꯑꯃꯨꯛꯀ ꯊꯣꯔꯛꯄꯗꯗꯤ ꯅꯌꯨꯝꯅ ꯀꯩ ꯄꯥꯟꯒꯤ ꯁꯣꯏꯗꯅ ꯍꯥꯏꯔꯛꯇꯧ ꯃꯥꯜꯂꯦꯕ ꯑꯩꯅ꯫ ꯃꯆꯦꯒꯤ ꯋꯥ ꯑꯗꯨꯕꯨ ꯇꯥꯔꯒ ꯇꯝꯉꯥꯟꯕꯗꯨ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯍꯥꯏꯔꯛꯄ ꯌꯥꯅ ꯂꯩꯔꯤ ꯏꯆꯦ, ꯅꯅꯥꯎ ꯑꯩꯁꯦ ꯍꯟꯗꯛꯇꯤ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏ꯫ ꯑꯗꯨ ꯍꯥꯏꯔꯒ ꯏꯆꯦ, ꯅꯪ ꯍꯣꯔꯦꯟ ꯅꯪꯅ ꯄꯥꯎ ꯐꯥꯎꯅꯔꯝꯕ ꯅꯨꯄꯤ ꯃꯆꯥꯅꯤꯗꯣ ꯄꯥꯎ ꯑꯝꯇ ꯐꯥꯎꯅꯧ, ꯑꯗꯨꯒ ꯊꯕꯛ ꯂꯥꯛꯅꯕ ꯑꯝꯇ ꯇꯧ꯫ ꯏꯆꯦ, ꯀꯥꯎꯕꯨ ꯀꯥꯎꯏꯅꯦ ꯑꯩꯗꯤ꯫ ꯍꯣꯏ
ꯏꯆꯦ ꯍꯣꯔꯦꯟ ꯁꯥꯔꯒꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯇꯧꯕ ꯌꯥꯕ ꯀꯩꯅꯣ ꯑꯃꯨꯛꯇ ꯇꯧꯒꯦ ꯏꯃꯥꯒ ꯑꯃꯨꯛ ꯋꯥꯔꯤꯗꯣ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯣ ꯑꯗꯨꯒ ꯄꯣꯊꯥꯅꯕ ꯇꯧ ꯍꯌꯦꯡ ꯑꯃꯨꯛ ꯐ꯭ꯂꯥꯏꯠ ꯅꯪꯗꯕ ꯇꯥꯔꯦ ꯉꯥꯡꯗꯅ ꯃꯆꯦꯗꯨ ꯀꯥꯗꯨꯗꯒꯤ ꯆꯠꯈꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯈꯛ ꯉꯥꯏꯍꯧꯏ ꯃꯃꯥꯗꯣ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯅ ꯎꯔꯦꯗꯅ ꯅꯆꯦꯁꯤ ꯅꯪꯒꯤꯗꯃꯛ ꯌꯥꯝꯅ ꯋꯥꯖꯕꯅꯤ ꯍꯥꯏꯕ ꯑꯗꯣ ꯅꯪꯒ ꯈꯪꯅꯔꯤꯕ ꯅꯨꯄꯤ ꯃꯆꯥꯗꯨꯕꯨ ꯌꯥꯝ ꯐꯕ꯭ꯔꯣ ꯀꯝꯗꯧꯒꯦ ꯌꯥꯝꯅ ꯐꯩ ꯏꯃꯥ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯅꯨꯄꯤꯒ ꯌꯥꯝ ꯃꯥꯟꯅꯗꯦ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯅ ꯍꯩ ꯑꯗꯒꯤ ꯏꯃꯥꯕꯨꯁꯨ ꯌꯥꯝ ꯂꯨꯅ ꯇꯧꯅꯤ ꯐꯕꯨ ꯐꯔꯒꯗꯤ ꯌꯥꯔꯦꯗ ꯏꯃꯥꯒꯤꯗꯤ ꯅꯪꯒ ꯂꯨꯅ ꯆꯥꯅ ꯂꯩꯃꯤꯟꯅꯕ ꯑꯃ ꯑꯣꯏꯔꯒꯗꯤ ꯌꯥꯝ ꯐꯩꯀꯣ ꯋꯥꯈꯜ ꯇꯤꯟꯅꯔꯣꯏꯗꯕ ꯑꯣꯏꯔꯒꯗꯤ ꯇꯧꯅꯨꯀꯣ ꯏꯕꯨꯡꯉꯣ ꯐꯔꯦ ꯅꯪꯁꯨ ꯄꯣꯊꯥꯖꯔꯣ ꯏꯃꯥꯁꯨ ꯑꯃꯨꯛꯇ ꯄꯣꯊꯥꯔꯒꯦ ꯃꯃꯥ ꯏꯕꯦꯝ ꯑꯗꯨꯁꯨ ꯃꯉꯣꯟꯗ ꯋꯥꯐꯝ ꯈꯔꯁꯤ ꯍꯥꯏꯔꯝꯗꯨꯅ ꯔꯨꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯇꯝꯉꯥꯟꯕꯗꯣ ꯆꯠꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯕꯗ ꯐꯃꯨꯡ ꯑꯗꯨꯗ ꯀꯥꯈꯠꯂꯛꯂꯤ ꯑꯗꯨꯒ ꯅꯨꯔꯩꯗ ꯐꯣꯟ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯊꯦꯡꯂꯕ ꯃꯇꯝ ꯑꯗꯨꯗ ꯉꯁꯤꯗꯤ ꯋꯦꯇꯤꯡ ꯂꯩꯔꯝꯃꯤ ꯍꯥꯏꯐꯦꯠ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯐꯠꯇꯕ ꯋꯥꯈꯜ ꯑꯗꯨꯅ ꯍꯥꯟꯅ ꯃꯥꯡ ꯊꯥꯕꯗꯤ ꯃꯍꯥꯛ ꯇꯧꯗꯦ ꯃꯔꯝꯗꯤ ꯉꯁꯤꯈꯛ ꯃꯍꯥꯛ ꯊꯦꯡꯅꯕꯅꯤ ꯋꯦꯇꯤꯡꯗꯣ ꯀꯅꯥꯒ ꯋꯥꯔꯤ ꯁꯥꯔꯤꯕꯅꯣ ꯍꯥꯏꯃꯤꯗ ꯍꯧꯖꯤꯛ ꯁꯨꯛ ꯊꯦꯡꯉꯀꯥꯟꯁꯤꯗ ꯋꯥꯈꯜ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯈꯟꯕꯅꯤ ꯃꯇꯣꯝꯇ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯑꯗꯨꯗ ꯅꯨꯔꯩꯒꯤ ꯀꯣꯜ ꯂꯥꯛꯏ ꯇꯝꯉꯥꯟꯕ ꯐꯣꯟ ꯑꯗꯨ ꯔꯤꯁꯤꯞ ꯇꯧꯗꯨꯅ ꯑꯊꯦꯡꯕ ꯑꯍꯤꯡꯁꯤꯗ ꯀꯅꯥꯒ ꯋꯥꯔꯤ ꯁꯥꯔꯤꯕꯅꯣ ꯅꯪꯕꯣ ꯑꯩꯈꯣꯏ ꯃꯥꯅ ꯑꯩꯈꯣꯏ ꯏꯗꯣꯝꯆꯥꯝꯃꯒ ꯁꯥꯟꯅꯕꯅꯤ ꯂꯥꯟꯅ ꯈꯜꯂꯤꯔꯣ ꯈꯟꯗꯦꯗ ꯀꯩꯒꯤ ꯈꯟꯗꯣꯏꯅꯣ ꯑꯗꯣ ꯍꯌꯦꯡꯗꯒꯤ ꯑꯩꯁꯨ ꯆꯠꯂꯅꯤ ꯅꯪꯁꯨ ꯐꯖꯅ ꯂꯩꯔꯝꯃꯣ ꯍꯥꯏꯒꯦ ꯇꯧꯔꯛꯄꯅꯤ ꯍꯌꯦꯡꯗꯤ ꯃꯔꯥꯡ ꯑꯩ ꯀꯣꯜ ꯇꯧꯔꯛꯄꯗꯣ ꯐꯔꯛ ꯑꯃ ꯇꯥꯗꯧ ꯃꯥꯜꯂꯤ ꯅꯪꯁꯨ ꯐꯖꯅ ꯆꯠꯂꯣ ꯑꯩ ꯀꯩꯁꯨ ꯂꯝ ꯍꯦꯟꯕ ꯊꯕꯛ ꯇꯧꯔꯦ ꯅꯪꯅ ꯆꯠꯂꯝꯗꯥꯏ ꯑꯁꯤꯗ ꯑꯩꯒꯤ ꯑꯉꯝꯕ ꯈꯔꯗ ꯅꯉꯣꯟꯗ ꯍꯥꯞꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯉꯝꯗꯦ ꯑꯗꯨꯒꯤ ꯑꯃꯨꯛ ꯅꯪ ꯈꯜꯂꯅꯨ ꯑꯩ ꯀꯩꯁꯨ ꯋꯥꯗꯦ ꯅꯪ ꯑꯗꯨꯝ ꯅꯥꯗꯅ ꯂꯩꯔꯝꯃꯨ ꯏꯃꯥꯗ ꯑꯩꯅ ꯅꯪ ꯃꯁꯛ ꯇꯥꯛꯂꯝꯗꯦ ꯍꯌꯦꯡ ꯈꯔ ꯂꯩꯔꯒ ꯍꯥꯏꯒꯦ ꯍꯥꯏꯗꯅ ꯍꯣꯏ ꯕꯥ ꯑꯗꯨꯃꯥꯏꯅ ꯇꯧ ꯑꯩꯁꯨ ꯏꯀꯥꯏꯖꯩ ꯑꯉꯥꯡ ꯃꯆꯥꯁꯨ ꯅꯠꯇ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯏꯃꯥꯒ ꯏꯆꯦꯅ ꯈꯪꯉꯗꯤ ꯑꯩ ꯊꯕꯛ ꯇꯧꯕ ꯉꯝꯃꯣꯏ ꯏꯀꯥꯏꯕꯅ ꯑꯗꯨꯅ ꯈꯔ ꯂꯩꯔꯒ ꯍꯥꯏꯌꯨ ꯇꯝꯉꯥꯟꯕ ꯅꯣꯛꯆꯩ ꯅꯨꯡꯁꯤ ꯁꯩꯌꯧ ꯍꯥꯏꯁꯤꯗꯤ ꯃꯣꯃꯣ ꯅꯣꯛꯄꯅꯤ ꯑꯋꯥꯕ ꯃꯆꯦꯠ ꯑꯃꯠꯇ ꯂꯩꯕ ꯅꯠꯇꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯗꯨꯅ ꯅꯣꯛꯃꯤ ꯇꯧꯅ ꯑꯗꯨꯗꯤ ꯑꯩꯁꯨ ꯇꯨꯝꯅꯕ ꯇꯧꯔꯒꯦ ꯅꯪꯁꯨ ꯇꯨꯝꯊꯣꯛ ꯍꯣꯏ ꯒꯨꯗ ꯅꯥꯏꯠ ꯑꯩꯈꯣꯏ ꯑꯅꯤꯗꯨ ꯋꯥꯔꯤ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯐꯣꯟ ꯑꯗꯨ ꯊꯝꯃꯤ ꯇꯝꯉꯥꯟꯕꯗꯨꯗꯤ ꯋꯥꯈꯜ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈ꯭ꯔꯦ ꯑꯗꯨꯕꯨ ꯅꯨꯔꯩꯃꯥꯗꯤ ꯌꯥꯝꯅ ꯋꯥꯔꯤ ꯃꯊꯧ ꯂꯩꯇꯅ ꯂꯩꯕ ꯁꯥꯔꯨꯕꯒꯤ ꯇꯁꯦꯡꯅ ꯌꯥꯝꯅ ꯋꯥꯔꯤ ꯍꯤ ꯑꯅꯤ ꯍꯣꯟꯅꯕ ꯍꯣꯠꯅꯕꯗ ꯇꯝꯉꯥꯟꯕꯗꯨꯗꯒꯤ ꯐꯣꯟ ꯊꯝꯈꯤꯕꯗ ꯅꯨꯔꯩꯗꯣ ꯃꯥꯒ ꯅꯨꯡꯁꯤꯅꯖꯕ ꯅꯨꯄꯥꯗꯨꯗ ꯑꯃꯨꯛ ꯀꯣꯜ ꯇꯧꯏ ꯅꯨꯄꯥꯗꯨꯁꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕ ꯑꯃꯒꯨꯝ ꯁꯥꯎꯅ ꯍꯦꯛꯇ ꯐꯣꯟ ꯑꯗꯨꯗ ꯄꯥꯏꯔꯛꯂꯤ ꯅꯪ ꯀꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯩꯅꯣ ꯑꯊꯦꯡꯕ ꯑꯍꯤꯡꯁꯤꯗ ꯇꯧꯅꯨꯀꯣ ꯅꯨꯄꯤ ꯐꯠꯇꯕ ꯊꯕꯛꯇꯤ ꯇꯧꯅꯨ ꯑꯩꯅ ꯍꯌꯦꯡ ꯀꯥ ꯍꯦꯟꯅ ꯁꯥꯎꯔꯛꯂꯕꯗꯤ ꯅꯪ ꯑꯐꯕ ꯑꯣꯏꯔꯣꯏꯀꯣ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯁꯦ ꯅꯪ ꯃꯌꯦꯡ ꯇꯥꯅꯕ ꯍꯣꯠꯅꯔꯛꯀꯅꯨ ꯅꯨꯄꯥꯗꯨ ꯁꯥꯎꯔꯦ ꯍꯥꯏꯕ ꯈꯪꯕꯅ ꯅꯨꯔꯩꯗꯨ ꯇꯞꯊꯩ ꯃꯥꯒꯤ ꯑꯁꯣꯏꯕ ꯑꯃꯅꯤ ꯍꯥꯏꯕ ꯈꯪꯖꯩ ꯑꯉꯛꯄꯅꯤ ꯅꯨꯡꯁꯤꯕꯒꯤ ꯃꯌꯥꯏ ꯑꯁꯤꯁꯨ ꯅꯨꯡꯁꯤꯕ ꯃꯤꯁꯛꯅ ꯇꯥꯊꯤ ꯆꯩꯔꯛꯂꯕꯁꯨ ꯍꯪꯒꯠꯅ ꯈꯨꯝꯕ ꯉꯝꯗꯦ ꯑꯗꯨꯅ ꯇꯞꯅ ꯈꯨꯝꯃꯤ ꯑꯁ ꯅꯨꯄꯥ ꯅꯪꯁꯨꯕ ꯑꯩꯕꯨ ꯀꯅꯥꯒ ꯋꯥꯔꯤ ꯁꯥꯗꯣꯏꯅꯣ ꯑꯩ ꯁꯥꯗꯦ ꯇꯣꯏꯂꯦꯠ ꯆꯪꯉꯨꯕꯅꯦ ꯇꯣꯏꯂꯦꯠ ꯆꯪꯕ ꯐꯥꯎꯕꯗꯤ ꯈꯔ ꯐ꯭ꯔꯤ ꯊꯥꯎ ꯅꯪꯕꯨ ꯑꯩ ꯊꯥꯖꯗ꯭ꯔꯕ꯭ꯔꯥ ꯑꯩꯅ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯌꯥꯝꯅ ꯂꯨꯝꯅ ꯂꯧꯕꯒꯤ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯍꯥꯏꯕ ꯌꯥꯗꯨꯅ ꯆꯤꯡꯅꯕ ꯃꯆꯦꯠ ꯑꯃꯠꯇ ꯂꯩꯇ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩꯅ ꯅꯐꯝꯗ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯃꯁꯤꯟꯅꯔꯤꯕꯁꯦ ꯌꯥꯝꯅ ꯊꯥꯖꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯅꯕ ꯑꯣꯏꯔꯕꯅꯤꯅ ꯅꯨꯄꯥꯗꯨꯁꯨ ꯅꯨꯄꯤꯗꯨꯅ ꯇꯞꯊꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩ ꯀꯌꯥꯁꯤꯗ ꯂꯣꯏꯅ ꯍꯦꯛ ꯊꯥꯖꯔꯝꯃꯤ ꯑꯗꯨꯅ ꯑꯁꯥꯎꯕꯗꯨꯃ ꯇꯞꯊꯈ꯭ꯔꯦ ꯌꯥꯔꯦ ꯇꯨꯝꯅꯕ ꯇꯧꯔꯁꯤ ꯅꯪꯁꯨ ꯍꯌꯦꯡꯗꯒꯤ ꯊꯕꯛ ꯆꯠꯀꯅꯤ ꯍꯥꯏꯗꯥꯏ ꯍꯣꯏ ꯅꯨꯄꯥ ꯇꯨꯝꯃꯁꯤ ꯑꯩꯒꯤ ꯅꯨꯄꯥꯅ ꯐꯤꯡꯕꯁꯦ ꯀꯩ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯕ ꯐꯥꯎꯕ ꯑꯩ ꯈꯪꯗ꯭ꯔꯦꯀꯣ ꯇꯥꯕ꯭ꯔꯣ ꯑꯩꯁꯤ ꯅꯅꯥꯛꯇ ꯂꯩꯔ ꯃꯇꯝꯗ ꯅꯪꯕꯨ ꯐꯨꯗꯣꯏꯔꯣ ꯁꯥꯎꯔꯤꯕ꯭ꯔꯣ ꯅꯪꯒꯤꯁꯦ ꯑꯁꯨꯛ ꯅꯨꯡꯁꯤꯕꯤ ꯅꯪꯁꯦ ꯑꯩꯅ ꯃꯤꯠꯅ ꯀꯟꯅ ꯐꯥꯎꯕ ꯌꯦꯡꯕ ꯉꯝꯗꯦ ꯍꯧꯖꯤꯛ ꯑꯩꯅ ꯅꯪꯉꯣꯟꯗ ꯆꯩꯕꯗꯨꯗꯤ ꯅꯪꯕꯨ ꯈꯝꯃꯟꯖꯗꯨꯅ ꯆꯩꯕꯅꯤ ꯑꯩ ꯅꯪꯕు ꯅꯥꯊꯩꯗꯨꯅ ꯑꯇꯣꯞꯄ ꯑꯃ ꯌꯦꯡꯉꯣꯏ ꯃꯤꯠ ꯌꯥꯝꯕ ꯂꯩꯍꯤꯗ ꯄꯥꯝꯕ ꯈꯣꯏꯃꯨꯗꯣ ꯑꯩ ꯅꯠꯇꯦ ꯄꯥꯈꯪ ꯂꯩꯁꯥ ꯑꯅꯤꯗꯨ ꯑꯁꯤꯛꯄ ꯑꯍꯤꯡ ꯑꯗꯨꯗ ꯅꯨꯡꯁꯤ ꯁꯤꯂꯣꯛꯅ ꯑꯊꯦꯡꯕ ꯑꯍꯤꯡꯒꯤ ꯐꯖꯕ ꯃꯔꯛ ꯑꯗꯨꯗ ꯄꯣꯊꯥꯈꯤꯔꯝꯃꯤ ꯑꯍꯤꯡ ꯑꯊꯦꯡ ꯇꯥꯡꯂꯧꯗ ꯃꯪꯈꯤꯕ ꯑꯀꯤꯕ ꯃꯪ ꯑꯗꯨꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯑꯍꯤꯡ ꯃꯃꯩ ꯑꯗꯨꯗ ꯃꯤꯀꯞ ꯊꯣꯔꯛꯂꯤ ꯃꯤꯂꯩ ꯁꯅꯥꯗꯣ ꯇꯥꯟꯖꯥ ꯀꯥꯏꯅ ꯈꯣꯡꯕꯤ ꯃꯀꯨ ꯁꯦꯛꯂꯥꯗꯨꯁꯨ ꯀꯨ ꯀꯨ ꯍꯥꯏꯅ ꯃꯈꯣꯡꯏ
Pukning yamna nungsi ngasi ahingi manglan ado thabal na ipom haurakpa nongalamday thabalay namgana pukning singsinbani. Tumthaway bayade aduna tapna melay sanado manggolongda tapli thorai. Nongdi nganji adubu mamli mayak seng phata tha thawat kaya tagup layri. Aying manungsit adunaga masada yaybani. Manggol ukongten aduda masado ngata atiyada maning tamna ngalibi ay hinihayna laytadana asan miray nahaydana ngalibi thazamabu yeng mitlupirang ihawna thawaytana yengi. Tumlubagi thadariba samlang adu supun khatte tunglomda thadaduna thami atiyaduba yengna. Niksing manahakse chakroma ipamdagi labna tabna mapam kakta karigi aigi thamoy nunglonda kunba yadaba akaiba mingsil amagum daduna layrol jantuna layriba nangna amuk kayawrakpa mikupta aigi thawayna aibu tattana warawi pukning mana mipayba helakpana pamlai asiba haibado sakudaba yotling amana aigi haksang pulakase tapna pasintuna asiba mugum lehanna buhonay karigino aibu asuk thiba mapok asida poklamliba. Milay sana kanjin gano yadri aduna wakalladu kahina kalluri aduna kaptuna tapna mug sumakatarai. Aibu nungsidi hayna kanglabaso karigino aina nagpuaso nungsiruriba asibo. Aigi thamoy asida kokpa yadana layriba mami asi nangi hanjin ikaiba nanglabaso nakut aduna iba inthoraklabaso ay nang manungsigano ay bayade mikup aduda nang naibu nungsidri hayna di na sayraklamlabaso ay nang buwaraw-roy mapog asima nang manungsido na ay hinggani hanjin ikaiba nanglabi ay se nang iwakal kauto yade asukwaraba janapam kangdana layraba asipawba ay nang manungsiye nang ginungsiba dudani apang bitamoya sinapamjaba adubo mapok asimagi oyna panglaroy hayba ay kangi adubo unsigi ahan manungsisaba misakado nang naoy kibana ay nang kautoklo hayba yadri ay yamna wari manglantay bang kuning karigino nang naibu kayahuriba aibu nungsidaba oyrabadi lakano amukana aigi manglanta nang nainagda lawtmase ay yamna waye ay tawpam kangde ay yamna waye. Pena hik lauba makai kana amana tagani hayna mipaydana pena kapsay ngasidi milay sanado. Masado na pena kapada pakatna mamamemsa mikap thoglagtuna masamana ipapana tarang amada masagi manakta lai. Oiramliba masagi maong aduda masabu chetna mathanong aduda konsin birami aduga kapliba masadu buthemi. Tanik pa konjel aduda tarakliba masagi mapi adubu taitok na. Imagi ibema imagi sana karigino nangna sumni hek tawriba sibo karigino isana namaigi machik amata khandribase ha aina kari haiki nangoda nang khanjingano haiba natro isagi matause ima yengba ngamdene karigi isana pukning hanthagani ha ima lairibasidi imana lengdana isagi manakta lairingai karigi isana wani hingdoino se kapkanoi bema ima isana kapase yengba ngamdene nangbo. Mama adugi themjilakpa wahay aduna hena mabukning adu nungsiri aduna melay sanado kaptuna makhatay ngasidi mabukning adu yamna nungsiri manglana aduda kayhauramba aduga oiriba magi phibam mamana magi damak wasaba siga tasengna yamna wari mahak ase. Ima nachay yamna wari ima nachay hingindre ima busu nachay na wale kana laytraba ikoyanise
ꯍꯤꯡꯂꯔꯣꯏ ꯁꯤꯕ ꯏꯃꯥ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯍꯣꯔ ꯀꯩꯅꯣꯝꯃ ꯆꯥꯔꯒ ꯄꯨꯟꯅ ꯁꯤꯈ꯭ꯔꯁꯤꯕ ꯇꯥꯏꯕꯪꯄꯥꯜ ꯑꯁꯦ ꯍꯤꯡꯕ ꯌꯥꯝꯅ ꯋꯥꯔꯦ ꯃꯩꯆꯥꯛ ꯀꯌꯥꯁꯤ ꯈꯥꯡꯕ ꯅꯆꯥ ꯉꯝꯗ꯭ꯔꯦꯕ ꯏꯃꯥ ꯅꯆꯥ ꯉꯝꯗ꯭ꯔꯦ ꯋꯥꯍꯩ ꯑꯁꯤꯒ ꯏꯔꯣꯏꯅꯅ ꯃꯃꯥꯒꯤ ꯃꯊꯥꯅꯨꯡꯗ ꯆꯦꯠꯅ ꯀꯣꯜꯂꯤ ꯃꯦꯝꯆꯥ ꯃꯆꯥ ꯑꯗꯨꯕꯨ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯃꯈꯨꯠ ꯑꯗꯨꯅ ꯃꯁꯥꯒꯤ ꯅꯥꯡꯒꯜ ꯑꯗꯨꯗ ꯇꯞꯅ ꯇꯞꯅ ꯅꯥꯟꯊꯕꯤꯗꯨꯅ ꯊꯦꯝꯃꯤ ꯁꯣꯟꯊꯔꯕ ꯃꯁꯥꯒꯤ ꯄꯨꯛꯅꯤꯡ ꯑꯗꯨꯕꯨ ꯀꯩꯗꯧꯕꯒꯤ ꯏꯃꯥ ꯏꯆꯥꯅ ꯇꯥꯏꯕꯪ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯗꯧꯔꯤꯕꯅꯣ ꯄꯣꯛꯉꯝꯗꯅ ꯄꯣꯛꯄ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯄꯣꯛꯅꯤ ꯏꯃꯥ ꯂꯩꯔꯤꯕꯁꯤꯗꯤ ꯏꯁꯥꯅ ꯑꯄꯥꯝꯕ ꯇꯧ ꯏꯃꯥꯅ ꯍꯤꯡꯂꯤꯕ ꯃꯈꯩ ꯏꯁꯥꯒꯤ ꯑꯅꯤꯡꯕ ꯊꯨꯡꯍꯟꯒꯅꯤ ꯑꯗꯨꯕꯨ ꯏꯃꯥꯗ ꯁꯤꯔꯒꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨꯗꯤ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯒꯅꯨ ꯌꯦꯡꯉꯣ ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯂꯩꯔꯒꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯅꯄꯥꯗꯨꯅ ꯅꯃꯥꯏꯕꯨ ꯋꯥꯔꯧꯈꯤꯅꯤ ꯏꯆꯥꯕꯨ ꯇꯠꯇꯅ ꯀꯞꯍꯜꯂꯤ ꯍꯥꯏꯗꯨꯅ ꯅꯪꯒꯤ ꯅꯄꯥꯕꯨꯅ ꯐꯃꯨꯡꯗ ꯇꯥꯗꯨꯅ ꯂꯩꯔꯕ ꯃꯇꯝ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ ꯑꯩꯉꯣꯟꯗ ꯏꯆꯥꯕꯨ ꯅꯤꯡꯕ ꯊꯨꯡꯍꯜꯂꯨ ꯍꯥꯏꯗꯅ ꯃꯃꯥ ꯑꯁꯤꯅ ꯇꯞꯅ ꯑꯁꯨꯝꯅ ꯊꯦꯝꯖꯤꯜꯂꯕꯗ ꯀꯞꯄꯗꯨ ꯇꯣꯛꯂꯤ ꯃꯄꯨꯛꯅꯤꯡ ꯑꯗꯨ ꯈꯔ ꯌꯥꯡꯕꯒꯨꯝ ꯇꯧꯏ खरा कपथोक्लुबगा कईगा खरा हेक यांगी मसादु मेमसा तपना सेसे लाओ नयाक तुमनब तौरो मीना तारगा फजबा हौनदे बेमा मसादु याररोय होरेंदी थबक चटके मु हाइरनी इमा हौगतलगे होटेलगी सिनमा लांगबा तौरुरगे मचा अदुबु कोनबीदुना इमुंग अदुदा संगलक्ली तपना फमुंग अदुदा मु हिप्फल्ली असुमना तपना हाइरम्मी येंगोय तुमथबा याब्रा येंगो खंजिनगनुको अहेनबु वखल इमा लेरिबसिदि नंगिदमक वहाई खरासी मसादा हाइरमदुना कादुदगी थोकी मिलै सनादो सोरदु सांगनु होन्थदुना पोथानबु होनै ममित अदुबु इसिनदुना तुमथानबा मुक्सु होतनरम्मी चैना हाइबु वहाई असि यामना लाइबु वहाई अमा ओइरबसु मसिबु काउथोकनबु होतनबदा यामना वहाबु वहाई अमनि कना अमना हाइगनि हौख्रबदि हौख्रे कैदौबगी निंगसिंगदोइनो हाइदना तत्तना चिन्बालदुदा अदुबु हाइजबगी वानी तसेंगना थमोय नुंग यौना नुंसिखिबा मिसक्ति करिगुमा मिकुप्ता हाइनरुबा लेइता मतम अमदा असुमक निंगसिंगलमगनि कना अमदा हाइद्रबगी वानी पेंथोक्तुना थमोय अदुदा अयुंग पुंग मपन अद्वाइदा तंगानबदो मणिपुर थादोक्तुना चटख्रे ngasi nurai amadi meleisana makoi anidu lili gi dukan aduda ihan han boina laklammi masa loini hek nali adubu lili du dukan aduda laklamchi guest room aduda tumina phamduna lili lakpa ngai duna leirammi leiriba mi sing aduna makoi da amuk hu duna yengi makoi su ihan han baga oire masa do comfortable lama oiramde ngasai dagi bab oidi hausikha oirakli nurai du मेलै सनादुगी ममित अदु इपोम पोमबदुदा तपना कइनो नंगनगा नमित पोमिदुबो कपुरब्रो नंगबो कैदौरगे मेलै सनादु वखल ओइरक्ली ngasai नोंगालमदाई अदुदा पेना कपुरे हाइब तपना मोमोन तौई कैसु तौदेदा तुमसित फादब अदुगी ओइरमगनी नुरै अदु मताई बेमदुगी वादु थाजदे अदुना करिगी वा लोटलिबनो हाइबगुम मतादुदा नुकमी येंगदुना लै मेलै सनादु ओइदबदुमा हाइरबनिना मतादि येंगबा ngamda tapna maru lukthaduna tumina phamduna leirammi